Channel asina mayambu amukkasu hana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom adongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Manipur Story Vibes ki subscriber amadi viewer singbo ahan maktada channel asigi maikai dagi khurumjari. Ngasi sumuk pabong BK Panji Mayunggi khujek dagi mathang manaung naina sandoknabagi damak anawa wari ima muk puduna lakjari. Lobirasi choingangi laipa. Matam kuirabagi mamangi wari mathai thainagi wari laibak amada tendong khun kauba khun ama marak kaya paktaba khungi mamang thangba saruk ado tenjai maton mana nakal animakta inthoi madudagi khul adu tendong khun kaukhibani haini khul kayana punsilaga laibak adu semlibani khunsing ado amaga chagung nanale tongan ma khun kaya gi marakta tendong khulasi khwaidagi chawkhatpa bhab taba yumlai kere luba nanbada maming chale maramaduna khulasida leiba mipung khuding khun ataigi myoi singna ijat sanman tongni maduda natana leibak aduda paleba ningthau aduna phawba tendong khulgi myoi singbu khara luna khalle atai khungi myoi singna ningthauda wakatpa loina tadrabasu tendong khungi myoi ama ningthauda wa ama hangatpada ningthauna pukning chang tabaga loinana makhoi apamado khangdoknaba hotne tendong khulado supnagi yumnak ahum khaktagi myoi singna khundaba khulado da leiba nupi angang ahal gyan tabada natana hui hogdong san iroi sagol phawba gyan tai hainaribani sarol surol kya dagi hongna hojik phawda khulasi mina bevar tongnari yumnak ahum madudi phadi mayum uthaibam amadi wakai mayum asini chahi cha kaya leibak aduda leiriba khungang mayamgi misingna tendong khungi praja singbu thoidokna awang ma thakta thamduna laklibani tendong khun aduda lairaba leite haibe ayamba chawkhatpa wata padaba anamana oi adu imung amakhakti miyamdagi khara sothaba laitaba haibadu oi madugi maram haibu mi masing yambanani masa tarani thoipoi nupi taramathoi nupa amani mama mapa oiba anigi sabok adu miyam ngagnaribani macha nupi mathang polakpada nupa amata yarobadi haiduna nupa tanbada phibam masi yaukhribani macha nupi singado loina masak mata wate khasiktang charakpada mahai tap langna khibani macha singi awon luhong khungdongbada laira tan khibani macha nupa aduna khwaidagi iton bani yamna tangna iroi loibada phangjabani haiduna khamdongba haina mama mapana kaujai mathang mayum makai pan khiduna macha nupi ani khaktaga macha nupa adu khaktaga ngairam macha nupi singado thoidokna nungaiba haibamak yadrabasu chaba thakpa wattaba ngaktani chayam pokpagi mathakta macha ningol yamanbadagi sara suna chaba phangjilaktre inkhol sambal taktuna yonthokduna macha singi mathau mangam pang mangamnaba hona jakhibani hojikti lehoriba macha nupi ani desu laisabi pungkak chawri mayum makai panba phawbadi yabagi matam oidrabasu pakhang macha singna ayuk numidang wairam khaktana pungyom yombini masak matau amatta awatpa laite nupa adumadi masakto machin manaw singdagi pungtop topi atay na ngorok ngawe mana kulay kutsuni mamit mana pisum masakto yeng bada athi ba haibado mayaraban masakto
mayamdagi pungthi thire. Wangang sangangsu ngangning sangning ba pangang da ngangbin. Mama mapana panayamna tae lauba kauba laiti. Mana thokpa tongning ba ngangning ba chatning ba tau. Nupa matum ta yawbani haiduna mama mapana su luna tokjabaga angang ado khara su thoisat wang chatnari. Nong hek ngan bada sanaba chen ba chongba. Numit hek tabaga halakba. Mama mapana di nong mata phuba chaiba tawdi. Lairiba machi ani dunadi nungtigi phubadaba yawdi. Phuna pakhum tamakhum. Khungi angang mayam marakta sanaminabada mathong hukte haiduna makhoigi kanglukta yaholloi. Mayam singaduna inthoknabada yawdabasu kongai. Khamdongba khungi mi pumbana sega kaina khangbini. Mathong chade pangangda ngangi. Mawa lawba yade haina mayamdagi pungtop topna lay. Mamanaba mayam laibung phambada sanabungda. Mahai tamphamda wari sanabada khangni khangde. Mana thokpa awoibagum pangangda ngangi. Khamdongba lakpada mamanaba singna haugatnaduna mana thokpa taningde hainade haiduna pangchatta chanaki. Mayamna mabu hek laklaba phuk haugatuna chanaba aduda maso mana thokpa ama nganglaga leho. Mana ngangbadu taraga saungnabasu yawribani. Migi makhoi sikpa wa ngaktani mana ngangliba. Mabu khara luna chana tawwa mamanaba singdadi thoina ngangba sakpa tawde. Mayumda mamana thongba enjang adu hauktaba numit yawrabasu haukte khote amatta haide. Mana haibabu ngasidi aikhoi imase hawanba haitre. Maduda amuk mamana khara sauna hek chay. Hayengdi soidana haugani aina khangi. Wadada mamana mathangi numitadi haungnabagidamag kanno honi. Haubu numitasu hekta hairakani. Aina haidra hayengdi haungni haina. Amukasu nuksa kanna sabada sakreda. Prok chay haina masina hairakpada khamdongmana khudakta hairakpani. Hayengdi nong haithani. Sabari yengi haiduna mana thokpa migi mayokta wa ngangbagi hainabile. Haibaga tawbaga nong hekta haitharai. Sansen mada mamanaba singa punna laiminaba phangde. Mana khara laptakna phami. Mamanaba singna wari sabado mana mana thangatuna tanaba hone. Ito! Noy sandabu masina matingwane. Kayda udu no. Wainabada tekpo oiramganida. Nattine ito. Moy bana uyung na phubada masida tekpanine. Asipaw khangde. Adudi thawan hoigi san mamay adudi karana talino. Adudi lamangda huina thakibani kaino. Asumna khamdong mana haiba si mamanaba singna magi wadu lawdrabasu achumbadi marakta yawbasu yawribani. Yum yawrai mayungi masina haini. ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧꯁꯤꯗ ꯐꯖꯔꯕ ꯃꯨꯟꯗꯧꯔꯕ ꯃꯄꯥꯜꯂꯤ. ꯑꯁꯤꯃꯗꯤ ꯏꯆꯦꯅ ꯍꯌꯦꯡ ꯍꯦꯛꯂꯒ ꯆꯥꯔꯁꯤ. Iche, adugi hainongdudi hayeng kasu palamaro. ꯍꯥꯏ, ꯅꯪꯅ ꯀꯔꯤ ꯈꯪꯉꯦ? Haibaga tawbaga haino udu palamde. Machi ani na khamdong mada tainare. ꯅꯪꯅ ꯍꯦꯛꯂꯒ ꯁꯣꯏꯗꯅ ꯆꯥꯊꯣꯛꯂꯝꯂꯅꯤ. ꯑꯗꯨꯅ ꯅꯪꯅ ꯅꯆꯤꯟꯗꯨꯅ ꯍꯥꯟꯅ ꯄꯥꯜꯂꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯅꯦꯕ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟꯁꯨ ꯌꯥꯎꯏ, ꯑꯣꯏꯗꯕꯁꯨ ꯉꯥꯡꯏ. ꯃꯁꯤ. Ish! Puling puzongna. Aydara na dushe. Nukusu na nina. Puru bunu kuto. Noi hayeng kyan saan pongkalakiyong. Asumna khamdong mana haikiba posi machi ani do makhuttu phana chawna pongkhale. Khamdong mana haiba do chumna male khalle machi ani do amuksu. Nong hek ngan baga mamanaba khara yamna punma maphamda hekta chaki. Mamanaba singna ma lakani haiduna laithoknaba honari. Tu mai chwengang ase lakle. Chummi khangde lali khangde mana thokpa chwengang pangang da ngang bani. Itauksa
ꯃꯁꯤꯒꯤ ꯆꯣꯏꯉꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯈꯝꯗꯣꯡꯕ ꯀꯧꯔꯒꯨꯝꯁꯤ ꯆꯣꯏꯉꯥꯡ ꯀꯧꯔꯁꯤ ꯏꯇꯥꯎ Ai, Soingang, nang kadai chale. Khangli Soingang na. Soingang nang pindri berna. Madudagi mi matana mangwanda khamdongba haina kauraktre. Choingang haina pangkauk da kaure. Matam khara leragadi khamdongba haiba maming adu kaungnaba taakidre. Choingang haina kaungnare. Mayamdasu angang ataina kaungnaba aduda choingang haina adum kaukre. Kangbu kharana choingang na ngangba taagadabagi choingang lakpa ngainare. Kangbu kharana choingang laklabadi hainade haidana phuk phuk hawatuna chanarami. Mayumda laire mama mapana pangang na ngangbi. Machi ani aduna so thawai wa oibide. Choingang naitom taba punsi haibado oiraklam. Masana su khangjai. Mana ngang masakpa mina taningde hainingde haibasi. Khangna khangna masagi hainabi thadokpa ngamde. Choingang pakhang phare. Koiba langba chatpa yawningle. Chatminnagadaba mamanaba irei leite. Mamanaba ani ahum dangde choingang ga loinabada yamna nungaijaba oiri. Makhoi ani ahum dudi choingang yaudabadi koiba chatpa tawte. Choingang koithi thiraga chatminnanaba hekta hotnabini. Mama mapana nongmata Piron anova malayduna sinbasu leite. Soingang nasu magi pirol anova lebiu haina nong matapande. Mamanaba singadude anova purit paizom hong duna seli. Soingangi wari sabagi mong top mi ataiga manade. Madudane mamanaba ani ahum maduna nungai jaribasi. Mamanaba singna ngasi kadumda chatsige haibada mamanaba amana Awang laikai da sasi hek haibada choingang na ona taineba maikai amada hek ta sasi hairakan. Awang maikai do ngasidi phattaba kharana aikhoi da khanaba horakani hek ta haibini. Mamanaba singna choingang na haibado yeithattuna ngasidi man haibasu chattaba yaroi haiduna chatlubada. Mamanaba kharana lambida makhoida khanaba hore. Khanaba chainaba yaurabanina makhoisu Sok papan mayauri. Matungdadi, choingang na haiba matungina, koiba satpa khudimak, loy na tawra si haiduna, lepkre. Mamanaba singdi, khara koiba khotpa tawduna, nupi amamam, loy na tinakre. Choingang gidi, hairuba nupi amatana, yaba kauba leite. Choingang, hauzik, matomda tawpam khangdre. Khara sanaramba, mamanaba singaduso, nupi thirabanina. Mahausagum, Koiba lang, maga satsi haina, choingang da hauba khotpa tawruktre. Matomda, khongnang makhada ngai hakpam. Lamhang tumhang da angang singna telanga paiba hek ye. Matam lenbada onthokna wana lel. Thabak suba su tanba. Sabadi ahauba saningba, katan ahauba saningba haibado mahak tare. Machi ani laisabi mapung pharabanina. Mayum makai Pan ba khotpa tawkre. Mama mapani do machanupi 12 do luhongnaba honabada laira tanba haibado oiramni. Kham thengna waba haibado oire. Waraba suwana mama mapa nongmagi sarani suna saba phangdrabaso chara ama tanaba honabada wabagi pandom lom. Choingang na kari tawri kadaida challi haina wahang pahongde. Kari kanabada Angang nupa ama yawda pawa moina pokpa haiduna hanna pawa yengbide. Choingang su kari suningaidana. Nongan baga wichat chatpa. Numi hekta baga mayumda hanjinba. Lairamba thanamba magi chak sarugadu saraga hawi hawkte haidana pamungda chang. Itha thajadana. Loya lamgi leisabi amadi choingang bu thawai yawna nungsibirami. Choingang na ngangba sakpa loina maktabi. Loya lamda matomda chattuna leisabi do hek uni. Laikai gi leisabi taina ngangarami. Kari nupino. Choingang ngangu nupa asida man asuk yam thawai yaurisibu. Sono hek churadana ngangnaba loiba naide. Adubu nupi dudi thoina manada hapide. Kari khallubagino khangde. Choingang ado masak haira yamna phajaba nate.
ꯊꯕꯛ ꯍꯥꯏꯔ ꯁꯨꯅꯤꯡꯗꯦ ꯏꯃꯨꯡꯅꯁꯨ ꯀꯌꯥ ꯊꯋꯥ ꯁꯥꯕꯤꯗꯦ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕ ꯑꯗꯨꯅꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯃꯤꯠꯇ ꯆꯣꯏꯉꯥꯡꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯆꯣꯏꯉꯥꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡ ꯂꯣꯌꯥꯂꯝꯗ ꯆꯠꯄ ꯑꯁꯤ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯀꯣꯏꯕ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯃꯥꯟꯅꯕ ꯃꯈꯣꯏꯁꯤꯡꯗ ꯅꯠꯇꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ ꯃꯔꯨ ꯇꯥꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯋꯥ ꯋꯥ ꯅꯣꯛꯄꯗ ꯑꯉꯛꯄ ꯑꯣꯏꯔꯤꯕꯅꯤ ꯈꯔ ꯂꯩꯔꯒ ꯂꯩꯁꯥꯕꯤꯗꯨ ꯆꯣꯏꯉꯥꯡꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯦ ꯂꯩꯁꯥꯕꯤꯗꯨ ꯄꯨꯔꯒ ꯆꯣꯏꯉꯥꯡ ꯌꯨꯝꯗ ꯆꯪꯗꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯕꯁꯨ ꯄꯥꯕꯅ ꯏꯃꯥꯅ ꯉꯁꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯂꯥꯛꯎ ꯍꯥꯏ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯑꯁꯣꯝꯗꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯣꯏꯍꯪ ꯍꯪꯅꯔꯛꯄꯗ ꯃꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯄꯗꯒꯤ ꯆꯣꯏꯉꯥꯡꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯆꯣꯏꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯪꯂꯨꯕꯗ ꯆꯣꯏꯉꯥꯡꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯜꯂꯛꯇꯕ ꯅꯨꯄꯤ ꯄꯣꯔꯛꯄꯁꯨ ꯂꯩꯇꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯤꯕꯗ ꯁꯥꯠꯂꯦ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯥꯏꯅꯊꯪꯗ ꯆꯣꯏꯉꯥꯡꯒ ꯅꯨꯄꯤꯗꯨꯒ ꯂꯝꯍꯥꯡꯗ ꯂꯩ ꯍꯥꯏꯕ ꯇꯥꯗꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯔꯝꯃꯤ ꯆꯣꯏꯉꯥꯡꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯦ ꯂꯩꯁꯥꯕꯤꯗꯨꯅ ꯆꯣꯏꯉꯥꯡ ꯀꯟꯈꯠꯅꯕ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯕꯁꯨ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯆꯣꯏꯉꯥꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯕꯗ ꯆꯣꯏꯉꯥꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯆꯣꯏꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯣꯏꯉꯥꯡꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯗꯨꯅ ꯑꯉꯛꯄ ꯑꯣꯏꯔꯦ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯂꯩꯈꯥ ꯁꯣꯏꯗꯅ ꯇꯥꯔꯗꯕꯅꯤ ꯅꯨꯄꯤ ꯆꯦꯜꯂꯤꯕꯅꯤꯗꯅ ꯌꯨꯝꯗ ꯄꯥꯎ ꯑꯃꯁꯨ ꯄꯤꯗꯦ ꯅꯠꯇꯦ ꯅꯪꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯩꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯤ ꯃꯗꯨꯗꯤ ꯈꯟꯗ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯅꯤꯡꯕ ꯑꯉꯥꯡꯗ ꯈꯔ ꯉꯥꯡꯂꯦꯔꯒ ꯅꯣꯡꯃꯒꯤ ꯂꯩꯔꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯆꯥꯔꯦꯔꯒ ꯍꯤꯡꯒꯅꯤꯗꯅ ꯍꯤꯡꯂꯤꯕ ꯅꯪꯁꯦ ꯑꯩ ꯃꯤ ꯑꯇꯣꯞꯄꯁꯤꯡꯅ ꯅꯪꯁꯦ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯝꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯅꯦ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯝꯕ ꯃꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯒꯅꯤ ꯍꯩ ꯍꯥꯠꯇꯣꯛꯄꯤꯔꯝꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯤꯡꯊꯧ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯅꯠꯇꯦꯅꯦ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯅꯨꯃꯤꯠ 4-5 ꯆꯦꯜꯂꯤꯕꯅꯤꯗꯅ ꯅꯌꯨꯝꯗꯁꯨ ꯄꯨꯁꯤꯟꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯏ ꯄꯥꯎ ꯐꯪꯗ꯭ꯔꯕꯅꯤꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯍꯩ ꯅꯪꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯑꯐꯕ ꯐꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯀꯣ 이보 낭나마 하이나 노ꯉꯥꯜꯂꯛꯄꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯅꯨꯄꯥ ꯈꯔꯅ ꯈꯨꯜꯒꯤ ꯊꯧꯕꯨꯔꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯄꯥ ꯑꯗꯨ ꯌꯥꯎꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯆꯦꯜꯂꯒ ꯄꯥꯎ ꯍꯟꯕ ꯇꯧꯗꯕ ꯑꯁꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯏ ꯈꯨꯟ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯨꯟꯒꯤ ꯊꯧꯕꯨꯔꯦꯜ ꯂꯩꯔꯤ ꯅꯨꯄꯥ ꯄꯣꯛꯄ ꯃꯄꯥ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗ꯭ꯔꯕꯗꯤ ꯑꯋꯥꯕ ꯅꯪꯍꯟꯕ ꯇꯥꯏ ꯊꯧꯕꯨꯔꯦꯜ ꯅꯅꯥꯏ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯖꯗꯦ ꯆꯦꯜꯂꯛꯂꯦ ꯈꯪꯂꯕꯗꯤ ꯄꯥꯎ ꯍꯟꯕ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩ ꯅꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯆꯦꯟꯕꯅꯤ ꯏꯄꯥꯅ ꯆꯦꯟꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯏꯄꯥꯗ ꯑꯋꯥꯕ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯍꯩ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯍꯨꯏ ꯉꯥꯎꯔꯕꯗꯤ ꯍꯨꯏꯕꯨ ꯊꯤꯕ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯂꯩꯄꯥꯛꯀꯤ ꯆꯠꯅꯔꯣꯜ ꯈꯪꯗ꯭ꯔꯕꯗꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯌꯧꯅꯔꯛꯀꯅꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯣ ꯍꯨꯏꯗꯨ ꯉꯥꯎꯔꯒ ꯍꯨꯏ ꯃꯄꯨ ꯊꯤꯔ ꯀꯩ ꯀꯥꯟꯅꯅꯤ ꯑꯉꯥꯎꯕ ꯍꯨꯏꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ ꯍꯩ ꯄꯥꯈꯪ ꯅꯍꯥꯛꯅ ꯉꯥꯡꯕ ꯄꯉꯥꯡꯗ ꯉꯥꯡꯕꯗ ꯀꯥꯟꯅꯔꯣꯏ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯔꯒ ꯅꯄꯥꯅ ꯁꯥ ꯆꯩꯔꯥꯛ ꯄꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯨꯏꯕꯨ ꯊꯤꯕꯒꯤ ꯋꯥ ꯇꯧꯕꯤꯒꯅꯨ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤꯀꯣ ꯀꯔꯤ ꯋꯥ ꯌꯥꯝꯅꯔꯛꯄ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯝꯅ ꯅꯉꯛꯀꯟꯕ ꯃꯊꯣꯡ ꯅꯥꯏꯗꯕ ꯃꯆꯥꯅꯤ ꯅꯪ
ꯃꯊꯣꯡ ꯍꯣꯛꯇꯕ ꯚꯥꯞ ꯇꯥꯗꯕ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯅꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯜꯂꯛꯇꯕꯗꯤ ꯀꯅꯥꯗ ꯋꯥꯀꯜꯂꯨꯕ ꯇꯥꯔꯦ ꯑꯍꯟ ꯍꯩꯃ ꯀꯣꯏꯊꯤ ꯊꯤꯕꯗ ꯅꯪꯅ ꯏꯆꯥꯕꯨ ꯅꯌꯨꯝꯗꯁꯨ ꯄꯨꯁꯤꯟꯗꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯁꯥ ꯁꯟꯒꯨꯝ ꯀꯔꯤꯒꯤ ꯂꯩꯔꯝꯂꯦ ꯁꯥ ꯁꯟ ꯐꯥꯎꯕ ꯃꯄꯨꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯉꯤ ꯑꯍꯟ ꯑꯩꯒꯤꯁꯨ ꯌꯨꯝ ꯂꯩꯖꯩ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯅꯨꯃꯤꯠꯁꯨ ꯋꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯣꯏꯅ ꯍꯩꯄꯥ ꯁꯥꯗꯨꯅ ꯅꯌꯥ ꯅꯨꯄꯥ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯦ ꯑꯗꯨꯗꯒꯤ ꯅꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯩ ꯑꯉꯥꯎꯕ ꯅꯨꯄꯤ ꯆꯦꯜꯂꯕꯗꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦꯗꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯎ ꯍꯟꯕꯗꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯍꯩ ꯑꯉꯥꯎꯕ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯂꯕꯗꯤ ꯅꯪꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅ ꯄꯊꯥꯞꯁꯨ ꯈꯪꯗꯅ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯉꯥꯛꯇꯅ ꯅꯍꯥꯛ ꯅꯅꯤꯡ ꯇꯝꯂꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯍꯟꯒꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤ ꯃꯋꯥꯁꯦ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯏꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯂꯣꯏꯅ ꯈꯨꯔꯦ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯛꯄꯗꯁꯨ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯏꯇꯣꯝꯗ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯋꯥꯌꯦꯟꯕ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯨꯕꯒꯤ ꯀꯥꯟꯅꯗꯦ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯒ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯃꯔꯥꯏꯅ ꯄꯤꯖꯅꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯏꯃꯧ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯒꯦ ꯉꯁꯤꯃꯛ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯁꯥꯎꯕꯤꯈꯤꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯏꯄꯥ ꯏꯆꯥꯕꯨ ꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯈꯨꯜꯒꯤ ꯊꯧꯕꯨꯔꯦꯜꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯗꯨ ꯌꯥꯗꯦ ꯇꯧꯅꯤꯡ ꯇꯧꯁꯅꯨ ꯄꯥꯕ ꯅꯤꯡꯊꯧꯗ ꯇꯥꯛꯀꯦ ꯇꯥꯎ ꯃꯟꯇ꯭ꯔꯤꯗ ꯇꯥꯛꯀꯦ ꯇꯥꯎ ꯇꯥꯅꯤꯡꯕ ꯇꯥꯎꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯃꯨꯟꯗꯅ ꯄꯨꯈꯤꯕꯒꯤ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯕ ꯃꯥꯒꯤ ꯆꯣꯏꯉꯥꯡꯁꯤ ꯇꯥꯕꯗ ꯈꯣꯏꯗꯧꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏꯗ ꯏꯆꯥ ꯅꯨꯄꯤꯗꯣ ꯄꯥꯎ ꯍꯟꯕ ꯂꯥꯛꯇꯕꯅꯤꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯅ ꯂꯩꯔꯤꯕꯅꯤ ꯅꯪ ꯃꯗꯨ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯈꯨꯠꯇꯒꯤ ꯃꯨꯟꯈꯤꯕ ꯃꯤꯁꯛꯇꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯗꯤ ꯆꯠꯁꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟꯕ ꯌꯥꯔꯔꯣꯏ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯗ ꯇꯥꯛꯂꯒ ꯃꯅꯝ ꯑꯁꯦ ꯇꯠꯅꯕ ꯐꯨꯖꯅꯤ ꯃꯁꯦ ꯆꯠꯁꯤ ꯀꯥꯟꯅꯗꯦ ꯍꯥꯏ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪ ꯌꯧꯕ ꯇꯥꯔꯦꯀꯣ ꯕꯥꯕꯥ ꯆꯠꯁꯤꯒꯤꯗꯧꯔꯒꯦ ꯑꯩ ꯇꯧꯕꯤꯌꯨ ꯅꯤꯡꯊꯧꯗꯣ ꯑꯩꯒꯤ ꯑꯆꯨꯝꯕꯁꯤ ꯈꯪꯂꯒ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯃꯄꯥꯗꯣ ꯑꯋꯥꯕ ꯇꯥꯅꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯣ ꯍꯥꯏꯔꯛꯀꯅꯤ ꯆꯩꯁꯨ ꯆꯥꯕ ꯂꯥꯂꯨꯞꯁꯨ ꯀꯥꯕ ꯁꯣꯏꯔꯔꯣꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯪꯂ ꯆꯣꯏꯉꯥꯡꯒꯤ ꯃꯄꯥ ꯍꯥꯏꯔꯤꯁꯦ ꯑꯍꯣꯏ ꯃꯥꯅꯦ ꯀꯔꯤ ꯅꯪ ꯅꯁꯥꯁꯦ ꯍꯧꯖꯤꯛ ꯏꯅꯤꯡ ꯊꯧꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯊꯔꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯑꯣ ꯍꯥꯏꯕ ꯕꯥꯕꯥ ꯀꯔꯤꯁꯨ ꯀꯤꯕꯤꯔꯨꯅꯨ ꯅꯤꯡꯊꯧꯁꯨ ꯃꯤꯅꯤ ꯁꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯅꯤꯡꯊꯧꯗ ꯇꯝꯕꯤꯌꯨꯀꯣ ꯑꯩꯒꯤ ꯏꯄꯥꯗ ꯅꯠꯇꯦ ꯑꯩꯁꯨ ꯂꯥꯛꯀꯅꯤꯅ ꯇꯝꯕꯤꯌꯨ ꯏꯕꯨꯡꯉꯣꯗꯤ ꯍꯥꯏꯔꯛꯇꯦ ꯏꯄꯥ ꯈꯛꯇꯅꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯅ ꯀꯧꯒꯗꯕ ꯂꯩꯔꯦ ꯏꯁꯥꯅ ꯈꯪꯅ ꯀꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯌꯧꯔꯣ ꯂꯣꯏꯔꯦꯗꯅ ꯑꯃꯇꯪ ꯄꯣꯛꯄꯒꯤ ꯉꯥꯎꯗ꯭ꯔꯪ ꯐꯩꯗ꯭ꯔꯪꯕ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯏꯆꯥ ꯅꯍꯥꯛꯅ ꯅꯄꯥ ꯑꯩꯁꯦ ꯂꯩꯃꯟ ꯀꯥꯡꯗꯨꯅ ꯁꯤꯍꯟꯗꯧꯔꯤꯕ ꯏꯄꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯑꯩꯅ ꯌꯦꯡꯉꯨꯗꯅ ꯍꯦꯔꯥ ꯅꯆꯥ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯥꯈꯤꯅꯦ ꯍꯌꯨꯝ ꯁꯤꯗꯕ ꯍꯌꯨꯝ ꯅꯥꯗꯕ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯔꯦ ꯏꯕꯨꯡꯉꯣ
ꯆꯠꯇꯧꯔꯤꯕ ꯈꯣꯡꯆꯠꯁꯤ ꯑꯐ ꯅꯨꯡꯉꯥꯏ ꯅꯠꯇꯦ. ꯅꯄꯥꯁꯤ ꯍꯜꯂꯛꯀꯅꯤ ꯊꯥꯖꯔꯤ. ꯀꯩꯁꯨꯝ ꯁꯪꯗ ꯑꯗꯨꯝ ꯊꯝꯈ꯭ꯔꯅꯤ. ꯏꯃꯥ, ꯑꯩ ꯌꯥꯎꯅ ꯆꯠꯀꯗꯕꯅꯤ. ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ. ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯗꯤ ꯅꯪꯕꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯇꯦꯅꯦ. ꯑꯩꯅ ꯊꯣꯛꯄ ꯏꯇꯣꯝꯗ ꯆꯠꯆꯒꯦ. ꯃꯣꯏ ꯃꯄꯥ, ꯅꯇꯣꯝꯇ ꯆꯠꯄꯕꯨꯗꯤ ꯅꯆꯥꯅꯨꯄꯥꯁꯤ ꯌꯥꯎꯕꯅꯗꯤ ꯐꯒꯅꯤ. ꯏꯅꯤꯡꯊꯧꯅ ꯀꯧꯔꯤꯕꯁꯦ ꯑꯩꯕꯨꯅꯤꯅꯦ. ꯅꯆꯥꯅꯨꯄꯥ ꯃꯤꯔꯦꯝꯈꯥꯛ ꯑꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕ. ꯕꯥꯕꯥ, ꯆꯠꯁꯤ. ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯀꯩꯗꯧꯒꯦ? ꯆꯨꯏꯉꯥ ꯉꯥꯡꯉꯤ ꯍꯥꯏꯒꯦꯔꯥ, ꯆꯨꯏꯆꯠ ꯉꯥꯡꯉꯤ ꯍꯥꯏꯒꯦꯔꯥ, ꯆꯨꯡꯉꯥ ꯉꯥꯡꯉꯤ ꯍꯥꯏꯒꯦꯔꯥ, ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯕꯥꯕꯥ. ꯑꯁꯨꯝꯅ ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯅꯥ ꯀꯨꯟꯒ ꯆꯠꯄ ꯌꯥꯎꯈ꯭ꯔꯦ. ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ. ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯄꯥꯟꯅꯕꯁꯤꯡꯅ ꯊꯠꯂꯗꯨꯅ, ꯀꯔꯤ ꯃꯔꯝꯒꯤ ꯆꯪꯕꯤꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯈꯤꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝ. ꯑꯩ ꯅꯤꯡꯊꯧꯅ ꯀꯧꯕꯅꯤ ꯑꯩꯒꯤ ꯏꯄꯥꯁꯦ. ꯅꯣꯏꯅ ꯆꯪꯍꯟꯗ꯭ꯔꯦꯗꯅ ꯍꯜꯂꯁꯨ ꯕꯦꯔꯥ ꯂꯩꯇꯦꯀꯣ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯈꯣ. ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯖꯔꯨꯒꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏꯗꯨ ꯆꯪꯈꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝ. ꯃꯅꯥꯏꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ. ꯆꯣꯏꯉꯥꯡꯒꯤ ꯃꯄꯥꯗꯨ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏ. ꯆꯣꯏꯉꯥꯡꯒꯤ ꯃꯄꯥ ꯀꯔꯝꯕꯅꯣ? ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯪꯕꯗꯤ ꯌꯥꯔꯣꯏ. ꯅꯪꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ. ꯅꯪꯗꯤ ꯆꯪꯕ ꯌꯥꯔꯣꯏ. ꯑꯍꯜ ꯑꯁꯤꯇꯅꯤ. ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗꯨ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯩꯅꯤ. ꯆꯨꯏꯉꯥꯡ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅꯤꯅꯦꯍꯦ. ꯆꯨꯏꯉꯥꯡꯒ ꯃꯄꯥꯒ ꯆꯪꯂꯛꯎ ꯍꯥꯏꯔꯛꯄꯅꯤ. ꯍꯣꯔꯦꯟ ꯆꯨꯏꯉꯥꯡꯗꯤ ꯀꯗꯥꯏ? ꯃꯄꯥ ꯈꯛꯇ ꯊꯥꯖꯤꯜꯂꯛꯏꯗꯤꯗꯅ ꯅꯈꯣꯏꯗꯅꯤ ꯐꯪꯖꯅꯤꯀꯣ. ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯆꯨꯏꯉꯥꯡꯒꯤ ꯃꯄꯥ ꯍꯥꯏꯔꯒ ꯆꯨꯏꯉꯥꯡ ꯌꯥꯎꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯗꯅ ꯏꯄꯥꯁꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯑꯇꯩ ꯆꯥꯒꯗꯕ ꯃꯥꯟꯗꯦꯀꯣ. ꯏꯇꯥꯎꯁꯤꯕꯨ ꯆꯪꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯪꯍꯟꯈ꯭ꯔꯁꯤꯗ ꯏꯇꯥꯎ. ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯍꯣꯔꯦꯟ. ꯌꯥꯔꯦ. ꯆꯪꯕꯤꯔꯣ. ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯅꯤ? ꯏꯅꯤꯡꯊꯧꯅ ꯀꯧꯕꯤꯕꯗꯒꯤ ꯂꯥꯛꯆꯕꯅꯤ. ꯅꯃꯤꯡ ꯀꯔꯤ ꯀꯧꯕ? ꯅꯅꯥ ꯑꯩꯈꯣꯏ ꯆꯣꯏꯉꯥꯡ ꯃꯄꯥ ꯃꯆꯥꯅꯤ. ꯈꯪꯂꯦ. ꯐꯝꯃꯨ. ꯅꯨꯄꯤ ꯃꯄꯥꯁꯨ ꯂꯥꯛꯂꯅꯤ. ꯈꯨꯜꯒꯤ ꯊꯧꯕꯨꯔꯦꯜ ꯌꯥꯎꯅ. ꯑꯣ, ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ. ꯌꯥꯔꯦ. ꯀꯔꯤ ꯍꯥꯏꯅꯔꯕ? ꯊꯧꯕꯨꯔꯦꯜꯅ ꯋꯥꯔꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯣ. ꯑꯁꯨꯝ ꯇꯧꯕꯅꯤ ꯅꯤꯡꯊꯧ. ꯑꯩꯒꯤ ꯈꯨꯟꯖꯥꯒꯤ ꯋꯥꯊꯣꯛ. ꯅꯨꯄꯤ ꯃꯄꯥꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯤꯅ. ꯃꯔꯨ ꯑꯣꯏꯕ ꯋꯥꯗꯨꯗ ꯍꯥꯏꯌꯨ. ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯂꯩꯒꯅꯨ. ꯍꯥꯏꯔꯣ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯆꯦꯜꯂꯦ. ꯑꯗꯨꯒ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯅꯨꯃꯤꯠ 4-5 ꯂꯩꯁꯤꯜꯂꯦ. ꯅꯨꯃꯤꯠꯇꯨ ꯁꯣꯏꯔꯤꯗ. ꯀꯅꯥꯅꯣ? ꯅꯪ ꯋꯥ ꯉꯥꯡꯂꯛꯈꯤꯅꯣ. ꯃꯤ ꯑꯃꯒꯤ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥ ꯃꯔꯛ ꯊꯠꯂꯛꯀꯅꯨ. ꯂꯩꯄꯥꯛꯀꯤ ꯆꯠꯅꯕꯤꯅꯤ. ꯅꯨꯄꯤ ꯆꯦꯜꯂꯕꯗꯤ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕ ꯑꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯅꯔꯤꯕꯅꯤ. ꯄꯥꯎ ꯍꯟꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯄꯥ ꯑꯣꯏꯕꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯔꯦꯗ. ꯑꯁꯣꯝꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯦ. ꯊꯤꯔꯨꯕ ꯀꯥꯟꯗꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯝꯍꯥꯡꯗ ꯅꯨꯄꯤ ꯑꯗꯨꯒ. ꯄꯥꯎ ꯍꯟꯕ ꯁꯣꯏꯕ ꯌꯥꯗꯦ ꯈꯪꯉꯤ. ꯍꯟꯅꯕꯒꯤ ꯇꯧꯅꯔꯤ. ꯃꯥꯕꯨ ꯋꯥ ꯉꯥꯡꯅꯕꯁꯦ ꯌꯧꯍꯟꯗꯕ ꯐꯩ. ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕꯤꯌꯨ. ꯉꯥꯏꯈꯣ ꯄꯥꯈꯪ. ꯅꯍꯥꯛ ꯋꯥ ꯃꯔꯛ ꯊꯠꯂꯛꯂꯅꯤ. ꯑꯍꯟꯗ ꯍꯪꯉꯤ. ꯑꯍꯟ, ꯅꯍꯥꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯆꯦꯜꯂꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯍꯟꯗꯣꯛꯄ ꯇꯧꯅꯩ ꯈꯪꯗꯕ꯭ꯔꯥ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯆꯥꯗ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯕꯗꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯇꯕ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯪꯖꯩ. ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯁꯦ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯈꯨꯆꯦꯜ ꯑꯁꯤ ꯏꯅꯤꯡꯊꯧ
ahal oiba mama mapana karigumba amata khangawdi masina maram oiduna hanba chachadaba nasa nupana nupi asibu cheledana paw amata pirakte ningthau maduna maram oiduna paw hanba tawjakhidaban Pau handokpam thokpa handoktana tumin laisandana nupirongi imung manung ahal laman tokpam khangdana kangawnadana ahing nungthil namidang oisen chenari asiguma thabaga seningthau kanasu tawnade nupa mapa nak ngawro natragana chanabi ngaloi haiduna nangbu timsingnaribra nahaki nasana pi chenba chungba yawraga nupa mayumna paw amata halaktrabadi hey nahaksu nasadabu karam tawribano adana thawai waroidro aduda iningthau aigi sasi yumda nongmanini halakte haiba khanglabasu nupi chele haibagi pawdi amata phangdabanina karamna kanada wakhallasina sajillaga paw halugani nanai aisu nupi 18 pokliba aingondadi iran season bigana iningthau fare nasa nupana paw pidabadagi paw hanba ngamdre haibada ningthau aina yar nahaki nasa nupagi maran mahaki loinamak tar nasa nupado kokhalanki aduga ai wa hang nanai isa nupa choingang iningthaugi mangda phamlibas migi masana pi ama sielaga garigi imungi ahal laman nahak na paw pidana yumdaga sangdana lamhangda yarakliba nahak tha taruk bandi oiba tai Iningthau bandi budi oibige bandi oigadabase ai oiramloida iningthau kari nahak na sanabigi wangmada thabak tawraga bandi oigadaba asibo ai oiramloi kaka haidanaga ai adudi nahak angaw swingang ngangba minidana aina haijabadi iningthau aina aduk wana nungsinajaduna matam kaya kaithoklaga kuirega chenjariba nupini mathong huktaba mapa asina mi kaya nektuna phuba chaiba tawduna aigi nupido aigi imang maktada soro singdana pukiban ngasimak aigi nupi pidaba yaro iningthauda aina wakatchariba asini mapado yana minung silaitaba misakni ai yamna pende iningthau He pakang nang katukaran ngangana lamhang de chanu pibo namit mari mangani thammadanatana tinkang kakphai marakta lehenbagi ningthong chairak pihangani nang nasana pido hojmak puro machin hangna sine ngaiko nupi adugi masin hangbagi wa darkar laite masana yaduna sieliban nahak natomtana masana yadaba nupi amabu phaba punba kaidaunungda ngamlo kobi iningthau nanai ai yamna pende tumillayo nahak na kaukhatlu hairaga aina kaugadra nahak na ngangba yaba nate masai konungni iningthau nupa asine ngangningi haiduna pangangda ngangbadi yabra nangumna maram chai chade khangdana wa ngangadaba mido aidi natte hojikta ngangkhiba mayamdudi kari ngangkriba iningthau masi wari sanadabana hena phagani achumagi mamangda aranma kyam kuina lepkani wa nganghaningoi mai pakloiko nakhoi ani magamuk tumina laiko ningthau aina wayenigani tin kang marakta kainaga aini hena pakatchadana aigi nupidubo tin kang sikhini yamna wana honajaribani aduga machani haiduna pangangda ngangjari magi macha oijarabasu aigi nupini ningthau aini hena thawai wajaribani hojikti aigi haibadu oirabanidana aina pomnamak loina phanaba singani iningthau yarabadi nupido ngasima iningthaugi mangda pujakhagi inaising tharaga amukta kokatpiyo nangna hekta hairaga iningthauna kokatkadaba natte mapa aina nangbu iya oiba pamde isado mangning mangjasanu mayum pandana laisanu
ꯅꯪꯒꯨꯝꯕ ꯆꯣꯏꯉꯥꯡ ꯑꯃꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯄꯥꯝꯗꯦ ꯑꯩ ꯏꯅꯤꯡꯊꯧ ꯕꯦꯕꯥꯔ ꯀꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯅꯨꯀꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯅꯨꯄꯥ ꯑꯁꯤꯅ ꯄꯣꯛꯆꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯤ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯅꯨꯄꯥꯁꯦ ꯃꯄꯥꯁꯦ ꯏꯅꯤꯡꯊꯧꯅ ꯅꯤꯌꯝ ꯆꯨꯝꯅ ꯋꯥꯌꯦꯟꯕꯤꯌꯨ ꯃꯍꯥꯛ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯁꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯗꯤ ꯂꯧꯕ ꯉꯝꯂꯔꯣꯏꯗꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯅꯥꯅ ꯅꯝꯗꯅ ꯄꯤꯁꯤꯟꯕ ꯉꯝꯕꯒꯦ ꯌꯦꯡꯁꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯌꯦꯡꯂꯒ ꯅꯨꯄꯤꯁꯦ ꯅꯤꯡꯊꯧ ꯑꯩꯅ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯈꯔ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯃꯤꯅꯝ ꯁꯣꯔꯤꯕ ꯄꯥꯝꯗꯕ ꯃꯤꯅꯤ ꯅꯤꯡꯊꯧ ꯉꯁꯤꯃꯛ ꯏꯄꯥ ꯏꯆꯥ ꯄꯨꯜꯂꯤꯉꯩꯗ ꯄꯨꯈꯤꯅꯕ ꯅꯌꯥꯊꯪ ꯉꯥꯏꯖꯔꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤ ꯇꯥꯕꯗ ꯈꯣꯏꯗꯧꯁꯤ ꯂꯪꯈꯠꯂꯛꯀꯗꯧꯔꯦ ꯅꯪꯒꯨꯝꯕ ꯆꯣꯏꯉꯥꯡ ꯉꯥꯡꯂꯒ ꯃꯇꯝ ꯂꯦꯟꯕ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯔꯥ ꯅꯥꯝꯃ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯂꯣꯏ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯋꯥꯁꯤ ꯂꯧꯕꯤꯒꯅꯨ ꯄꯥꯎ ꯍꯟꯕ ꯍꯟꯗꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯗꯣ ꯇꯣꯉꯥꯟꯅ ꯑꯃꯨꯛꯇ ꯊꯝꯈꯣ ꯃꯗꯨ ꯁꯣꯏꯅꯕ ꯈꯔ ꯂꯩ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕꯕꯨ ꯀꯅꯥ ꯌꯥꯎꯕꯒꯦ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯉꯁꯤꯃꯛ ꯄꯨꯍꯟꯈꯤꯁꯤ ꯃꯗꯨꯅ ꯃꯄꯥ ꯑꯣꯏꯕ ꯅꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯋꯥꯌꯦꯟꯕꯤꯅꯕ ꯋꯥꯀꯠꯄ ꯂꯥꯛꯂꯕꯅꯤꯅ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯋꯥꯌꯦꯟꯕꯤꯔꯕꯅꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯃꯛ ꯄꯨꯍꯜꯂꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯣ ꯅꯅꯥꯏ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯌꯥꯏꯐꯕ ꯂꯣꯏꯅꯃꯛ ꯑꯣꯏꯔꯒꯅꯤ ꯈꯟꯖꯩ ꯃꯅꯥꯏ ꯑꯃ ꯑꯅꯤꯒ ꯇꯧꯗꯨꯅ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯄꯥ ꯃꯆꯥ ꯃꯃꯧꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯥꯒꯤ ꯆꯣꯏꯉꯥꯡꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯁꯨꯈꯟ ꯈꯜꯂꯨꯗꯦ ꯃꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯦ ꯅꯨꯄꯤ ꯃꯄꯥ ꯑꯗꯨ ꯈꯨꯜꯒꯤ ꯊꯧꯕꯨꯔꯦꯜ ꯑꯗꯨꯒ ꯃꯌꯥ ꯀꯨꯝꯂꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯍꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯀꯟꯌꯥ ꯀꯠꯄ ꯑꯃꯠꯇ ꯇꯧꯗꯦ ꯑꯁꯨꯝꯅ ꯆꯣꯏꯉꯥꯡꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯒ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯍꯦꯛ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕꯤꯗꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯅꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕ ꯁꯛꯄ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯗꯒꯤ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯊꯥꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯉꯥꯡꯂꯒ ꯁꯦꯜ ꯂꯥꯛꯎ ꯌꯥꯔꯣ ꯅꯣꯡꯃꯒꯤ ꯆꯥꯔꯤ ꯊꯛꯂꯤꯕ ꯑꯁꯦ ꯁꯦꯟ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯅꯤ ꯅꯨꯄꯥ ꯅꯪꯕꯨ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯆꯣꯏꯉꯥꯡꯗ ꯍꯦꯛ ꯇꯨꯃꯤꯟꯅ ꯉꯥꯡꯉꯤ ꯅꯨꯄꯥ ꯅꯪꯕꯨ ꯃꯤ ꯑꯇꯩꯒ ꯑꯃꯨꯛꯇ ꯃꯥꯟꯅꯍꯜꯂꯣ ꯐꯝꯃꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯁꯤꯜꯂꯣ ꯅꯣꯡꯉꯥꯟꯕꯒ ꯃꯆꯤ ꯃꯆꯤꯗ ꯐꯝꯂꯒ ꯋꯥꯆꯣꯏ ꯉꯥꯡꯂꯒ ꯃꯤꯅꯁꯨ ꯅꯨꯡꯁꯤꯗꯦ ꯏꯃꯥ ꯕꯕꯥꯅꯁꯨ ꯅꯨꯡꯁꯤꯗꯦ ꯏꯅꯦꯝꯕꯣ ꯏꯀꯨꯕꯣꯁꯦ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯁꯦ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯈꯜꯂꯣ ꯃꯣꯏꯒꯤꯁꯤꯗꯤꯅꯦ ꯋꯥꯔꯒꯦꯅ ꯇꯧꯖꯕꯅꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯣ ꯏꯀꯨ ꯏꯅꯦꯝꯅ ꯇꯥꯔꯗꯤ ꯅꯪꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯂꯛꯑꯣꯏ ꯋꯥꯖꯁꯅꯨ ꯀꯩꯗꯧꯒꯦ ꯋꯥꯖꯒꯤ ꯃꯔꯥꯏ ꯈꯣꯏꯔꯝꯃꯤ ꯑꯗꯨꯅꯤ ꯐꯅ ꯌꯥꯝꯅ ꯀꯣꯝꯅ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯗꯨꯗꯒꯤ ꯆꯥꯕ ꯊꯛꯄ ꯍꯦꯟꯗꯣꯛꯅ ꯂꯩꯔꯝꯂꯤꯕꯅꯤ ꯌꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯪꯕꯥꯏ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯑꯋꯣꯡ ꯑꯋꯣꯟ ꯍꯣꯠꯅꯕꯗ ꯂꯥꯏꯅ ꯃꯊꯪ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅ ꯃꯆꯥ ꯇꯞ ꯊꯥꯒꯩ ꯄꯣꯛꯁꯤꯜꯂꯒ ꯋꯥꯕ ꯇꯥꯕꯅꯤ ꯍꯩꯃꯥ ꯃꯗꯨꯕꯨ ꯃꯈꯣꯏꯅꯔꯣ ꯏꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄꯅꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯆꯌꯥꯝ ꯄꯣꯛꯄ ꯂꯥꯏꯔ ꯇꯥꯜꯂꯤ ꯈꯪꯗꯕ ꯃꯈꯣꯏꯗꯤꯅꯦ ꯍꯦꯟꯅ ꯋꯥꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯂꯧ ꯏꯪꯈꯣꯜ ꯁꯤꯠ ꯅꯥꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯪ ꯉꯥꯡꯕ ꯁꯛꯄꯗ ꯅꯤꯡꯊꯧꯔꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯥꯡꯕ ꯈꯛꯇꯅꯗꯤ ꯌꯥꯔꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯈꯜꯂꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯀꯔꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯛꯀꯦ ꯑꯩꯗꯤ ꯂꯧꯁꯨ ꯂꯧꯈꯠꯇꯦ ꯂꯨꯍꯣꯡꯕꯗꯤ ꯂꯥꯏꯔꯗꯅ
ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯔꯧ ꯂꯩꯅ ꯉꯥꯡꯉꯛꯏꯅꯤꯅꯦ ꯑꯩ ꯈꯔ ꯏꯀꯥꯏ ꯅꯠꯇꯦꯗ ꯅꯪꯒꯤ ꯄꯤꯔꯛꯇꯕꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯎꯐꯨꯟ ꯃꯔꯤꯛ ꯑꯃꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯥꯏ ꯄꯥꯛꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯕ ꯁꯤꯟꯕꯤꯗ꯭ꯔꯦ ꯃꯗꯨꯁꯨ ꯅꯪꯅꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯔꯒ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯁꯥ ꯁꯟꯒꯨꯝ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯆꯔꯨ ꯆꯔꯥꯡ ꯃꯔꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯟꯈꯤꯕꯗꯣ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ 이베마 너희기 나빠도 나때 나빠 하르디 서럽거니 너희기 바바나 눅시버드나 낭기니 하이드나 뽀ꯠ 아마땅 삐락보다 러비게다바 쏘잉앙 나때고 예행우드나 아이수누 빠마니 후라안 나라다 피론 뽀째 낭기 나염다기 삐락바 콜락바 야오라바 마이 로이나 타도거니 ꯀꯔꯤꯒꯤ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯛꯄꯕꯣ 낭기디 삐수 삐락로 아이는 수야로 아이세 타타기 아빵기 쏘잉앙 나띠니 누피는거 닝타오금나 빨라키드니 마tam khara sothana leiba malhanbagi wani ne ahayo ningthaukumna palakadoriba nangonda min usitaba ya khongrai niklaga chaadi hauji aise mi mayamna mi oina udibse khajik tangai moi khangadaba chuingang haiduna oi thi thirakadaba ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯒꯤ ꯁꯝꯅꯩ ꯈꯪꯗꯦ ꯁꯝꯅꯗꯦ ꯈꯪꯗꯦ ꯃꯔꯤ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯅ ꯐꯥꯎꯕ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯤ ꯑꯇꯣꯞꯄꯅꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯩꯁꯦ ꯏꯇꯣꯝꯇ ꯌꯦꯡꯕꯗ ꯎꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯇꯪ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯁꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯦ ꯇꯨ ꯁꯦ ꯁꯤꯒꯤ ꯃꯩꯁꯤꯅꯤ ꯀꯨꯕꯦꯔꯒꯤ ꯂꯟꯒꯩ ꯇꯥꯅ ꯆꯠꯇꯣꯏꯁꯦ कदाई से नंग न खुद पिरो नंगी सिदे अंगक मईनी ने बा अखोयनी की मईसे मिंगोन उनबे आबना तेको लेकाई की नमानबी ननी नंदोंदगा खुबा कारो तिंथोलुन मोय नंगी मईसे उबदने स्वाई लाउकिन अदुगने आईगी नुपीदे मचिन लंबी ओइगदब नते वांगांगदबा तुमिने लेगमसे मीने मबुक फत्ते हाइनबने अदुगा इशोरना सुयादबने नंगदौना सेरान तुरन ngang हाइजदे खोय हाय नचिन पाली दु ngang सकप तौनबनिने चानब खक्की नते पांग द होइरों कांगजप हाइदु तारेने तानिंगदे यारे खरा ngang सकलदि ngang laga selsigi amatsu phangoi ngasai nang ngang li matamduda karino amatang tawrasu lupa ama ani phabu phangbe ai nupi ni takpi bagi wan mi nupi daga ta o ya banate ai lu khraba lai wa tinwa gum mani ne aduna ishora kari hai le ahaw athum katpada kachari haina katuna khuram ni no kok nonduna laibak sokna khurum baduna kari su kana roi ko niningba hainingba apa ma mayam do loina amata sithadana nirabade ishorna adum pirak patab lai pakning da ningaga pangkhu da khuramaga chanabana teko chin chida adu tawbiu nunga henbiu sel war hanbinu ana ay yahonbinu dharma kajadabne mi gi por huran jadabne pokpagi mai yanjage haina leptana khurumlabade ishorna khangba ngamloine adum pirakani matam khara changjarasu thabak kari mata sudana nungai hanbiu sel pai hanbiu haina silok thiduna matam manghallaga sibang hai batari bro hey bab ta da bi ai khoina matam ngai bana tene matam nai khoi bu ngai ri bani ne karam tawni side wa ama nganglui ama hekta khumlei lan sor pina pakhung wate hai baduni hey mi mana wa hairakpa hanglakpaga pakhum pi da biate mi dun hanglaktaba wa hairakta bo radi madudi khangdre hangbu hanglaba pakhum amadi pi gidaban chummalan ba haidudi aina lepkadaba natte hangliba mi dun lepchagadaban khangi khangde pangkom da khunggadra hairisibo
ꯃꯤꯅ ꯉꯥꯎꯏ ꯍꯥꯏꯅꯕ ꯑꯗꯨꯃꯛꯅ ꯅꯪꯁꯦ ꯃꯤꯅ ꯆꯣꯏꯉꯥꯡ ꯀꯧꯕꯅꯤ ꯅꯃꯤꯡ ꯑꯁꯦꯡꯕꯗꯤ ꯈꯝꯗꯣꯡꯕ ꯀꯧꯏ ꯍꯥꯏꯕꯗꯥꯏ ꯆꯣꯏꯉꯥꯡꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯒ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯜꯂꯤ ꯆꯣꯏꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯀꯌꯥ ꯊꯧꯋꯥꯁꯨ ꯁꯥꯕꯤꯗ꯭ꯔꯦ ꯁꯨꯅꯤꯡꯂꯒꯁꯨ ꯆꯥꯅꯤꯡꯂꯒ ꯆꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯃꯔꯥꯏꯅ ꯇꯣꯛꯆꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯔꯝ ꯇꯧꯔꯤ ꯀꯔꯤ ꯀꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯈ꯭ꯔꯕ ꯅꯣꯡꯃꯇ ꯍꯪꯂꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯒ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯆꯥ ꯑꯗꯨ ꯂꯧꯈꯠ ꯈꯣꯀꯠꯄ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯅꯨꯄꯤ ꯊꯤꯕ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯌꯥꯎꯒꯗꯧꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯉꯝ ꯄꯥꯡꯗ꯭ꯔꯦ ꯃꯅꯦ ꯃꯀꯨꯅꯗꯤ ꯅꯨꯡꯁꯥ ꯊꯤꯖꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯍꯦꯟꯅ ꯅꯝꯅ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯅꯤꯅ ꯃꯃꯧꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯊꯧꯁꯥꯗꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯂꯥꯟꯐꯝ ꯑꯆꯧꯕꯅꯤ ꯍꯥꯏꯅꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝ ꯑꯣꯏꯕ ꯃꯀꯨ ꯑꯣꯏꯕꯅ ꯄꯨꯛꯅꯤꯡ ꯆꯪꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯅ ꯁꯣꯏꯈꯤꯅꯤ ꯉꯥꯝꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄ ꯀꯨꯞꯅ ꯁꯦꯟꯅꯕꯤꯕ ꯑꯗꯨꯗ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯃꯅꯦꯝ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗ ꯂꯩꯇꯕꯒꯤ ꯁꯦꯜꯒꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯊꯪꯅ ꯊꯪꯅꯅ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 11 ꯄꯣꯛꯈꯤꯕ ꯑꯗꯨꯗ ꯍꯦꯔꯥ ꯃꯅꯤꯃꯨꯛꯇ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯜ ꯍꯦꯛ ꯆꯦꯜꯂꯤ ꯆꯣꯏꯉꯥꯡꯗꯤ ꯊꯣꯏꯅ ꯍꯔꯥꯎꯕꯁꯨ ꯎꯠꯇꯦ ꯅꯨꯡꯉꯥꯏꯕꯁꯨ ꯎꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯗꯨꯕꯨ ꯏꯆꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯆꯣꯏꯉꯥꯡ ꯉꯥꯡꯕꯁꯤꯅ ꯉꯥꯡꯉꯤꯗꯨꯕꯨ ꯆꯨꯝꯗ ꯆꯨꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯁꯣꯁꯇꯤ ꯁꯣꯟꯕꯗ ꯆꯪꯕ ꯁꯦꯜ ꯑꯗꯨ ꯐꯥꯎꯕ ꯄꯨꯊꯣꯛꯅꯤꯡꯉꯥই ꯂꯩꯇꯦ ꯃꯃꯥ ꯃꯄꯥꯅ ꯃꯁꯨꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯕꯗꯤ ꯑꯉꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯂꯣꯏ ꯃꯅꯥꯗ ꯍꯥꯞꯇꯦ ꯌꯦꯡꯕꯗ ꯊꯑꯣꯏꯅ ꯇꯥꯗꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯄꯨꯛꯅꯤꯡꯗꯗꯤ ꯆꯣꯏꯉꯥꯡꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯉꯥꯡꯒꯤ ꯄꯤꯛꯈ꯭ꯔꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯁꯤꯒꯦ ꯈꯜꯂꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯂꯧ ꯎꯕ ꯈꯣꯏꯕꯒꯤ ꯃꯇꯝ ꯌꯛ ꯂꯥꯎꯕꯤꯅꯤ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯂꯧ ꯈꯣꯏꯕ ꯆꯠꯅꯔꯤꯕꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯆꯣꯏꯉꯥꯡ ꯑꯗꯨ ꯅꯣꯡ ꯉꯥꯟꯐꯥꯠꯇ꯭ꯔꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯒꯤ ꯈꯣꯡꯂꯝ ꯑꯃꯒꯤ ꯃꯄꯥꯟꯗ ꯋꯥꯈꯣꯡ ꯃꯔꯣꯝꯗ ꯃꯈꯣꯡ ꯍꯥꯝꯃꯤ ꯆꯣꯏꯉꯥꯡ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯑꯩꯁꯤꯕꯨ ꯀꯔꯝꯅ ꯁꯦꯟ ꯇꯥꯟꯗꯣꯏꯅꯣ ꯑꯩꯅ ꯍꯩꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯩ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯝꯅꯔꯕ ꯖꯥꯠꯂꯥ ꯅꯣꯡ ꯉꯥꯟꯐꯥꯠꯇ꯭ꯔꯤꯉꯩꯗ ꯈꯣꯡ ꯍꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯗꯅ ꯑꯩ ꯉꯥꯎ ꯅꯥꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯃꯤꯒꯤ ꯁꯪꯒꯣꯏꯗꯒꯤ ꯂꯥꯡꯒꯣꯜ ꯑꯃ ꯍꯨꯔꯥꯜꯂꯒ ꯀꯣꯟꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯈꯣꯡꯅꯨꯡꯗ ꯊꯥꯗꯔꯛꯂꯒ ꯄꯥꯈꯠꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯆꯣꯏꯉꯥꯡꯅꯗꯤ ꯃꯗꯨ ꯎꯍꯧꯗ꯭ꯔꯦ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯞꯅ ꯍꯧꯒꯠꯂꯒ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯂꯩꯔꯥꯏ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗ ꯑꯃꯥꯡꯕꯁꯨ ꯆꯥꯝꯂꯦ ꯉꯁꯥꯏ ꯆꯕꯨꯡ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯗꯤ ꯃꯥꯜꯂꯤ ꯀꯅꯥꯅ ꯀꯔꯤ ꯍꯨꯟꯇꯣꯛꯑꯝꯃꯤꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯟꯒ ꯂꯩꯔꯝꯗꯅ ꯂꯩꯌꯣꯟꯕꯒꯤ ꯃꯈꯣꯜꯒ ꯑꯣꯏꯔꯤꯖꯥꯠꯂꯥ ꯅꯠꯇꯦ ꯃꯈꯣꯟꯗꯨꯕꯨ ꯑꯩꯅ ꯚꯥꯞꯅ ꯇꯥꯕ ꯚꯥꯞꯅ ꯁꯥꯖꯟꯕ ꯑꯣꯏꯔꯤꯗ꯭ꯔꯥꯅꯦ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯌꯦꯡꯒꯗꯕꯁꯨ ꯑꯃꯨꯛꯁꯨ ꯀꯤꯗꯣ ꯅꯠꯇ꯭ꯔꯒ ꯄꯣꯡ ꯆꯠꯈꯤꯕ ꯆꯦꯟꯈꯤꯕꯁꯨ ꯎꯍꯧꯗꯦ ꯃꯐꯝꯗꯤ ꯁ꯭ꯋꯥꯏꯗꯅꯤ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯃꯤꯅꯔꯥ ꯂꯥꯏꯅꯔꯥ ꯀꯤꯕ ꯍꯧꯅꯗꯦ ꯁꯤꯒꯗꯕ ꯂꯩꯔꯁꯤꯕꯨ ꯐꯔꯦ ꯍꯦꯛꯇ ꯀꯨꯝꯊꯔꯒꯦ ꯃꯈꯣꯡ ꯑꯗꯨꯅ ꯀꯟ ꯀꯟ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯦꯡꯅꯩ ꯑꯁꯨꯝ ꯑꯁꯨꯝ ꯁꯤꯠꯇꯨꯅ ꯌꯦꯡꯉꯤ ꯐꯅ ꯁꯥꯡꯉꯤ ꯎꯔꯥ ꯌꯣꯜꯂ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡ ꯂꯨꯝꯅ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒꯗꯤ ꯂꯥꯡꯒꯣꯜ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯣ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃꯅ ꯂꯣꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ
ꯃꯁꯤ ꯃꯐꯝ ꯍꯣꯡꯗꯣꯛꯂꯒꯦ ꯃꯥꯅꯗꯤ ꯂꯧꯍꯜꯂꯔꯣꯏ ꯑꯉꯥꯎꯕ ꯁꯦꯝꯒꯦ ꯑꯁꯨꯝꯅ ꯂꯥꯡꯒꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯄꯨꯔꯒ ꯏꯁꯤꯡꯗ ꯊꯥꯗꯔꯦ ꯑꯗꯨꯒ ꯂꯩꯁꯥꯅ ꯂꯥꯡꯒꯣꯜ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯨꯞꯁꯤꯜꯂꯦ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯦ ꯆꯣꯏꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯌꯨꯝꯊꯪꯅꯕ ꯑꯃꯅ ꯍꯥꯏ ꯑꯋꯥꯡꯒꯤ ꯂꯥꯏꯈꯨꯕꯒꯤ ꯂꯥꯡꯒꯣꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅ ꯍꯧꯔꯤ ꯁꯟ ꯄꯨꯊꯣꯛꯂꯒ ꯁꯟꯄꯣꯠ ꯈꯣꯏꯒꯦ ꯇꯧꯔꯨꯕꯗ ꯂꯥꯡꯒꯣꯜ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯂꯧ ꯄꯟꯊꯥꯅꯤꯅ ꯂꯥꯡꯒꯣꯜ ꯋꯥꯏꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯡꯒꯣꯜ ꯗꯔꯀꯥꯔ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯆꯣꯏꯉꯥꯡ ꯈꯣꯏꯒꯤ ꯃꯉꯥꯏꯔꯦ ꯂꯧꯁꯨ ꯂꯩꯇ꯭ꯔꯦ ꯁꯟꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯡꯒꯣꯜꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯂꯥꯏꯈꯨꯕ ꯃꯇꯩ ꯃꯅꯥꯎ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯆꯤꯟꯗ ꯂꯥꯡꯒꯣꯜ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯄꯨꯟꯁꯤꯗ ꯂꯧ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯁꯥꯞ ꯁꯣꯜꯂꯤ ꯆꯣꯏꯉꯥꯡꯗꯤ ꯄꯨꯛꯅꯤꯡꯗ ꯅꯣꯛꯄ ꯅꯠꯇꯅ ꯋꯥ ꯂꯥꯟ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯣꯏꯉꯥꯡ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯒꯣꯜ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯡꯒꯣꯜ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯥꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯀꯨꯝꯂꯒ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯂꯩꯇꯣꯡ ꯄꯔꯦꯡ ꯑꯗꯨꯗ ꯂꯥꯛꯏ ꯆꯣꯏꯉꯥꯡꯅ ꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯀꯅꯥꯅꯣ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯂꯧ ꯏꯁꯤꯡ ꯐꯥꯠꯂꯨꯕꯅꯤꯗ ꯑꯣ ꯃꯁꯛꯇꯤ ꯈꯪꯍꯧꯔꯦ ꯅꯨꯄꯥꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯂꯥꯡꯒꯣꯜ ꯂꯣꯜꯂꯝꯂꯤꯕꯁꯤ ꯃꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯔꯟ ꯃꯊꯨꯝ ꯋꯥꯠꯄ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯍꯩꯅꯕꯒꯤ ꯂꯤꯆꯠꯇꯣ ꯊꯥꯗꯣꯛꯄ ꯉꯝꯗꯗꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯐꯥꯎꯕ ꯉꯁꯤꯁꯨ ꯍꯨꯔꯥꯜꯂꯒ ꯃꯔꯜ ꯂꯩꯕ ꯁꯥꯕ ꯑꯩꯒꯨꯝꯅ ꯇꯧꯖꯒꯦꯗꯤ ꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯗꯕꯒꯤ ꯁꯦꯟ ꯄꯥꯏꯖꯗꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯗꯤ ꯍꯩꯅꯗꯦ ꯑꯩꯁꯨ ꯍꯨꯔꯥꯜꯂꯒ ꯁꯦꯟ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯄꯥꯏꯕ ꯌꯥꯔꯦꯅ ꯁꯣꯝꯗꯅ ꯂꯥꯡꯒꯣꯜ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯇꯩ ꯃꯅꯥꯎ ꯂꯩꯀꯥꯏ ꯁꯥꯠꯂꯦ ꯊꯤꯔꯤꯕ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯁꯦꯜ ꯍꯨꯟꯗꯨꯅ ꯁꯦꯟꯁꯨ ꯐꯅ ꯌꯥꯝꯅ ꯇꯤꯡꯂꯦ ꯃꯗꯨꯗ ꯑꯍꯩꯕ ꯑꯃ ꯂꯩꯕꯅꯤ ꯍꯦꯛ ꯇꯥꯕꯗ ꯆꯠꯂꯒ ꯍꯦꯛꯇ ꯌꯦꯡꯕ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯨꯝꯅ ꯍꯥꯏꯔꯛꯇꯦ ꯂꯥꯡꯒꯣꯜ ꯑꯗꯨ ꯊꯤꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯁꯤꯠꯂꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯧ ꯈꯣꯏꯕꯁꯨ ꯂꯦꯞꯂꯕ ꯑꯈꯪ ꯑꯍꯩ ꯊꯤꯕꯗ ꯌꯦꯡꯕꯗ ꯁꯦꯟꯁꯨ ꯆꯠꯂꯦ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ ꯂꯥꯡꯒꯣꯜ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯒꯤ ꯆꯣꯏꯉꯥꯡ ꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯥꯛꯏ ꯂꯥꯡꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯅꯨꯄꯤ ꯃꯌꯥꯝꯗ ꯁꯥꯔꯤ ꯁꯨꯃꯥꯡꯗ ꯐꯝꯅ ꯐꯝꯅ ꯆꯣꯏꯉꯥꯡꯅ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯣꯏꯉꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯏ ꯏꯇꯩꯃ ꯂꯥꯡꯒꯣꯜ ꯃꯥꯡꯕꯗꯨꯕꯨ ꯂꯧꯕꯨꯛꯇꯒꯤꯔ ꯌꯨꯝꯗꯒꯤꯔ ꯁꯪꯒꯣꯏꯗꯒꯤꯅꯤꯅꯦ ꯅꯨꯡꯇꯤꯒꯤ ꯌꯥꯜꯂꯒ ꯊꯝꯕꯅꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕ ꯂꯩꯍꯧꯔꯤꯕꯅꯤ ꯀꯥꯡꯃꯩ ꯈꯨꯕ ꯁꯖꯤꯛ ꯍꯥꯞꯄ ꯃꯇꯝꯗꯨꯗ ꯂꯥꯡꯒꯣꯜꯗꯨ ꯂꯩꯍꯧ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯧꯁꯤꯡ ꯈꯣꯏꯕ ꯀꯟꯈꯠꯅꯔꯛꯄꯁꯤꯗ ꯂꯥꯡꯒꯣꯜꯗꯨꯕꯨ ꯍꯨꯔꯒ ꯌꯣꯜꯂꯒ ꯆꯥꯅꯤ ꯈꯜꯂꯤꯕ ꯃꯤꯗꯨꯁꯨ ꯑꯉꯛꯄ ꯍꯨꯔꯥꯟꯕꯅꯤ ꯑꯣ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯏꯇꯩꯃ ꯇꯥꯗꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯗ ꯅꯨꯄꯥ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯇꯥꯗꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀꯥꯁꯨ ꯍꯪꯈꯣꯠ ꯇꯧꯔꯤꯉꯦ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠꯀ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏ ꯀꯌꯥ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯅ ꯂꯩꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈꯤ ꯂꯩꯈꯨꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯥꯛ ꯆꯥꯅꯐꯝꯗꯒꯤ ꯍꯟꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯄꯥꯎ ꯑꯗꯨꯕꯨ ꯇꯝꯃꯤ ꯆꯣꯏꯉꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯅꯤꯡꯗꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯣꯏꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯃꯥꯡꯈꯤꯕꯅꯣ ꯇꯥꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯀꯔꯤꯅꯣ ꯍꯪꯈꯣꯠꯇꯅ ꯇꯧꯔꯤꯅꯦ ꯃꯁꯛꯇꯨ ꯅꯨꯡꯁꯤꯃꯟꯗꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣꯗꯨꯅ ꯈꯨꯝꯂꯒꯅꯦ ꯈꯨꯝꯂꯒꯕ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯗꯕ ꯍꯩꯃ
ꯃꯤꯅ ꯂꯥꯡꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯏꯆꯝ ꯆꯝꯅ ꯍꯪꯖꯕ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕꯤꯗꯗꯅ ꯍꯪꯖꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯇꯥꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯃꯥꯅ ꯀꯔꯤ ꯈꯪꯂꯗꯅ? ꯏꯆꯦ, ꯅꯨꯄꯤ, ꯃꯥꯅ ꯀꯔꯤ ꯈꯪꯕ ꯈꯪꯗꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ. ꯃꯤꯅ ꯏꯆꯝ ꯆꯝꯅ ꯍꯪꯕ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯈꯪꯅꯤ? ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯂꯥꯡꯒꯣꯜꯒꯤ ꯃꯥꯏꯀꯩ ꯇꯥꯛꯄ ꯉꯝꯗꯕꯗꯣ. ꯃꯥꯁꯨ ꯃꯥꯒꯤ ꯑꯈꯪꯕ ꯄꯣꯠ ꯆꯩ ꯃꯥꯡꯕꯒꯤ ꯖꯥꯟ ꯌꯦꯡꯕ ꯍꯩꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯕꯨ ꯇꯝꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯤ ꯑꯃꯒꯤ ꯃꯁꯥꯗ ꯍꯥꯏꯗꯣꯛꯇꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯥꯅ ꯈꯪꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ. ꯍꯌꯦꯡꯗꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯒꯦ. 이마이, 이엘레, 톡탁 아묵 떠오르노. 아리엠버기 바옥 담자람니, 죄강다가 랑곤 망키버기 와가 항라우노. 하이마, 까리너니 누삐. 너띠, 낭나 독 티나 사오리바 두부 멍원다. 마람 까리기노. 강디 항우누고 애니 야더부 누빠니. 아삭 아두가. 낭부, 하나 마가 머리 레이나람브로. 낭나가 레이게 하이바다. 마나 야라키다브로. 따닝디, 어닝이 모이 바빠. 와가를 강락간. 낭원도 온실레가네 사우자락자니. 샤오키누지. 또. 아이 까리마다 하이제라로이고. 이마이 베마. 낭시슈 파기 떠와 야바가 나떼고. 누피리 야비지 강라디 꼭 마두오. 킹나 쿠딕 능시고 파세이고 자이고. 아스, 아이 숨닝싱구라가네 브라지 프로프로 액자. 아이나 하이드니니. 낭기 구사옥도. 구사옥 뭐 이따오따오에요. 나 코에니 하나 머루나만 레이나바기니다나. 레이샤링아이다 파캉나 능시 파제이. 마시보 하이비드라바디 허누비 호이라가 마코이나 하이라카드로. 누피, 모두 낭기 나군 행까리바니니. 레이샤비 얌나 레이리코. 누빠 아마타나 농마타 랑나비다다나 닝돈 봄다나 레이바. 누피 낭시디 빵마사니 해. 하라오게디 하이드리다나. 누빠는 ngasi는 짜가 톡라가 비자를거. 마삭두다 아니 야비가다부스 레이티. 호이니, 아도 낭 후직디 망원다 레이트레다나. 아이원다 레이레다나. 낭나도 그함나 사오리바 두부 hꯧ지가 뭐마나 가요락리브로. 랑곤 망버기 와클세 코이 사운드리게이다. 마기 쪼잉강가 도기 와두나냐. 아이코이니 랑컷나라까니. 낭기 꼭시 한탄드라바디 야르. 미 아빵발란 오이네. 마꼭 베라 레바 tumba 투가이네 예드니. 아두부 낭나 파나 항나닝드라바수. 아이기 꼭 놈이까 항락리바도. 마기 강자바 마술 레이람바야. 누피, 아이디 하영 항루다바야디. 항으로 난 모이되게 할라까누고. 아이네 서럭라디. 할락드라바디 아이디 모이다. 그이도로가 레이루더이바. 하이핏 항암마가 라알로이리 카이노. 모이네 영웅 일루로. 쪼잉강기 누피두다 까우리 보이랴. 아이디 강부 강데. ꯆꯠꯂꯣꯍꯣꯏ ꯑꯩꯉꯣꯟꯗꯒ ꯃꯑꯣꯡ ꯈꯜꯂꯛꯏꯅꯦ ꯍꯣꯏ ꯅꯪ ꯑꯣꯏꯅ ꯆꯣꯉꯥꯡ ꯍꯣꯏꯗ ꯀꯩꯅꯥ ꯀꯠꯄꯤꯒꯅꯤꯀꯣ ꯆꯣꯉꯥꯡꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯗꯥꯏ ꯑꯩꯗꯗꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯣꯏꯉꯥꯡ ꯈꯣꯏꯗ ꯂꯥꯏꯈꯨꯕ ꯑꯗꯨ ꯆꯠꯂꯤ ꯆꯣꯏꯉꯥꯡ ꯂꯩꯔꯝꯗꯦ ꯑꯉꯥꯡꯒꯤ ꯁꯣꯁꯇꯤꯒꯤ ꯄꯣꯠ ꯆꯩ ꯇꯦꯟ ꯁꯥꯕ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯁꯤꯟꯅꯕ ꯂꯩꯀꯥꯏꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯆꯣꯏꯉꯥꯡ ꯂꯥꯛꯄ ꯎꯕꯗ ꯂꯥꯏꯈꯨꯕꯅ ꯆꯣꯏꯉꯥꯡ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯣ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯅꯠꯇꯦ ꯅꯪꯕꯨ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯈꯣꯠꯄꯁꯤꯕꯨ ꯌꯦꯡꯕ ꯈꯣꯠꯄ ꯈꯪꯕꯒ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ ꯅꯇꯩꯃꯅꯗꯤ ꯅꯪꯁꯦ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯍꯪꯂꯨꯁꯨ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯆꯣꯏꯉꯥꯡ ꯅꯇꯩꯃꯅ ꯅꯪꯁꯦ ꯑꯊꯣꯛꯅ ꯊꯥꯖꯈ꯭ꯔ ꯄꯣꯠꯅꯤ ꯇꯥꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯂꯩꯇꯦ ꯏꯇꯩ ꯃꯈꯣꯏꯅ ꯂꯥꯡꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯩꯗꯅ ꯃꯌꯥꯝ ꯄꯨꯟꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕꯗ ꯑꯩꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯃꯥꯡꯈꯤꯕꯅꯣ ꯇꯥꯗꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅ ꯀꯔꯤꯅꯣꯗꯅ ꯍꯪꯖꯔꯨꯕꯇꯅꯤꯗ ꯍꯣ ꯁꯦ ꯆꯣꯏꯉꯥꯡ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯑꯗꯨꯒ ꯄꯣꯠ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯁꯨ ꯍꯦꯛ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯅꯪꯅ ꯑꯈꯪꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯉꯨꯅꯦ ꯆꯣꯏꯉꯥꯡ ꯏꯌꯥꯝꯕ ꯂꯥꯡꯒꯣꯜ ꯑꯗꯨ ꯌꯥꯎꯗꯗꯅ ꯂꯧꯒ ꯑꯃꯠꯇ ꯎꯕ ꯌꯥꯔꯣꯏꯗꯧꯔꯤꯅ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯡꯒꯣꯜ ꯑꯃ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯤꯕꯣ ꯍꯧꯖꯤꯛꯁꯤ ꯂꯧ ꯄꯟꯊꯥꯅꯤꯗ ꯋꯥꯏꯔꯨꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯔꯛꯂꯣꯏ ꯂꯩꯒꯦ ꯍꯥꯏꯔꯨꯔꯕꯁꯨ
ꯑꯃꯨꯛ ꯐꯪꯗ꯭ꯔꯦ. ꯆꯣꯏꯉꯥ, ꯅꯌꯥꯝꯕꯒꯤ ꯗꯥꯎꯁꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤꯗ. ꯇꯥꯗ, ꯑꯈꯪ ꯑꯍꯩ ꯌꯦꯡꯂꯨꯕꯗ ꯄꯣꯠꯇꯨ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯀꯌꯥꯝ ꯂꯥꯞꯅ ꯍꯥꯏꯗꯤ ꯇꯥꯗ ꯂꯪꯂꯥ ꯂꯪꯖꯤꯟꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯁꯦꯜꯒ ꯐꯅ ꯌꯥꯝꯅ ꯇꯤꯡꯂ ꯄꯣꯠꯅꯤꯗ. ꯗꯈꯤꯅꯥ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯪꯕ ꯐꯪꯗꯕ ꯇꯧꯗꯕ ꯌꯥꯗꯦꯗ. ꯃꯑꯣꯡꯒꯗꯤ ꯑꯐꯥꯎꯕꯅꯤ. ꯍꯦꯛꯇ ꯃꯥꯅ ꯍꯥꯏꯕꯗ ꯁꯣꯏꯕ ꯂꯩꯇꯕꯅꯤ. ꯑꯁꯤ ꯉꯥꯛꯇꯅꯤ. ꯇꯥꯗ, ꯃꯌꯦꯛꯀꯤꯗꯤ ꯄꯣꯠꯇꯨ ꯐꯪꯂꯦ ꯈꯪꯂꯕ ꯀꯥꯟꯗ ꯗꯈꯤꯅꯥꯗ ꯇꯧꯕꯅ ꯆꯨꯝꯒꯅꯤ. ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕꯗꯣ ꯄꯪꯌꯦꯡꯗ ꯌꯦꯡꯂꯦ ꯁꯦꯟ ꯇꯨꯝꯅꯕꯅꯤꯅꯦ ꯇꯥꯗ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯇꯩꯃꯁꯦ ꯃꯍꯥ ꯂꯥꯏ ꯑꯃ ꯌꯥꯎꯏ. ꯃꯈꯥꯔꯣꯝꯗ ꯑꯐꯥꯎꯕ ꯈꯨꯂꯧ ꯌꯦꯡꯕ ꯍꯩꯕ ꯑꯃ ꯂꯩꯔꯦ. ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯈꯤ. ꯃꯥꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯂꯩꯔꯝꯗꯦ. ꯈꯪꯗ꯭ꯔꯦꯗ ꯆꯣꯏꯉꯥ, ꯅꯌꯥꯝꯕꯅ ꯇꯧꯒꯗꯕꯁꯦ. ꯅꯠꯇꯦ, ꯏꯅꯥꯎꯒꯤꯁꯨ ꯑꯈꯪꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯗ. ꯀꯔꯤ ꯅꯨꯃꯤꯠꯇ ꯃꯥꯡꯈꯤꯕ ꯏꯄꯣꯛ ꯅꯨꯃꯤꯠ ꯀꯥꯏꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯅ ꯅꯪꯒꯤꯗꯨꯅ ꯃꯊꯧꯁꯤ ꯏꯃꯥꯟ ꯏꯍꯦ ꯃꯥꯜꯂꯦ. ꯄꯣꯠ ꯃꯥꯡꯕꯁꯤꯕꯨ ꯐꯪꯅꯅꯕ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯃꯥꯡꯈꯤꯕꯒꯦꯗꯅ ꯍꯪꯕ ꯌꯥꯔꯤꯕꯅꯤ. ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯣ ꯃꯔꯤ ꯑꯃ ꯆꯨꯝꯅ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦ. ꯇꯥꯗ, ꯑꯩꯗꯤ ꯑꯃꯥꯏꯕ ꯄꯥꯟꯖꯤꯁꯨ ꯅꯠꯇꯦ, ꯈꯨꯂꯧ ꯌꯦꯡꯕꯁꯨ ꯍꯩꯕ ꯅꯠꯇꯦ. ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯪꯖꯕ ꯂꯩ ꯍꯥꯏꯕꯁꯨ ꯃꯤ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯒꯗꯕ ꯂꯩꯇꯦ. ꯑꯩꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯇꯥꯗ ꯋꯥꯔꯤ ꯁꯥꯕꯤꯔꯨꯅꯨꯀꯣ. ꯅꯅꯥꯎꯅ ꯍꯌꯦꯡ ꯃꯔꯣꯜ ꯑꯃ ꯄꯤꯕ ꯉꯝꯕ꯭ꯔꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯇꯥꯗ. ꯏꯕꯨꯡꯉꯣ, ꯁꯦ, ꯅꯪꯅ ꯑꯩꯒꯤ ꯂꯥꯡꯒꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯐꯪꯍꯟꯕꯤꯔꯕ. ꯁꯦ, ꯅꯌꯥꯝꯕꯅꯅꯦ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯀꯧꯒꯦ. ꯑꯗꯨꯒ ꯗꯈꯤꯅꯥꯁꯨ ꯆꯥꯎꯅ ꯀꯠꯀꯦꯅꯦ ꯏꯕꯨꯡꯉꯣ. ꯇꯥꯗ, ꯗꯈꯤꯅꯥꯒꯗꯤ ꯄꯟꯕꯤꯔꯛꯈꯤꯅꯨ. ꯄꯣꯠꯇꯨꯗꯪ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯐꯪꯅꯕ ꯍꯣꯠꯅꯈꯤꯁꯤ. ꯇꯧꯒꯅꯤ. ꯀꯔꯤꯒꯤ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯐꯪꯈꯤꯁꯅꯨ. ꯏꯅꯥꯎꯒꯤꯕꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯥꯅꯦ? ꯍꯌꯦꯡ ꯑꯩ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯎꯒꯦ ꯍꯥꯏꯔꯛꯑꯣꯅꯦ. ꯇꯥꯗ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ. ꯑꯗꯣ ꯇꯥꯗ, ꯃꯤꯉꯣꯟꯗ ꯀꯥꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯈꯤꯅꯨꯀꯣ. ꯆꯣꯏꯉꯥꯡꯒ ꯂꯥꯏꯈꯨꯕꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ. ꯂꯥꯏꯈꯨꯕ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯃꯅꯤ ꯃꯀꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯒ ꯑꯁꯨꯝꯅ. ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯅꯪꯒꯤ ꯍꯩꯅꯕꯤ ꯄꯉꯥꯡꯗ ꯉꯥꯡꯕꯤꯗꯣ ꯇꯧꯔꯨꯅꯨꯀꯣ. ꯑꯩ ꯍꯩꯅꯗꯦꯀꯣ. ꯂꯥꯡꯒꯣꯜ ꯊꯤꯕꯒꯤ ꯑꯈꯪ ꯑꯍꯩ ꯁꯨꯔꯕꯅꯤ. ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ. ꯃꯗꯨꯗ ꯐꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯒ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ. ꯊꯣꯛ ꯊꯥꯛ ꯇꯧꯔꯨꯅꯨ. ꯑꯁ, ꯅꯪꯅ ꯈꯪꯄꯣꯠꯇꯦ. ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯅꯪꯒꯤ ꯆꯣꯏꯉꯥꯡꯗꯨꯅ ꯂꯩꯕꯅꯤ. ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕꯒꯤ ꯊꯤꯕ ꯍꯨꯝꯕꯗ ꯑꯈꯪ ꯑꯍꯩ ꯁꯥꯔꯨꯅꯨ. ꯆꯣꯞꯇꯅ ꯇꯣꯛꯀꯅꯤ. ꯑꯈꯪ ꯑꯍꯩ ꯁꯥꯕꯩ ꯋꯥ ꯅꯠꯇꯦꯗ. ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯌꯦꯡꯕꯤꯒꯦ ꯇꯧꯕꯅꯤ. ꯆꯣꯏꯉꯥꯡꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯗꯅ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯑꯁꯣꯝꯗꯁꯨ ꯆꯣꯏꯉꯥꯡꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯑꯗꯨ ꯂꯥꯏꯈꯨꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯃꯤ. ꯃꯊꯣꯡ ꯍꯨꯛꯇꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯅꯨꯄꯥ ꯑꯃꯗ ꯂꯥꯡꯒꯣꯜ ꯃꯥꯡꯕꯒꯤ ꯋꯥ ꯍꯪꯉꯨꯔꯤ ꯃꯥꯜꯂꯤ. ꯇꯧ ꯅꯪꯅꯦ ꯑꯄꯪ ꯇꯥꯖꯅꯤ. ꯅꯣꯡꯉꯥꯟꯕ ꯉꯥꯏ ꯉꯝꯗꯦ. ꯂꯥꯏꯈꯨꯕ ꯑꯗꯨ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯣꯏꯉꯥꯡ ꯈꯣꯏꯗ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕ ꯉꯥꯏꯕꯗ ꯉꯥꯏ ꯉꯝꯗ꯭ꯔꯦ. ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯉꯥꯏꯔꯦ. ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯀꯥꯇꯣꯛ ꯀꯥꯔꯟ ꯆꯠꯇꯨꯅ ꯂꯩꯔꯦ. ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯂꯥꯡꯒꯣꯜ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎꯅ ꯉꯥꯡꯅꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯦ. ꯆꯣꯏꯉꯥꯡꯗꯨꯕꯣ ꯃꯥꯒꯤ ꯑꯈꯪꯕ ꯀꯔꯤꯒ ꯂꯩꯕꯖꯥꯠꯅꯣ? ꯃꯥꯅ ꯖꯥꯟ ꯌꯦꯡꯕꯗ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯩꯗꯤ ꯌꯨꯝ ꯍꯦꯛ ꯊꯪꯅꯅꯒ ꯂꯩꯔꯦ. ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ. ꯑꯩꯕꯨ ꯍꯟꯇꯛꯀꯤ ꯃꯇꯥꯡꯁꯤꯗ ꯆꯪꯁꯤꯗꯨꯅ ꯇꯣꯛꯂꯗ꯭ꯔꯥ? ꯑꯩꯕꯨ ꯆꯣꯏꯉꯥꯡꯗ ꯍꯥꯟꯅ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯄꯤꯅꯕ ꯁꯦꯟ ꯈꯔ ꯄꯤꯗꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯇꯅꯕ ꯃꯦꯜꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯆꯣꯏꯉꯥꯡꯗꯤ ꯂꯥꯡꯒꯣꯜ ꯑꯗꯨ ꯀꯅꯥꯅ ꯍꯨꯔꯥꯜꯂꯒ ꯏꯁꯤꯡꯗ ꯊꯥꯗꯕꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ. ꯃꯥꯗꯤ
ꯂꯥꯡꯒꯣꯜ ꯂꯩꯐꯝꯗꯨꯗꯅꯤ ꯈꯪꯂꯤꯕ. ꯍꯨꯔꯥꯟꯕꯗꯣ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯆꯣꯏꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. Itaw, nangbo pot mang ba yengbo haibro? Itaw na yengi hai male akhoi gi awang gi langgon mang ba gi je. ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯍꯩꯕ ꯅꯠꯇꯦꯗ. ꯁꯨꯝ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯌꯦꯡꯕꯤꯒꯦ ꯇꯧꯕꯅꯤ. Itaw nangi je pottu leifamduda ꯐꯥꯎꯗꯣꯏꯔꯥ? ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯤꯛꯇꯨꯗꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯄꯣꯠꯇꯨꯒꯤ ꯂꯩꯐꯝꯗꯨꯇꯅꯤ ꯌꯦꯡꯗꯣꯏꯁꯤ. ꯑꯗꯨꯒ ꯇꯥꯗꯗꯨꯅ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯅꯣ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯕꯗꯤ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯣꯠꯅ ꯏꯇꯥꯎ ꯎꯅꯕ ꯂꯥꯛꯏꯁꯤ. ꯍꯧꯖꯤꯛ ꯎꯅꯕꯒꯤ ꯀꯩ ꯀꯥꯟꯅꯅꯤ? ꯑꯩꯅ ꯈꯨꯂꯧ ꯌꯦꯡꯕꯗ ꯂꯣꯏꯅ ꯎꯔꯗꯣꯏꯅꯤ. ꯃꯤꯡꯁꯦꯟꯗꯨꯗ ꯐꯟ ꯆꯣꯡꯊꯣꯔꯛꯂꯅꯤ. ꯂꯥꯡꯒꯣꯜ ꯃꯄꯨ ꯎꯍꯟꯗꯣꯔꯤꯕꯅꯤ. ꯃꯥꯅ ꯗꯈꯤꯅꯥ ꯆꯥꯎꯅ ꯀꯠꯂꯕꯗꯤ. ꯏꯇꯥꯎ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ. ꯏꯇꯥꯎꯒꯤ ꯗꯈꯤꯅꯥ ꯑꯩ ꯆꯥꯎꯅ ꯄꯤꯖꯔꯛꯀꯦ. ꯃꯤꯡꯁꯦꯟꯒꯤ ꯀꯥꯡꯂꯣꯟꯗꯨꯗꯪ ꯌꯦꯡꯕꯤꯔꯅꯨ ꯏꯇꯥꯎ. ꯁꯦ ꯏꯇꯥꯎꯅ lupa yang kaini se paisa loita. ꯑꯩ ꯂꯧꯔꯣꯏ. ꯀꯔꯤꯒꯤꯅꯣ? ꯄꯣꯠ ꯃꯥꯡꯕꯅ ꯌꯨꯝꯊꯪꯅꯕꯒꯤꯅꯤ. ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯗꯈꯤꯅꯥ ꯇꯧꯔꯤꯗꯤ? ꯏꯇꯥꯎ ꯄꯣꯠꯇꯨꯒꯤ ꯂꯩꯐꯝꯗꯨꯇꯪ ꯍꯥꯏꯕꯤꯀꯣ. ꯍꯨꯔꯥꯟꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯔꯨꯔꯅꯨ ꯏꯇꯥꯎ. ꯁꯦ lupa yang kaini sida haplage itaw. Adudi itaw ay amuk chalage. Oh, huran ba misak adudi mani dana. Panadum pare. Ayna siyel laytabagi waring asida thajadana imangda pop hek tharaida. Choingang adu somda yam nungaire. Horen langgon mapuna khara amuk soidana pirakkani khanbada. Numidang wairam oire. Choingang makha mangolda phak ama tharaga mafi asengba setuna matau mana akhang ahi saduna phamduna leire. Langgon mapudo prap lai. Choingang ai lai he khara ngaman bro. Dada kakhat piro chap chare. Mangonda phak amada phamal. Choingangi tawriba matawda mahaki nupido maninglomda laikre. Se yamdaba dakhina si hana kachaba yai ko. Tobigunu tada. Dakhina kon tobi. Potudang hana phangna bo hana jakhi. Tada ngaktang tumina lebiu ko. Laikhuba tumina phamduna choingang de yeng. Choingang na mamit ani usinduna machin banda kari no murum sol. Mangak adu khawang induna yamna malhalle. Phanakuina mamit pangde. Mama mapana choingang na tawriba do laptakna sangoi dagi. Mama mapa dasu machana pabu lai tunga bazala khandana hoi mai haide wahang pahang pungning da khalle. Masibu kari tawribano haidana. Numit asum tasilagle. Ikhang khangna phuk hogalaga laurai. Hai! Tada! Laire he! Yamna nakna laire he tada. Ha! Langgo laire ba. Choingang onthokna nungaijare da. Ibungo ai dakhina ga sauna kachagani ko. Yamba pel he choingang. Tada, aigi tung biro. Laikhubana tung inaraga, choingang na mang tharaga, asum thokiba do, mama mapa do uhauram, budi mamkre.
ꯁꯣꯝꯗꯅ ꯈꯣꯡꯂꯝ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯆꯣꯏꯉꯥꯡꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯏ ꯇꯥꯗꯥ ꯁ꯭ꯋꯥꯏ ꯃꯄꯥꯟꯁꯤꯗ ꯀꯨꯝꯊꯕꯤꯌꯨ ꯈꯣꯡꯅ ꯃꯥꯔꯒ ꯌꯦꯡꯕꯤꯌꯨꯀꯣ ꯇꯥꯗꯥ ꯋꯥ ꯂꯥꯟꯒ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯡꯒꯣꯜ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯗ꯭ꯔꯤꯕꯈꯩ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯀꯅꯨꯀꯣ ꯇꯥꯗꯥ ꯆꯣꯏꯉꯥꯡꯅ ꯍꯥꯏꯕꯗꯨꯃꯛ ꯂꯥꯏꯈꯨꯕꯅ ꯇꯧꯔꯝꯃꯤ ꯁꯨꯝ ꯃꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯦꯡ ꯂꯥꯡꯒꯣꯜ ꯑꯗꯨ ꯈꯣꯡꯅ ꯙꯛ ꯂꯥꯎꯅ ꯊꯦꯡꯅꯩ ꯅꯨꯡꯉꯥꯏꯕꯣꯏ ꯍꯔꯥꯎꯕꯣꯏ ꯂꯥꯏꯈꯨꯕꯗꯨ ꯂꯣꯏꯔꯦ ꯂꯥꯏꯈꯨꯕꯅ ꯂꯥꯡꯒꯣꯜ ꯊꯤꯔꯤꯉꯩꯗ ꯆꯣꯏꯉꯥꯡꯗꯤ ꯌꯨꯝ ꯌꯧꯈ꯭ꯔꯦ ꯄꯣꯠ ꯐꯪꯂꯕꯅꯤ나 ꯆꯣꯏꯉꯥꯡꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ 이붕어 ꯆꯣꯏꯉꯥꯡ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯂꯦꯍꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯏꯌꯥꯝꯕ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦꯍꯦ ꯆꯣꯏꯉꯥꯡ ꯂꯥꯡꯒꯣꯜ ꯑꯗꯨ ꯂꯦꯡꯊꯣꯡꯅꯥꯗꯨꯅ ꯀꯥꯈꯠꯂꯛꯄꯗ ꯆꯣꯏꯉꯥꯡ ꯂꯩꯔꯝꯗꯦ ꯆꯨꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯗꯨꯅ ꯆꯣꯏꯉꯥꯡꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯊꯪꯅꯕ ꯌꯨꯝꯁꯤꯡꯅ ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯇꯥꯔꯕ ꯀꯥꯟꯁꯤꯗ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯉꯥꯡꯅꯔꯝꯃꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯥꯡꯒꯣꯜ ꯑꯃ ꯃꯔꯦꯡꯖꯨꯝꯗ ꯍꯥꯞꯂꯒ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯃꯥ ꯏꯃꯨꯡꯗ ꯂꯩꯌꯦ ꯊꯣꯛꯍꯟꯖꯔꯒꯦ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯤ ꯂꯥꯛꯏꯌꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯣ ꯇꯥꯗ ꯂꯥꯏꯈꯨꯕ꯭ꯔꯥ 이붕어 ꯅꯪꯁꯤꯗꯤ ꯆꯨꯝꯕꯗꯒꯤ ꯆꯨꯝꯕ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯖꯔꯤꯀꯣ ꯅꯌꯥꯝꯕꯅ ꯑꯁ ꯆꯣꯏꯉꯥꯡ ꯅꯌꯥꯝꯕ ꯄꯦꯜꯂꯦꯍꯦ ꯍꯌꯦꯡꯃꯛ ꯑꯩꯅ ꯅꯪꯕꯨ ꯆꯥꯛ ꯁꯣꯏꯗꯅ ꯀꯧꯔꯅꯤ ꯆꯣꯏꯉꯥꯡ ꯑꯗꯨꯒ ꯅꯌꯥꯝꯕꯅ ꯗꯈꯤꯅꯥꯁꯨ ꯆꯥꯎꯅ ꯀꯠꯀꯅꯤ ꯍꯥꯏ ꯆꯣꯏꯉꯥꯡ ꯅꯌꯥꯝꯕ ꯆꯠꯂꯦꯍꯦ ꯁꯣꯏꯕ ꯌꯥꯗꯕꯅꯤꯀꯣ ꯇꯥꯗꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯨꯅꯨ ꯇꯥꯗꯥ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤꯗ ꯂꯥꯏꯈꯨꯕ ꯑꯗꯨ ꯇꯞꯐꯤꯡ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯡꯒꯣꯜ ꯑꯗꯨ ꯆꯥꯛꯁꯪ ꯇꯥꯅ ꯄꯨꯁꯤꯟꯗꯨꯅ ꯀꯣꯠ ꯃꯌꯥꯗ ꯉꯥꯔꯒ ꯊꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯏ ꯀꯗꯥꯏꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯅ ꯀꯅꯥꯗꯒꯤ ꯂꯩꯔꯨꯔꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯕꯅꯣ ꯅꯨꯄꯤ ꯅꯪꯅ ꯊꯥꯖꯗꯕꯗꯣ ꯎꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯂꯥꯡꯒꯣꯜꯗꯨꯗꯤꯅꯦ ꯂꯥꯡꯒꯣꯜꯗꯣ 이베마 하이고 온통나 하이크 좀 온통나 좀 낭기 쟁앙세 다 타기 쟁앙나 되네 ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ ꯌꯥꯝꯅ ꯂꯥꯏꯅ ꯂꯨꯅ ꯂꯩꯔꯝꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯨꯄꯤ ꯍꯌꯦꯡꯁꯦ ꯆꯣꯏꯉꯥꯡꯗꯨ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯗꯈꯤꯅꯥꯁꯨ ꯆꯥꯎꯅ ꯀꯠꯁꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯈꯪꯕ ꯌꯥꯝꯅꯁꯨ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯔꯝꯃꯦꯗꯅ ꯀꯔꯤꯅꯣꯅꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯂꯥꯡꯒꯣꯜꯁꯤꯕꯨ ꯆꯨꯝꯕ ꯆꯠꯂꯅꯦ ꯑꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯨꯅꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤꯅꯦ ꯃꯣꯏ ꯅꯨꯄꯥ ꯑꯩꯗꯤ ꯆꯣꯏꯉꯥꯡꯗꯣ ꯁꯥꯎꯅꯤꯡꯂꯨꯔꯕꯅꯤ ꯃꯥꯅ ꯅꯍꯥꯟ ꯋꯥꯏꯔꯝ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯐꯖꯩꯀꯣ ꯄꯛꯏꯀꯣ ꯅꯨꯡꯁꯤꯀꯣ ꯍꯥꯏꯗꯨꯅ ꯇꯧꯕꯗꯨꯗꯒꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯕꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯃꯒ ꯂꯩꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯨ ꯑꯣ ꯅꯪꯅ ꯄꯥꯝꯗꯕ ꯑꯗꯨꯗ ꯂꯩꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦꯗꯅ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯛꯈꯤꯗ꯭ꯔꯣ ꯃꯥꯁꯨ ꯅꯨꯄꯤꯒ ꯊꯤꯔꯗꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯄꯣꯛꯈ꯭ꯔꯦ ꯍꯥꯏ ꯅꯨꯄꯤ ꯅꯣꯏꯒꯤ ꯖꯥꯠ ꯊꯤꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯌꯦꯛꯇꯨꯅ ꯊꯝꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯇꯧꯕꯕꯨꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯜꯁꯦ ꯆꯥꯎꯊꯣꯛꯀꯦ ꯈꯜꯂꯒ ꯆꯥꯎꯊꯣꯛꯄ ꯏꯉꯝ ꯉꯝꯗꯦ ꯃꯇꯧꯗꯨꯒ ꯀꯌꯥꯗꯤ ꯆꯥꯟꯅꯗ꯭ꯔꯤꯕꯅꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯐꯪꯂꯔꯣꯏ ꯈꯜꯂꯝꯕ ꯂꯥꯡꯒꯣꯜꯗꯣ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯍꯜꯂꯤ ꯇꯣ ꯍꯧꯖꯤꯛꯇꯕꯨꯗꯤ ꯇꯥꯔꯤꯅꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯀꯥꯏꯁꯨ ꯍꯥꯏꯔꯤ ꯍꯥꯏ ꯅꯨꯄꯤꯁꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅ ꯄꯤꯖꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯇꯧꯔꯕꯁꯨ ꯃꯥ ꯂꯩꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯌꯥꯅꯅꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ ꯅꯨꯄꯤ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯑꯗꯨ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤꯒ ꯂꯥꯏꯈꯨꯕꯒꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤ ꯂꯥꯡꯒꯣꯜ ꯂꯧꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯂꯕꯗꯤ ꯍꯥꯏꯍꯜꯂꯨꯗꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯍꯩꯃꯥ
ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯡꯒꯣꯜ ꯐꯪꯂꯒ ꯂꯣꯏꯔꯦꯗꯅ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯨꯄꯤ ꯃꯗꯨ ꯈꯪꯂꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯣꯏ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯂꯥꯡꯒꯣꯜ ꯍꯨꯔꯥꯟꯕꯗꯨ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗ ꯀꯅꯥꯅꯅꯣ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ ꯂꯧꯎ ꯁꯤꯡꯎꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯥꯜꯍꯜꯂꯣꯏ ꯈꯟꯗꯅ ꯊꯑꯣꯏꯅ ꯂꯥꯡꯒꯣꯜ ꯍꯨꯔꯤꯕ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤꯁꯨ ꯃꯕꯨꯛ ꯅꯥꯅꯕ ꯇꯧꯈꯤꯗ꯭ꯔꯤ ꯍꯣꯏ ꯂꯥꯡꯅꯅꯤ ꯅꯪꯕꯣ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯎꯁꯦ ꯅꯪꯅ ꯌꯥꯝꯅ ꯈꯪꯂꯒꯅꯅꯦ ꯆꯣꯏꯉꯥꯡꯗ ꯗꯈꯤꯅꯥ ꯈꯔ ꯇꯣꯉꯥꯟꯅ ꯍꯥꯞꯀꯦ ꯑꯗꯨꯒ ꯃꯤꯗꯨꯗꯪ ꯇꯨꯃꯤꯟꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯃꯔꯥꯏꯅ ꯇꯥꯛꯆꯔꯛꯀꯅꯤꯗꯅ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯂꯥꯡꯒꯣꯟ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯀ꯭ꯂꯥꯛꯅꯤ ꯁꯣꯏꯉꯥꯡꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯁꯤ ꯁꯤꯔꯗꯅ ꯃꯈꯥ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯇꯥꯅꯤꯡꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯆꯣꯏꯉꯥꯡ ꯈꯣꯏꯗ ꯆꯠꯂꯝꯃꯤ ꯆꯣꯏꯉꯥꯡ ꯐꯨꯅꯥꯛꯇ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯏ ꯏꯇꯥꯎ ꯏꯇꯥꯎ ꯆꯣꯏꯉꯥꯡ ꯀꯅꯥꯅꯣ ꯆꯪꯉꯣ ꯑꯩ ꯃꯩ ꯇꯤꯛꯏꯌꯦ ꯑꯣ ꯐꯝꯃꯨ ꯏꯇꯥꯎ ꯀꯔꯤ ꯂꯩꯒꯦ ꯏꯇꯥꯎ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯊꯣꯛꯂꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯪꯒꯣꯏꯗ ꯂꯩꯕ ꯁꯨꯝꯕꯟ ꯑꯗꯨꯗ ꯐꯝꯊꯔꯦ ꯏꯇꯥꯎ ꯅꯪ ꯍꯌꯦꯡ ꯂꯥꯏꯈꯨꯕꯣꯏꯗ ꯆꯥꯛ ꯀꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏ ꯈꯪꯂꯤꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯉꯥꯡꯅꯕꯗꯣ ꯑꯩꯅ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯇꯥꯏꯗꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯌꯥꯎꯅꯤꯡꯕꯒꯤ ꯋꯥꯔꯣ ꯅꯠꯇꯦ ꯑꯩ ꯄꯨꯡꯁꯦ ꯌꯥꯝ ꯋꯥꯔꯦ ꯏꯇꯥꯎ ꯁꯦ ꯏꯇꯥꯎ ꯂꯨꯄꯥ 50ꯅꯤ ꯄꯥꯏꯁꯤꯜꯂꯨ ꯏꯇꯥꯎ ꯅꯪꯅꯅꯦ ꯂꯥꯡꯒꯣꯟ ꯍꯨꯔꯥꯟꯕꯗꯣ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯑꯣ ꯍꯥꯏꯔꯕꯗꯤ ꯃꯗꯨꯇꯪꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯏꯇꯥꯎꯅ ꯏꯇꯥꯎꯅ ꯍꯦꯛ ꯍꯥꯏꯔꯤꯕꯈꯩ ꯑꯩꯅ ꯌꯥꯗꯕ ꯇꯧꯔꯣꯏ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ ꯏꯇꯥꯎ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯕ ꯃꯈꯩ ꯇꯧꯒꯦ ꯃꯈꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯇꯥꯎ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯂꯣꯏꯗ ꯏꯇꯥꯎ ꯍꯥꯏꯔꯛꯂꯒꯅ ꯑꯩꯅ ꯏꯇꯥꯎꯕꯨꯗꯤ ꯀꯟꯒꯅꯤ ꯑꯩꯁꯨ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯍꯦꯛ ꯌꯨꯝ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯤꯒꯤ ꯐꯠꯇꯅꯕ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯕ ꯑꯩꯁꯨ ꯄꯥꯝꯗꯦ ꯏꯁꯣꯔꯅ ꯆꯥꯂꯣ ꯏꯇꯥꯎ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯣ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯁꯦ ꯑꯣꯜꯂꯛꯈꯤ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯦ ꯑꯁ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯀꯟꯕꯤꯔꯒꯅꯤ ꯑꯩ ꯊꯥꯖꯔꯦ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯆꯣꯏꯉꯥꯡꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯩ ꯇꯦꯛꯂꯤ ꯑꯩꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯧꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯤ ꯐꯪꯕꯗꯒꯤ ꯑꯩꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯍꯧꯔꯦ ꯂꯥꯡꯒꯣꯟ ꯍꯨꯔꯥꯟꯕꯅ ꯄꯤꯕ ꯁꯦꯜꯇꯅ ꯊꯥ ꯀꯌꯥꯗꯤ ꯁꯦꯟꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯕꯗꯨꯁꯨ ꯁꯦꯜ ꯃꯌꯥꯝꯁꯤ ꯄꯤꯁꯤꯜꯂꯕꯗꯤ ꯑꯃꯠꯇ ꯁꯥꯎꯔꯔꯣꯏ ꯍꯥꯏ ꯅꯨꯄꯤ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯂꯨ ꯈꯔꯒ ꯊꯣꯡꯉꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯋꯥꯡꯒꯤ ꯅꯇꯥꯎꯅ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯁꯨꯝ ꯂꯥꯛꯂꯝꯕꯅꯤꯗ ꯍꯌꯦꯡ ꯑꯌꯨꯛꯇꯤ
ꯑꯩ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨꯀꯣ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯄ ꯇꯥꯔꯦ ꯀꯅꯥꯗ ꯇꯥꯗ ꯂꯩꯈꯨꯕꯣꯏꯗꯅꯤ ꯆꯥꯔꯣꯏ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯄꯥꯝꯖꯕꯤ ꯈꯝ ꯊꯦꯡꯂꯦꯗꯅ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯔꯤ ꯑꯃ ꯇꯧꯔꯛꯀꯅꯨ ꯁꯦ ꯁꯦꯟꯁꯤ ꯆꯦꯠꯅ ꯊꯝꯖꯤꯜꯂꯨ ꯐꯧ ꯈꯔ ꯋꯥꯟꯁꯤꯜꯂꯨ ꯑꯇꯩ ꯑꯇꯩ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯣ ꯂꯩꯁꯤꯜꯂꯨ ꯁꯦꯟꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯧꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯁꯦꯜ ꯄꯤꯁꯤꯜꯂꯛꯏꯅꯤꯅꯦ ꯀꯔꯤꯅꯣ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯆꯍꯤ ꯑꯃ ꯂꯣꯏꯕ ꯉꯝꯗꯅ ꯁꯤꯖꯤꯟꯅꯔꯅꯤ ꯃꯪꯂꯥ ꯍꯥꯔ ꯈꯪꯗ꯭ꯔꯦ ꯍꯩ ꯆꯨꯏꯉꯥ ꯉꯥꯡꯉꯤꯗꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯜꯂꯒꯗꯕ ꯉꯥꯛꯇꯅꯤꯅꯦ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯂꯝꯕꯤꯗ ꯃꯤꯉꯣꯟꯗꯒꯤ ꯇꯥꯍꯧꯕ ꯈꯨꯠꯂꯛꯏꯅꯤ ꯈꯪꯗꯦ ꯂꯥꯛꯂꯛꯏꯅꯤ ꯈꯪꯗꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯁꯨ ꯁꯥꯔꯛꯏꯅꯦ ꯏꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯈꯔ ꯇꯜꯂꯤ ꯁꯨꯅꯤꯡꯗꯦ ꯆꯨꯏꯉꯥꯡ ꯈꯔ ꯉꯥꯡꯉꯤ ꯍꯥꯏꯕꯗꯤ ꯌꯥꯏ ꯍꯣ ꯑꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯂꯩꯔꯛꯏꯅꯦ ꯅꯁꯛ ꯊꯣꯏꯅ ꯐꯖꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯪꯅ ꯆꯣꯏꯉꯥꯡ ꯉꯥꯡꯕꯗꯨꯗ ꯇꯥꯅꯤꯡꯕ ꯑꯃꯗꯤ ꯍꯦꯛꯇ ꯌꯥꯎꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯎꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯕꯁꯦ ꯄꯥꯝꯖꯗꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯕꯨ ꯄꯥꯝꯂꯨꯔꯤꯕꯅꯣ ꯍꯥꯏꯅꯔꯤꯕꯅꯤ ꯐꯩ ꯅꯈꯣꯏꯒꯤ ꯅꯁꯨ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯨꯏꯔꯦꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯦꯀꯥ ꯀꯥꯏꯅ ꯆꯣꯏꯉꯥꯡ ꯍꯥꯏꯗꯨꯅ ꯐꯥꯎ ꯂꯩꯔꯗꯨꯕꯣ ꯀꯔꯦꯝꯅꯒꯅꯨ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯂꯩꯃꯁꯤꯡꯅ ꯁꯦꯠꯄ ꯐꯤꯖꯣꯜꯁꯤꯡꯗꯣ ꯍꯦꯛ ꯁꯦꯠꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯆꯨꯏꯉꯥꯡꯅꯤ ꯈꯪꯉꯨꯀꯣ ꯐꯔꯦ ꯑꯩ ꯂꯩꯃꯁꯤꯡꯒꯤ ꯐꯤꯔꯣꯜꯁꯨ ꯁꯦꯠꯄ ꯐꯪꯂꯅꯤ ꯅꯪꯒꯤ ꯁꯦꯜ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯐꯪꯂꯛꯏꯅꯣ ꯅꯣꯡꯃꯗ ꯀꯅꯥ ꯀꯅꯥꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄꯁꯨ ꯌꯥꯎꯔꯨꯕ ꯂꯩꯇꯦ ꯑꯩ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯄꯥꯝꯗꯕ ꯃꯤꯅꯤꯅꯦ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕꯁꯨ ꯍꯩꯅꯕ ꯃꯤꯒ ꯅꯠꯇꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯟꯖꯕ ꯁꯦꯜꯅꯤ ꯑꯩ ꯍꯩ ꯍꯦꯛꯄ ꯂꯨꯕꯅꯤ ꯍꯩ ꯈꯨꯟꯕ ꯂꯨꯕꯅꯤ ꯍꯥꯏꯕ ꯄꯥꯎꯔꯧ ꯂꯩꯕꯅꯤꯅꯦ ꯅꯨꯄꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯌꯥꯝꯅꯗꯤ ꯆꯥꯁꯤꯜꯂꯨꯔꯅꯨ ꯍꯌꯦꯡ ꯆꯥꯛ ꯀꯧꯔꯤꯗꯣ ꯌꯥꯝꯅ ꯆꯥꯅꯅꯕ ꯅꯪꯅ ꯉꯥꯎꯖꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯖꯥꯡ ꯆꯥꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡꯗꯤ ꯑꯗꯨꯒꯤꯕꯨꯗꯤ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯏꯁꯣꯔꯅꯁꯨ ꯈꯪꯕꯖꯥꯠꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯣꯏꯉꯥꯡ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯣꯏꯅ ꯁꯨꯔꯦ ꯉꯧꯕ ꯇꯥꯎꯕ ꯃꯅꯝ ꯑꯗꯨꯅ ꯌꯨꯝꯂꯦꯟ ꯑꯗꯨ ꯉꯥꯎꯅꯕꯤꯅꯤ ꯂꯥꯡꯒꯣꯟ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯗꯤ ꯃꯤꯍꯨꯟ ꯊꯔꯛ ꯈꯨꯜꯂꯤ ꯆꯣꯏꯉꯥꯡꯅ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯥ ꯑꯗꯨ ꯆꯥꯅꯤꯡ ꯇꯥꯔꯣꯏꯗꯧꯔꯤ ꯌꯨꯝꯌꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ ꯆꯣꯏꯉꯥꯡ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥꯗꯨ ꯈꯔ ꯅꯥꯟꯇꯛ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯁꯝꯕꯣꯡꯕꯤ ꯍꯥꯠꯇꯨꯅ ꯈꯨꯗꯩ ꯑꯔꯥꯡꯕ ꯑꯃ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯎꯏ ꯆꯣꯏꯉꯥꯡꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯈꯤꯕꯗꯣ ꯀꯥꯎꯗꯅꯒ ꯑꯩꯒꯤ ꯃꯤꯡ ꯍꯦꯛ ꯄꯜꯂꯨꯔꯕꯗꯤ ꯀꯝꯗꯧꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯔꯦ ꯑꯁꯣꯝꯗꯅ ꯂꯥꯏꯈꯨꯕꯅ ꯆꯣꯏꯉꯥꯡꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯀꯧꯅꯥ ꯐꯛ ꯑꯃꯗ ꯁꯦꯝ ꯁꯥꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯑꯈꯪ ꯑꯍꯩ ꯑꯐꯥꯎꯕ ꯑꯃꯒꯨꯝ ꯉꯁꯤꯗꯤ ꯂꯥꯏꯈꯨꯕꯒꯤ ꯅꯨꯄꯤꯒ ꯂꯩꯖꯕꯤꯗ ꯀꯦꯅ ꯆꯥꯛꯈꯨꯝꯗ ꯂꯨꯅ ꯅꯥꯟꯅ ꯁꯤꯜ ꯂꯥꯡꯂꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯊꯦꯟ ꯃꯊꯦꯟ ꯍꯥꯞꯇꯨꯅ ꯆꯥꯛꯆꯥ ꯐꯥꯟ ꯊꯥꯗꯨꯅ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯆꯣꯏꯉꯥꯡ ꯎꯉꯛꯅꯛꯏ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯆꯥꯎꯔꯁꯤ ꯍꯥꯏꯗꯨꯅ ꯆꯣꯏꯉꯥꯡꯒ ꯄꯨꯟꯅ ꯂꯥꯏꯈꯨꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯔꯦ ꯑꯁ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯍꯦ ꯇꯥꯗ ꯌꯥꯝꯈ꯭ꯔꯦꯗ ꯍꯥꯎꯅ ꯍꯥꯎꯔꯤꯕ ꯏꯇꯩꯃꯁꯦ ꯍꯦꯟꯖꯥꯡ ꯊꯣꯡ ꯊꯥꯛꯄ ꯍꯩꯈ꯭ꯔꯦꯗ ꯍꯥꯎꯇꯦ ꯍꯥꯏꯕ ꯃꯊꯦꯜ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯏꯅꯥꯎꯅ ꯄꯦꯟꯕꯤꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯤꯕꯅꯤꯅꯦ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕ ꯏꯅꯥꯎꯕꯣ ꯅꯇꯩꯃꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯈꯔ ꯑꯗꯨꯝ ꯍꯩ ꯍꯥꯏꯅꯔꯤꯕꯅꯤꯗ ꯈꯪꯗꯦ ꯉꯁꯤꯁꯤ ꯏꯅꯥꯎꯅ ꯊꯋꯥꯏ ꯇꯥꯕ ꯇꯥꯗꯕ ꯃꯗꯨꯗ ꯂꯩꯔꯦꯗ
asumna haungna thong tha ku mathindi punside hek chaba phangdri tada matungda mukhana chaba phangani thajadri ko nan me khe khuine sari basidi sari baiduni Ibungona pagthada thagani. Ibui kaise. Hawba hawtaba hawi haina thawai tana sabibado yam nungai zakre. itaima tasing hawi he nanauna pangai hajin manate ko Inaw na haraw na saba thakpa tawdana natay mo na thong thakpa hawi ka hairaba sidadi hey yengun he natay mo si may thuma kalamlag ibase Migi mungda sa ising saba thakpada hawti ka namta hainadabani. Hawraso hawtraso hawi haina bangakdani. nati ai sti pangai hajin manate ko tasing hawi chak hinjang loina machu tai itaima khoide masana na machu taba oido akhoi tadana su haibiri itaima se mai thong makala mi haibatai nanaw na haibadi itaima se yengbuda lakhami chinbi nupi ni haibi ai haijabanida chumi lakmi chel aduga insyang na tapi chak insang thong thakpa su on thok na hai Taningdi pangangangan. Soingang. Natay masi noy tadan thagatpada taraktana siba soidri. asumna wari watai tawduna chaba thakpa loire lao chak to abanina dakhina tawrsi inaw gilaman singba ngamlaroidaban nupi sel do lupa sani dang puthoro hoy itaima tawbir kanu kaino aduk yama senpham dubo yaman kreda tada saksu hauna satwe sidagi henba atai leitre waro biba yadi seina matung manaw potse hek manglabaso inaw de hekta ihang pa hongjaraga thabak loina pangthok jarak nupi isang napi sing ado khaw mana punna haplaga puthoro ko tada madudadi tawbinuda nati tada madudadi tawbirano choingang dakhina chawna phangli ching insang na pi mayam aduga choingang masadu lengam sangamdana makhong thangboi thangdaboi mayum yongna laklam langon huramba du ni khara tajare choingang in pi du ching insang na pi mayam du ubada ngaw kre madudagi khudai phirei dagi lupa chani maso magi nupi da pi Karino tawra imyam sidia. Nangdi hekta pekpaga chap manari. puroi loroi phanayam na haibani yade nupi Nangi natay mapazabina bukhoda hairamani. Aduda nangna nungsidana pura ibanine. apangbi oijoi thak phangbada chilau thinune Natay mangawzabido. Dakhina oina lauge hairakani ko. aina choinga ngangbadi ngangmani ko nang soidung choinga ngangba horobro Aigidi choingang nate. Aseng bani. sidagidi sielak palambi irei leidong mande siendu phajana sijina siko Hoida. Selgi darga leitrabadi pangsuda subasu kanade. Sel haisidi yamna pairubagi kanade. Senyai suba kangbuna sel da tanaduna leibani. Ok naba leiraga loiri. Ahen ba pamgumsi. Sibada buki basu yaroi. Haujik choingangi imung adu khara komjare mama mapasu choingangbu luna tawba hore laikhu matai manauna mipung khuding wari sabda choingang chumthang langon chumba haina khangnakre hana khanglam daba kyasu laikhu bana tambadagi choingang haina khangnadre chumthang langon chumba haina khangnaba hokre chumthang langon chumba haibadi choingang ni haiba loina khangnare pot amatang mangbuda choingang hekta thinarakle kari su khang haiba natabani choingang na sukya yabide miyam na ngang nei choingang se pot macha masu mangbuda yengu kholo yabiba nate sen pama misu nate
ꯃꯃꯜ ꯌꯥꯎꯍꯟꯗꯕ ꯇꯧꯗꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯇꯥꯔꯦ ꯇꯥꯔꯦ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯇꯥꯗ ꯑꯩꯁꯤ ꯇꯥꯗꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯉꯔꯥꯡꯗꯨ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯇꯨꯔꯦꯜꯗꯨꯗ ꯏꯔꯨꯖꯕꯗ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯩꯇ ꯁꯨꯝ ꯁꯤꯖꯕ ꯃꯗꯨ ꯗꯥꯎꯅ ꯌꯥꯗ꯭ꯔꯤ ꯁꯨꯝ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯌꯣꯗꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯇꯨꯔꯦꯟꯗ ꯈꯨꯗꯣꯞ ꯇꯥꯈ꯭ꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯨ ꯇꯥꯗ ꯁꯣꯏꯔꯦ ꯅꯅꯥꯎꯅ ꯍꯥꯏꯖꯕꯗꯤ ꯑꯩꯁꯤ ꯇꯨꯝꯕꯗꯁꯨ ꯁꯤꯈꯤꯕ ꯃꯥꯜꯂꯤ ꯇꯨꯔꯦꯟꯗꯁꯨ ꯆꯠꯂꯨꯏ ꯀꯗꯥꯏꯗ ꯇꯥꯍꯧꯕꯅꯣꯁꯦ ꯇꯥꯗ ꯅꯅꯥꯎꯁꯦ ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕ ꯌꯨꯝꯗꯒꯤꯅ ꯇꯨꯔꯦꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯃꯨꯛꯇ ꯃꯐꯝꯗꯣ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯕ ꯌꯥꯔꯦ ꯏꯅꯥꯎ ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯑꯩꯅ ꯀꯩꯁꯨ ꯈꯪ ꯍꯩꯕꯁꯨ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯌꯧꯕꯤꯔꯣ ꯇꯥꯗ ꯌꯥꯔꯗꯤ ꯑꯃꯨꯛꯇꯪ ꯑꯣ ꯌꯥꯔꯦꯅꯦ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯕꯤꯔꯨꯔꯣꯕ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯣ ꯇꯥꯗ ꯆꯠꯆꯔꯦ ꯀꯩꯅꯣ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕ ꯂꯥꯛꯂꯒ ꯅꯪꯅ ꯌꯥꯗ꯭ꯔꯤꯗꯨꯕꯣ ꯌꯥꯔꯗꯤ ꯆꯠꯄꯤꯔꯨꯁꯨ ꯍꯩ ꯀꯔꯤ ꯀꯥꯟꯅꯕꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯦꯡꯒꯗ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯌꯦꯡꯒꯅꯤ ꯄꯪꯌꯦꯡꯗ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯊꯧ ꯍꯟꯈꯤꯅꯕꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯆꯥꯎꯒꯨꯝꯕ ꯃꯥꯡꯂꯕ ꯃꯇꯝꯗ ꯏꯁꯥꯅ ꯈꯪꯅ ꯌꯦꯡꯉꯤ ꯆꯣꯏꯉꯥꯡꯒꯤ ꯃꯑꯣꯡꯗꯨꯅꯁꯨ ꯆꯣꯏꯉꯥꯡꯒꯤ ꯃꯒꯨꯟꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯦ ꯃꯤ ꯈꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤ ꯆꯣꯏꯉꯥꯡꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯅꯩꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯂꯥꯡꯒꯣꯜꯒꯁꯨ ꯄꯟꯕꯅꯤꯅꯦ ꯃꯥꯏ ꯃꯃꯤꯡꯗꯣ ꯃꯗꯨ ꯆꯣꯏꯉꯥꯡꯅꯤꯅꯦ ꯁꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯕꯅꯤꯅꯦ ꯑꯣ ꯃꯥꯅꯦ ꯁꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯕꯅꯤ ꯃꯗꯨ ꯃꯤ ꯑꯃꯇꯅꯤ ꯆꯣꯏꯉꯥꯡ ꯀꯧꯕꯅꯤ ꯂꯥꯡꯒꯣꯜ ꯑꯃ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯃꯐꯝꯗꯨ ꯇꯥꯛꯏ ꯍꯥꯏꯗꯅ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯊꯣꯟꯈꯤꯕ ꯃꯃꯤꯡꯅꯤ ꯍꯥꯏ ꯈꯔ ꯂꯩꯔꯒꯗꯤ ꯆꯣꯏꯉꯥꯡ ꯑꯗꯣ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤꯅꯦ ꯆꯣꯏꯉꯥꯡꯗꯤ ꯈꯪ ꯍꯩꯕ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯍꯦꯛꯇ ꯐꯥꯎꯕ ꯉꯝꯕ ꯃꯤꯁꯛ ꯇꯥꯛꯄ ꯉꯝꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯈꯪꯅꯗꯕ ꯌꯥꯎꯗ꯭ꯔꯦ हुरानꯕ ꯀꯨꯡꯅ ꯄꯣꯠ ꯆꯩ हुरानꯕ ꯇꯥꯔꯕꯁꯨ ꯆꯣꯏꯉꯥꯡꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ हुरानꯕ ꯉꯝꯗ꯭ꯔꯦ ꯆꯣꯏꯉꯥꯡꯗ ꯌꯦꯡꯂꯨꯔꯒ ꯂꯥꯏꯅ ꯐꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯅꯕꯗꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯃꯥꯡꯅꯗ꯭ꯔꯦ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯄꯣꯠ ꯆꯩ ꯐꯧ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯁꯥ ꯁꯟ ꯃꯥꯡꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯩ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯑꯐꯥꯎꯕ ꯅꯨꯄꯥꯁꯦ ꯃꯍꯥꯛ ꯂꯩꯕꯗꯒꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯆꯣꯏꯉꯥꯡ ꯑꯁꯤ ꯃꯋꯥ ꯂꯧꯗꯦ ꯃꯥꯒ ꯐꯝꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯆꯣꯏꯉꯥꯡꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯅ ꯑꯁꯨꯛ ꯍꯦꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯗꯕ ꯄꯣꯠ ꯂꯩꯄꯣꯠꯇꯦ ꯁꯥ ꯁꯟ ꯂꯥꯡꯒꯣꯜ ꯃꯥꯏꯔꯦꯟ ꯐꯧꯗꯤ ꯃꯄꯥꯟꯗꯕꯨ ꯍꯦꯛ ꯊꯝꯂꯝꯂꯕ ꯃꯥꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕꯅꯤ ꯍꯣꯏꯅꯦ ꯅꯨꯡꯊꯤꯜꯗ ꯐꯧꯔꯝꯕ ꯐꯤꯔꯣꯜ ꯐꯅꯦꯛ ꯂꯧꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕꯒꯤ ꯋꯥ ꯗꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯦꯟꯗꯣꯡ ꯈꯨꯜꯗꯗꯤ ꯄꯣꯠ ꯃꯥꯡꯕꯒꯤ ꯋꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯦꯟꯗꯣꯡ ꯈꯨꯟꯒꯤ हुरानꯕ ꯈꯔ ꯂꯩꯔꯕꯁꯨ ꯊꯥꯞꯅ ꯑꯍꯤꯡ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯣꯏꯅ हुरानꯔꯦ ꯂꯝ ꯑꯇꯩꯗꯒꯤ ꯃꯤꯅꯁꯨ ꯇꯦꯟꯗꯣꯡ ꯈꯨꯜꯗ ꯆꯪꯗꯨꯅ हुरानꯕ ꯀꯤꯅꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯄꯣꯠ ꯃꯥꯡꯕ ꯍꯨꯕ ꯍꯦꯛꯇ ꯈꯪꯕꯅꯤ ꯃꯁꯤꯗ हुरानꯕ ꯀꯥꯡꯕꯨꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯁꯤꯔꯗꯤ ꯐꯒꯗꯕꯅꯤ ꯃꯁꯤ ꯉꯥꯛꯇꯅꯤ हुरानꯕ ꯍꯥꯏꯕꯁꯤ ꯃꯅꯥꯛ ꯅꯛꯄꯗꯒꯤ ꯃꯤꯅ ꯍꯨꯗ꯭ꯔꯕꯁꯨ ꯃꯅꯥꯛ ꯅꯛꯄ ꯃꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯇꯦꯟꯗꯣꯡ ꯈꯨꯜꯒꯤ हुरानꯕ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ हुरानꯕ ꯀꯥꯡꯕꯨꯒ ꯃꯥꯟꯅꯔꯒ ꯄꯣꯠ हुरानꯂꯤ ꯁꯤꯟꯕꯒꯤ ꯂꯥꯂꯣꯡꯗꯤ ꯈꯨꯟꯗꯨꯒꯤ हुरानꯕ ꯑꯗꯨꯅ ꯁꯤꯟꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯊꯥꯞꯄꯗꯒꯤ हुरानꯕ ꯀꯥꯡꯕꯨ ꯎꯅꯗꯨꯅ ꯉꯁꯤꯅ ꯈꯨꯜ ꯑꯗꯨꯗꯒꯤ
huranba. Hayeng na laikai dudagi huranba haina yamna kupna lalong sinaraga pot hubagi thabak ase pangthoi. Nongmadi soingang na makhoi gi khulgi matonda leiba leipung marum mamada phi ama tharaga hakchik langduna pothai. Kalen gi saraba matamni tinong khulgi huranba ani atopa khulgi huranba kharaga leipung makhongda wa tanabalani. Leipung adu lapna Kunyadagi leibana kanasu urum langba maphamni haiduna leipung manakta changnadi. Nahan makhaidi chungangsu mapham maduda amukta changba yaukidri. Kari laina insilakpano khangde. Chungang adu leipung marumda pothagi khalai. Nakal amurumda huranba kangbuuduna hayengi hurangadaba mapham yum kari huba haina watanari. Chungang Pitchot laudana, sore power gun horn the Mamakay. Domina, long cock longna, hip to the lady. Oh, a swide me currently live us say. Cutting on a ribizan. Machine power whom marishing on a ribizan. Ah, the beati. Ito, Hojik, Huran Bayam the Lord. A kang a ming sin gang on yangba. Apaw ama lay hainarine. Hey, ako'y kung yiminin. Naga manati. Hakting na chap chapang mapam, takpang mami. Maduda na hurana misak, maming, luin haibang ami haini. Maming kangbra. Masagado, kang tokpa na gani ko. Magi maming budi, ngang haibani. Haujikti, tang lang wan bahay na so, mayam na kang nagri. Kayang kang hailaba mino ni maba. Nati, naharo halo. Kangdi. Hana di matong manam kangdana, pangang da ngangi dana, ngang kong nariban. Maming asing babudi, kamdong bakauban. Hera, na mapasado na jumbo oirong ganida. Nati, mana buloy na kang ba uba, ngamba honga din. Huran bagi tabag tauriba ay koy na, madugi maramda kanado na laiba hongate. Adudi, Ekoishu Kanganaba, Lokshinkia to Watari. Masumini, Ekoisumini. Mana Harig Hectasumi Henny Logodo. Amtam Kutia like a pagadaban. Matung Manau Kanglon mixing ying danaba. Achumbane. I quite shake queen and gumbo payado. Tau the bayabra. Huran the top was sing amleroid of Angakten. Hurra like itu isa takan yedana. Huran begisin Pamasi with Tauraga. My lady Neko seeing the Adu the nay tau. Hainaba madilaban. Kay ki na silaga sa omong ni hayba. Ngang na taba ama mong lelam na badi. Niya bagi matik akang aiso panayam na lelam gani. Pong na na laybo oram gani ito. Adu badi, uidri. Ngang so, what mang ba yang ba hay hayba. Tau, ki da badi ate ko. Madugi warido. Tonga na mukta tamsi. Atay lairin. Ay koy na hayang huransi hayba po da. Mapam jagaga natay utong na sakra dyan. O klaba at jawba ahum amumani. O masingi wado toko. Sa sandang na jing na purapangamlo. Ay koy gitauri asang ba na ok singa daw. Mari matang. Mangak singa da tuzile hayraga jing ba da maray na ilay na kum na bugo ni haywanida. Ok di ama bujat kraba. Mari adong tongin man. Hey, pang ganun Muidi uchi kong banini. Mari chingni ngay da para din ngay ni. Ay ma, lamhang di loy ba og ni haywan ni. Kanabu tingna dorigi. Kanam tingna. Mapulay truhay sibo. Mapam maduda nupa amadile. Man hektum thagi baga. Ay kwedam sang silaga tauraga loy ritana. Aduga, og di adukan na konga kadaba okta anate. Adu di itaw, yon pang taibam dunini. Luri bidi. Sen kangpai na ba? Pochok ta na ba da? Huran ba? Kukang kay ba soyroy ko? O, adu budi ahing nung ay chabog ta tauraga loy ritana. Ahing nung niya di, mapudun mikap tolok ko siya. Pod hu budi, hektum taki ba matung da? Tau ba daban? Nung alam da ma, sugayate. Nung alam da kong hamning ba, miyoy bigi hong nasan. Aduga, ok mayam doy koy, kaday ta lot kini. Mi hiyamata na siyang nadaba. Mi kanamata siyang manate. Madugi umang laipam mado.
ꯃꯤꯅ ꯑꯣꯟꯊꯣꯛꯅ ꯀꯤꯅꯈ꯭ꯔꯕ ꯂꯥꯏꯐꯝꯅꯤꯅ ꯂꯣꯠꯀꯗꯧꯔꯤꯕꯗꯣ. ꯃꯤꯅ ꯀꯤꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯤꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯇꯥꯟ ꯆꯥꯗꯅ ꯌꯥꯝꯅ ꯀꯤꯕ ꯁꯥꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯀꯤꯍꯟꯕꯅꯤ. ꯃꯤꯅ ꯂꯥꯏꯐꯝ ꯇꯤꯟꯐꯝꯅꯤ ꯍꯦꯛ ꯍꯥꯏꯈꯤꯕꯗ ꯄꯪꯀꯤꯗ ꯀꯤꯈꯤꯕꯒꯤ ꯋꯥꯅꯤꯅꯤ. ꯀꯗꯥꯏꯗꯅꯣ? ꯀꯌꯥꯝ ꯂꯥꯞꯄꯤ ꯏꯇꯥꯎ? ꯍꯥꯏꯔꯣ. ꯑꯣꯛ ꯍꯨꯔꯥꯟꯒꯗꯕ ꯃꯐꯝ ꯃꯗꯨꯗꯒꯤ ꯌꯥꯝ ꯂꯥꯞꯄꯦ. ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯉꯝꯃꯔꯣꯏꯅꯤ. ꯂꯥꯏꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯔꯣꯏꯗꯕꯅꯤ. ꯂꯥꯏꯐꯝ ꯈꯨꯟꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯁꯟꯖꯥꯕꯨꯡ ꯃꯈꯥꯗ. ꯑꯗꯨꯗꯤ ꯃꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯌꯥꯔꯦ. ꯑꯩꯈꯣꯏ ꯃꯥꯄꯟꯅꯤꯀꯣ. ꯀꯗꯥꯏꯗ ꯎꯅꯕ? ꯃꯔꯨꯞꯁꯥ, ꯍꯧꯅꯕ ꯈꯣꯠꯅꯕ ꯑꯃꯠꯇ ꯌꯥꯗꯦꯀꯣ. ꯏꯁꯥꯅ ꯈꯪꯅ ꯆꯞ ꯆꯥꯕꯤꯗ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯊꯦꯡꯅꯕ ꯌꯥꯅꯔꯦꯀꯣ. ꯑꯗꯣ ꯌꯣꯟꯐꯝꯗꯤ ꯂꯩꯔꯕ꯭ꯔꯣ? ꯌꯣꯟꯐꯝ ꯂꯩꯇꯗꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯁꯦꯟꯅꯕ ꯋꯥꯅꯤꯀꯣ. ꯃꯃꯥꯡꯒꯤ ꯍꯨꯔꯥꯟꯕꯗ ꯁꯟ 3 ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯐꯤ ꯃꯥꯡꯈꯤꯕꯗꯨꯅꯤ. ꯌꯣꯟꯐꯝꯅ ꯂꯥꯏꯐꯝ ꯈꯨꯟꯗꯒꯤ ꯈꯨꯜ ꯑꯃ ꯍꯦꯛ ꯀꯥꯟꯊꯣꯛꯂꯒ ꯂꯩꯕ ꯄꯦꯔꯨꯛ ꯈꯨꯜ ꯍꯥꯏꯕꯗꯣ ꯃꯗꯨꯗꯅꯤ. ꯃꯗꯨꯒꯤ ꯈꯨꯜꯗꯨꯗ ꯌꯣꯟꯐꯝ ꯂꯩꯇꯕ ꯀꯥꯏ ꯃꯔꯨꯞꯁꯥ. ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯅ ꯁꯦꯜ ꯆꯕꯨꯟ ꯄꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯗꯕꯅꯤꯅꯦ. ꯌꯥꯅꯔꯦꯀꯣ ꯏꯇꯥꯎꯁꯥ ꯑꯗꯨꯗꯤ. ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ. ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯄꯁꯨ ꯌꯥꯗꯦ. ꯃꯥꯅ ꯊꯣꯛꯄ ꯅꯥꯏꯇꯣꯝ ꯆꯠꯅꯁꯤ. ꯍꯨꯔꯥꯟꯕꯁꯤꯡ ꯆꯠꯈ꯭ꯔꯦ. ꯆꯣꯏꯉꯥꯡꯗꯤ ꯂꯣꯏꯅ ꯇꯥꯍꯧꯔꯦ. ꯑꯣ, ꯂꯩꯕꯨꯡꯁꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯣꯏꯔꯦ. ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯦꯗꯅ. ꯐꯔꯦ, ꯌꯨꯝꯗ ꯍꯜꯂꯒꯦ. ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯀꯨꯏꯔꯦ ꯆꯠꯈꯤꯕꯗꯤ. ꯁꯥꯕꯁꯤꯗ ꯈꯨꯟꯗꯣꯟꯗ ꯆꯠꯂꯒ ꯍꯛꯆꯤꯠ ꯂꯥꯡꯉꯨꯕꯅꯤꯗ. ꯑꯩꯗꯤ ꯀꯨꯏꯅ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ. ꯍꯣ, ꯅꯨꯡꯁꯥ ꯅꯦꯝꯊꯕ ꯉꯥꯏꯔꯒ ꯂꯥꯛꯂꯤꯕꯅꯦ. ꯀꯔꯤ ꯅꯨꯡꯁꯥ ꯊꯤꯔꯤꯕ ꯅꯪꯗꯤ? ꯑꯩꯅ ꯍꯥꯏꯗꯤ ꯑꯋꯥꯡꯒꯤ ꯇꯥꯗ ꯂꯥꯏꯈꯨꯕ ꯍꯣꯏꯗ, ꯏꯆꯦ ꯃꯇꯧ ꯂꯩꯕꯤ ꯅꯪꯒꯤ ꯅꯇꯩꯃ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯕꯤ ꯈꯣꯏꯗ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯀꯥꯏꯅ ꯂꯩꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯚꯥꯞ ꯐꯕꯤ, ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯅꯨ. ꯑꯐꯕ ꯈꯟꯕ ꯇꯝꯃꯨꯅꯦ. ꯃꯤꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯐꯕ ꯑꯣꯏꯅ ꯈꯟꯗꯣꯛꯄ ꯇꯝꯃꯨ. ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯛꯀꯅꯤ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯩꯕꯨ ꯐꯠꯇꯕ ꯈꯟꯕ ꯑꯣꯏꯅ ꯂꯧꯔ ꯃꯥꯜꯂꯦ. ꯆꯤꯟꯗꯕꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕ, ꯄꯨꯛꯅꯤꯡꯗꯗꯤ ꯈꯟꯗꯕ ꯅꯠꯇꯦ ꯈꯪꯉꯤꯀꯣ. ꯈꯪꯂꯛꯀꯅꯤ ꯀꯨꯏꯔꯒ. ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡꯒꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯀꯅꯥꯁꯨ ꯂꯥꯛꯄ ꯌꯥꯎꯗꯦ. ꯑꯁ, ꯂꯥꯛꯇꯕꯅ ꯐꯩ. ꯑꯩꯉꯣꯟꯗ ꯃꯊꯥ ꯌꯥꯝ ꯁꯥꯅꯕꯅꯤ. ꯁꯦꯜ ꯐꯪꯉꯤꯗꯨꯗꯤ. ꯁꯦꯟ ꯐꯪꯉ ꯀꯩꯗꯧꯅꯤ? ꯍꯥꯟꯅꯒꯤ ꯁꯦꯟꯗꯨ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯂꯣꯏꯗ꯭ꯔꯤ. ꯁꯦꯟ ꯍꯥꯏꯕꯁꯦ ꯐꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯪꯕ ꯌꯥꯄꯣꯠꯇꯦꯅꯦ. ꯐꯪꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯐꯪꯗꯕ ꯌꯥꯔꯣꯏ. ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯀꯗꯕ ꯉꯥꯛꯇꯅꯤ. ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯇ꯭ꯔꯕꯗꯤ ꯐꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯐꯅ ꯌꯥꯝꯅ ꯈꯜꯂꯕꯁꯨ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯐꯪꯍꯜꯂꯛꯀꯗꯕ ꯂꯩꯇꯦ. ꯁꯦꯟ ꯐꯪꯅꯤ ꯐꯪꯂꯣꯏ ꯈꯪꯗꯅ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯈꯟꯕ ꯃꯍꯥꯛꯀꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ. ꯐꯪꯅꯤ ꯈꯟꯕ ꯅꯨꯃꯤꯠꯇꯁꯨ ꯐꯪꯒꯗꯕ ꯂꯩꯇꯦ. ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯁꯨ ꯐꯪꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯅꯨꯄꯤ. ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝ ꯊꯤꯔꯦ. ꯃꯊꯪ ꯇꯥꯛꯂꯛꯇꯨꯅ ꯃꯃꯩꯗ ꯆꯣꯏꯉꯥꯡ ꯈꯣꯏꯗ ꯆꯨꯝꯅ ꯆꯪꯂꯛꯏ. ꯆꯣꯏꯉꯥꯡꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯃꯥꯅꯤ. ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ. ꯀꯔꯤꯅꯣꯅꯦ? ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯕꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯈꯪ ꯑꯍꯩ ꯑꯣꯏꯅ ꯂꯧꯕꯤꯔꯤ. ꯂꯥꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯀꯗꯣꯏꯕ? ꯑꯁꯤꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯅꯤ. ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯊꯤꯔꯛꯂꯦ. ꯇꯥꯗ ꯂꯥꯏꯈꯨꯕ ꯃꯇꯩ ꯃꯅꯥꯎꯅ ꯋꯥꯔꯤ ꯄꯛꯁꯥꯗ ꯁꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯑꯋꯥꯕ ꯏꯀꯥꯏꯕ ꯅꯪꯕ ꯐꯪꯍꯟꯒꯗꯧꯔꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯩꯁꯨ ꯀꯗꯥꯏꯗ ꯂꯥꯡꯒꯣꯟꯗꯣ ꯑꯈꯪ ꯑꯍꯩ ꯃꯥꯜꯍꯟꯗꯨꯅ ꯂꯩꯐꯝꯗꯣ ꯍꯦꯛ ꯇꯥꯛꯎꯔꯦ. ꯂꯥꯡꯒꯣꯟꯗꯨꯁꯨ ꯏꯁꯤꯡ ꯈꯣꯡꯗ ꯊꯥꯗꯔꯝꯕꯅꯤ, ꯂꯩꯕꯅꯤ, ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯝꯂꯕꯁꯨ ꯐꯒꯗꯧꯕ. ꯑꯩ ꯆꯣꯏꯉꯥꯡ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯁꯤꯅ ꯑꯩ ꯂꯣꯠꯅ ꯆꯦꯜꯂꯛꯄꯒꯤ ꯍꯩꯅꯕꯤ ꯍꯩꯕ ꯇꯥꯔꯦ.
ꯃꯁꯤꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯈꯨꯔꯥ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯤꯀꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ 이봉호 이봉호 나나이 쿠라기 심하디 옌비다바 야다바니고 난 쿠라세 tumba sabaga amatta yadre loina sit nana amatta khlamdana pukibani makoi sornadandi soidana pigan khura waro yubeyade akhang hai yamna leibani upai leitaduna amu mi khuding tanarubada ibungo gi ming lepham taklaktuna aise laksharibani awamanda khina saul kachak yam khraba senpham oigadawribani kariguma yonma thoklabas nang khurana khara leiraga yolagedana khanjarambani nandona haiba adubu injaramlabadi oksingada manglamloidaban kari laibasi ok mangkibagi oiba tare naha nongma huranba kharana watana kibado thabak oina pangthoklaboire fare uchinna chinsimasu isorna thaujanbiredana aibu nahangi mafamdabo mamingdu ningsingma ngamdisina karam tawne ibungo sawibadi yade walanga amata ngangdana laikhiba sibo nang khuradi pukling asi khangnung nungsireda ibungo madamna hek tawbigano aibu pulap manglabadi loiredana adu kuina thaksaraklaga huranba makoisu patti phatmande saita hugi hairagana ama ani huba mayaidana makoina pukting ding hek pukibase thamoi wathongna chakre khuragi matause ai yengbadi yana nungaite handaki khuragi simadi tangai phadana yenglage matung tabdadi khura ai yenglaroiko mi atai dasu wari sabiyo Swingang mingsian kangon yengdri haina ibungo mayamgi seba tawbiyo dakinasu phangbiyo mi pukningi awabasu aduma kokhanbiyo masigi thabak asidi mi amana hekta pangthokling tawningi edana laina tawba yabasu natte mi amagi tonganba magun phare khura hayeng numidang wairam oina lakpiro ado kari numita mangona khura aduga khuragi pok numina kari numito nungai sereda ibungo pot mangbo aduna sagolsen aduga nang khuragi ipok numina leibak pokpani ado khura nungthil numidang wairam do ina lakpiyuko nganna lakpibi yadi isa ibungo nang khurasi humang khara handokleni dakhinadi ai ok manganidana ibungo da soidana nang khurana ok anigi mamaldi soidana tokjagan ibungo khura matha sabada ahing amat tumma yadraban ok manga adu pulap manglabadi nang khuradi hagot pangamdredana ok singa sibu yolaga nasan nupi luhongbagi thorang tawgedan sinjaramban ai soidana lakshak ibungo se yambadi yamde 망정나 난 루파 성화 시당 마시다 파신 비우바 khura potu phangdringaida dakhina lobusu tawjade koidi aduga dakhinasu mantiknaba tawjade khura yobiro yasangmada lakpiyuko ok mapu chatri ok mapu duna chakhibado tenong khungi huran baduna uhouram ha mapusina halakibasi swingang kuida chatluba male kanana taksilaino swingang dabu changlurabadi soid laina paran oksu yan thokre sien thibasu sudri makhoi atai di pai aina natai acharoi tar haujimak sattabya yadre imanabasing aduga kari toksige tanawdaba yadre haujimak sattabya yadre loiredana handakta langon huralubagi matha ingbada ngai
ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯏꯔꯟꯁꯨ ꯐꯅ ꯌꯥꯝꯅ ꯇꯤꯡꯂꯦ ꯍꯟꯗꯛꯇꯤ ꯆꯣꯏꯉꯥꯡꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯗꯕ ꯃꯥꯟꯗꯦ ꯍꯨꯔꯥꯟꯕ ꯑꯗꯨ ꯇꯟꯆꯦꯟ ꯆꯦꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯎꯅꯔꯦ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯦ ꯏꯇꯥꯎ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯛ ꯍꯨꯔꯕ ꯃꯄꯨꯗꯣ ꯆꯣꯏꯉꯥꯡꯈꯣꯏꯗ ꯆꯪꯈ꯭ꯔꯦ ꯆꯣꯏꯉꯥꯡꯈꯣꯏꯗ ꯆꯪꯈ꯭ꯔꯦ ꯀꯩꯗꯧꯔꯕ ꯆꯣꯏꯉꯥꯡꯒ ꯋꯥ ꯇꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯑꯩ ꯆꯣꯏꯉꯥꯡꯅ ꯀꯩ ꯈꯪꯗꯣꯏꯅꯣ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯃ ꯑꯅꯤ ꯆꯣꯏꯉꯥꯡ ꯉꯥꯡꯕꯗ ꯆꯥꯟꯅꯔꯨꯗꯨꯅ ꯆꯨꯝꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯑꯣꯛꯀꯤ ꯁꯦꯜ ꯑꯗꯣ ꯍꯧꯖꯤꯛ ꯂꯧꯔꯨꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯐꯥ ꯈꯣꯠꯇꯅꯒ ꯇꯧꯔꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯣꯏ ꯃꯥꯡꯇꯣꯛꯀꯅꯤ ꯑꯗꯨꯒ ꯑꯣꯛ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯣꯏꯗꯅ ꯍꯧꯈ꯭ꯔꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯣꯛ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ ꯑꯣꯛ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯩꯁꯥ ꯄꯤꯕ ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯌꯣꯟꯈꯤꯕ ꯃꯤ ꯑꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ ꯍꯨꯔꯥꯟ ꯄꯣꯠ ꯌꯣꯟꯁꯤꯗꯤ ꯃꯃꯜꯁꯨ ꯍꯣꯡꯅ ꯌꯣꯟꯕ ꯁꯦꯟꯁꯨ ꯄꯤꯒꯟꯗꯕ ꯃꯁꯤꯗꯅꯦ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯟꯅꯔꯤꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯣꯛ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯂꯦ ꯗꯥꯗꯥ ꯑꯩꯈꯣꯏꯁꯤ ꯑꯋꯥꯠꯄ ꯁꯦꯟꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯕꯁꯤ ꯍꯩꯃꯥ ꯁꯦꯜꯕꯨ ꯄꯤꯔꯛꯇ꯭ꯔꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅꯕꯨ ꯂꯧ ꯍꯥꯏꯔꯤꯅꯦ ꯃꯣꯏꯗꯤ ꯃꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤ ꯗꯥꯗꯥ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯗꯨꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯇꯧꯔꯤꯕꯅꯤ ꯇꯔꯥꯏ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯗꯥꯗꯥ ꯁꯦꯜꯗꯨ ꯀꯣꯟꯅ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯅꯕ ꯍꯥꯟꯅ ꯄꯤꯕꯤꯔꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯦꯜ ꯊꯧꯕꯁꯨ ꯍꯨꯔꯥꯟꯕ ꯄꯣꯠꯅꯤꯅ ꯃꯤꯅ ꯊꯦꯡꯅꯔꯛꯀꯗ꯭ꯔꯥ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦꯅꯦ ꯑꯩꯁꯨ ꯁꯦꯜ ꯊꯤꯕ ꯆꯠꯂꯨꯔꯤꯕꯅꯤ ꯍꯌꯦꯡ ꯄꯤꯒꯦꯗꯅ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯨ ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯁꯦꯟ ꯐꯪꯗꯅ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯆꯠꯅ ꯉꯥꯡꯅꯩ ꯑꯣꯛꯀꯤ ꯁꯦꯟ ꯊꯤꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯆꯣꯏꯉꯥꯡꯗ ꯍꯥꯟꯅ ꯃꯦꯜꯍꯧꯕꯗꯤ ꯐꯕꯅꯤꯀꯣ ꯆꯣꯏꯉꯥꯡꯕꯨ ꯂꯥꯏꯔꯣ ꯃꯉꯣꯟꯗ ꯃꯦꯟꯕꯒꯤ ꯋꯥꯗꯣ ꯄꯜꯂꯛꯀꯅ ꯃꯦꯟꯕꯒꯤ ꯋꯥꯍꯩꯒ ꯍꯥꯏꯔꯒ ꯇꯣꯛꯄꯒ ꯌꯥꯔꯦ ꯁꯦꯜ ꯑꯃꯨꯛ ꯄꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤ ꯆꯣꯏꯉꯥꯡꯒꯤꯁꯨ ꯁꯔꯨꯛ ꯁꯨꯅ ꯇꯝ ꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯃꯥꯡꯕꯒ ꯁꯦꯜ ꯍꯨꯟꯕ ꯃꯤꯡꯁꯦꯟ ꯀꯥꯡꯂꯣꯟ ꯌꯦꯡꯕ ꯂꯣꯏꯅ ꯇꯧꯅꯔꯦ ꯃꯁꯤ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯂꯩꯔꯤꯕꯁꯤꯡꯗꯤ ꯆꯨꯝꯅ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯁꯦꯟꯗ ꯃꯥꯡꯂꯒ ꯇꯧꯅꯩ ꯆꯣꯏꯉꯥꯡꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯩꯔꯨꯕꯅꯣ ꯈꯪꯗꯦ ꯃꯪꯇꯥꯛꯀ ꯑꯣꯏꯕ ꯖꯥꯠꯂ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯅꯩꯅꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯑꯁꯤꯗ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯇꯦꯟꯗꯣꯡ ꯈꯨꯟꯒꯤ ꯍꯨꯔꯥꯟꯕ ꯆꯣꯏꯉꯥꯡꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯗꯨꯗꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯇꯩ ꯍꯨꯔꯥꯟꯕꯁꯤꯡꯅ ꯌꯥꯗꯗꯨꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩꯖꯔꯦ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯣꯏꯉꯥꯡꯒꯤ ꯃꯒꯨꯜ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯉꯥꯡꯏ ngasi numit ta kran hayeng de
ꯁꯣꯏꯗꯅ ꯑꯣꯛ ꯃꯄꯨꯗꯨꯅ ꯆꯣꯏꯉꯥꯡ ꯈꯣꯏꯗ ꯂꯥꯛꯂꯅꯤ. ꯀꯔꯤꯅꯣ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯇꯨꯝꯅꯤꯡꯂꯒ ꯀꯣꯛ ꯇꯨꯝꯊꯣꯛꯗꯅ ꯅꯨꯃꯤꯗꯥꯡꯗꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯗꯣ. ꯇꯨꯝꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯨꯄꯤ. ꯃꯤꯍꯨꯟꯁꯦ ꯆꯦꯡꯀꯥ ꯆꯦꯡꯒꯨꯝꯅꯔꯤꯅꯤ. ꯅꯍꯥꯟ ꯑꯩꯈꯣꯏ 5-6ꯅ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯑꯣꯛ ꯍꯨꯔꯥꯜꯂꯨꯏ ꯍꯥꯏꯕꯗꯨꯔꯣ? ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯪ ꯁꯤꯃ ꯅꯨꯄꯥ ꯃꯥꯟꯗꯦꯗ, ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯁꯩꯇ. ꯂꯤꯟꯗꯥꯗꯨꯅꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯅꯤꯒꯁꯨ ꯇꯧꯖ ꯁꯥꯔꯤ. ꯑꯩ ꯏꯇꯣꯝꯇ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ. ꯃꯈꯣꯏ ꯑꯇꯩꯗꯨꯗꯤ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯂꯧꯕꯤꯕ ꯅꯠꯇ꯭ꯔꯦ. ꯑꯩꯒ ꯃꯣꯏꯒ ꯁꯦꯟ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯤꯅꯤ. ꯅꯪ ꯈꯛꯇ ꯀꯟꯖꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ. ꯆꯣꯏꯉꯥꯡꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯂꯒ ꯅꯪ ꯅꯁꯥ ꯃꯥꯡꯖꯔꯦ ꯈꯜꯂꯒ ꯂꯩꯔꯦ. ꯃꯈꯣꯏꯅ ꯑꯁꯤꯡꯕ ꯇꯥꯔꯤ. ꯅꯪꯅꯦ ꯄꯥꯈꯠꯄ ꯍꯦꯟꯃꯟꯗꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯆꯣꯏꯉꯥꯡꯗꯨꯗ ꯇꯥꯛꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯀꯣ. ꯃꯗꯨꯁꯨ ꯈꯜꯂꯤꯕꯅꯤ. ꯂꯥꯏꯕꯛ ꯌꯦꯡꯁꯤ. ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛ. ꯅꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯟꯅꯗ꯭ꯔꯒ ꯅꯪ ꯑꯇꯣꯝꯇ ꯃꯤꯍꯨꯜ ꯁꯣꯡꯕ ꯀꯥꯟꯅꯗꯦ. ꯅꯣꯡ ꯉꯥꯜꯂꯦ. ꯇꯦꯟꯗꯣꯡ ꯈꯨꯜꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯆꯣꯏꯉꯥꯡꯒꯤ ꯋꯥꯈꯣꯡ ꯃꯅꯥꯛꯇ ꯇꯧꯐꯝ ꯈꯪꯗꯅ ꯆꯠꯂꯤ. ꯃꯇꯝ ꯑꯗꯨꯗ ꯆꯣꯏꯉꯥꯡ ꯎꯔꯨꯝ ꯂꯥꯡꯕ ꯑꯣꯏꯅ ꯍꯛꯆꯤꯛ ꯂꯥꯡꯂꯤ. ꯈꯨꯗꯩ ꯑꯃ ꯊꯥꯔꯒ ꯂꯣꯡꯅ ꯍꯤꯞꯂꯤ. ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯆꯣꯏꯉꯥꯡꯅ ꯂꯥꯞꯇꯛꯅ ꯎꯏ. ꯈꯪꯁꯤꯟꯅꯗꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯆꯣꯏꯉꯥꯡꯅ ꯂꯥꯏꯐꯝ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯑꯣꯛ 5. ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯥꯏꯐꯝ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡ ꯍꯥꯏꯕ? ꯀꯅꯥꯅꯣ? ꯆꯣꯏꯉꯥꯡ ꯑꯣꯏꯕꯖꯥꯠꯂ? ꯆꯣꯏꯉꯥꯡ, ꯏꯇꯥꯎꯗꯤ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ. ꯍꯛꯆꯤꯛ ꯂꯥꯡꯉꯤꯔꯣ? ꯁꯥꯃꯟꯗꯅ ꯑꯏꯪꯕ ꯊꯤꯔꯝꯕꯅꯤꯗ. ꯏꯇꯥꯎꯕꯨ ꯇꯨꯝꯃꯨꯔꯕꯣ? ꯍꯧꯖꯤꯛ ꯆꯣꯏꯔꯣ ꯂꯣꯜꯂꯤꯗꯨꯕꯣ? ꯇꯨꯝꯗꯦꯗ ꯏꯇꯥꯎ. ꯁꯨꯝ ꯂꯥꯏꯐꯝ ꯈꯨꯟ ꯎꯔꯦ, ꯁꯟꯖꯥꯕꯨꯡ ꯎꯔꯦ, ꯑꯗꯒꯤ ꯑꯣꯛ 5ꯁꯨ ꯎꯔꯦ ꯏꯇꯥꯎ. ꯏꯇꯥꯎ, ꯂꯥꯏꯐꯝ ꯈꯨꯟ ꯁꯟꯖꯥꯕꯨꯡꯗ ꯀꯔꯤ ꯇꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯇꯨ ꯅꯣꯡ ꯄꯥꯏꯔꯤꯁꯦ ꯑꯁꯤ ꯃꯊꯛꯁꯤꯗ ꯎꯔꯛꯄꯒꯤ ꯋꯥꯅꯤ. ꯏꯇꯥꯎ, ꯅꯪꯗꯤ ꯈꯪꯗꯦꯒ ꯍꯥꯏꯕ ꯌꯥꯗꯦ. ꯑꯣꯟꯊꯣꯛꯅ ꯈꯪꯉꯤꯕꯣ. ꯏꯇꯥꯎ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ. ꯅꯨꯃꯤꯠꯁꯤ ꯇꯥꯔꯝꯗꯣꯔꯦꯅꯦ. ꯊꯦꯡꯉꯦ. ꯃꯤ ꯑꯃ ꯂꯥꯛꯀꯅꯤ. 이루자 마이타라가 피싱 셀라가 아이 더욱 더욱하다 볼래면. 이따 얌 능알리다. 와리산 기세. 이따가 와리산 버세. 부디럭싱 토에. ngasiday chatlagi thabagle ayeng nongma numit chupa ama hamina sita ito ato wa ma tanong da bayadre itaw di mabuk mapaw tam supay lain su sal kanana khangmano thabak suning da ba choinga ngai bo itaw ngasisu itaw ay wa matam miendaba yadre masigi thabakse ay tuke hainadi panadi makhalle haina kiba thabak oibanina ay thadokpa ngamde itaw karino thadokpa ngamde haibo haina kiba thadokpa ngamdaba hairibase nisa subani hainaribani aidi ai kreda itaw nupi ngang takpa ngamnaba honabada fatte ko khangna adom tawba
Hey, 이까이바 홍나디. 힝멍 없나봐 호나보다 찔라옥 티드리보다. Hey, 힝멍 없나봐 이몽 만웅 탁방 없나봐 넌 호나리보다. 아이디 타가니 이번. 이따오기시보 강라가 하리브라 강드나 하리브라 강바 강다바 힝멍 없나봐 타박 아무부터 오라디 파리. 미 맛보땅 후라안드라가 로이. 아씨 아이는 망원다 하이 칼리브 와치가 너무 짜나기들다 아씨 이카이브나 깡골리 하이드니 이카이브 야바 마땀 나테 이따오 아이 잘라게 팅리 미 라카니 누미당 와이랑 와이랑 까다로그 이로제 마이 타가담 수와리. 이따 아이 마tung mana masih kita bakse a우 역자라로 이마 아손비네 사키니 한다기 마땅 아시 마땅가 나나 아이기민 밤비라노 있다 쎄쎄 빠실로 lupa sa ninito. Karino nito? Ay, bab tadrene. Yan mamami. Ikaw, ay ming pambirakan. Saita, ay handa kisina aroy ba ni haisin? Pare, adudi ming pandabadiyar. Nangi ming aduna ay supan pala. Atay ming singdude maming loy na harabaso ay ni yeng lagabudi kanglanida. Ikaw, kadam, nawang ba, pudit, adagi, kalapting, adagi, naton nga. Soy de kwita. Ay na horen yeng mada hek soyram labadi itaw giming suhaydo kaniko. Ay gimingdo, ani subani. Ani mag matapalak pa yate. Sumleb, tangpeng jaw, ming ani marakta, ama hek palak pada itaw, ay luar. Itaw nang nungayo ko. Itaw nang nungayo kini. Itaw budi ay nahana masakang leda. Itaw nang yawabado handokro. Laikay masabu ay na kanda baya bro. Ay isu minsa tigidori banine. Makoy ni wapan makongdagi kainare. Joingang siyang na irumay taduna kuday ahan buhong doktuna moza purit ama litlaga manggol na pak ama taraga pamduna layri. Ok mapudu tuna yang ni oksilay. Ibungo soingang. Ibungo soingang. Nanaya ilaksari. Kura, kakapiro. Pagdadaling sinbiyo. Ngayaktang wala ngang dana tumin na pambiyo. Soingang na, mamit usindo na ngayak tumin na lay. Ngayak lay baga. Kura, layre. Kari haiba. Laifam kungi sanjabung maduda pangni. Kuran masingandudi kadam nawang ba pudit kaplakti naton nga. Yare ko kura. Bab tara bar kura. Nungaire. Kura pile soingang. Se, nang kura na da kinakachari. Kura, ngaibiko. Okto hana na kura na loksinbiyo. Dakinadi kuna tobiyo ko kura. Ok mapudu yam na tuna. Kulgi tawure na dada takto na huran na pabiyo hay na wakatle. Huran bagi maming singsyo siyeng na takcharam. Kuladugi tawure na mi mga adubo kaukatlam. Matamada da huran masing adudi mayum dalay. Paukshi huran marido tare. Soy nga na paurok palay paungi haiba kanglam. Maming shu loy ni chumle. Aduga huran ba magi maming di sitari.
ꯃꯈꯣꯏ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯐꯥꯗꯅꯕ ꯍꯣꯠꯅꯔꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯩ ꯆꯨꯝ ꯂꯦꯞꯇꯦ ꯆꯣꯏꯉꯥꯡꯅ ꯍꯨꯔꯥꯟꯕꯒꯤ ꯃꯃꯤꯡ ꯄꯤꯔꯛꯄꯗ ꯌꯥꯎꯗꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯆꯣꯏꯉꯥꯡꯒꯤ ꯂꯩꯀꯥꯏꯅꯤꯗꯅ ꯀꯨꯏꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕꯁꯤꯡ ꯂꯣꯏꯅ ꯐꯥꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯗ ꯑꯣꯛ ꯑꯗꯨ ꯃꯄꯨꯒꯤ ꯑꯣꯛꯁꯪꯗ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯤꯜꯂꯛꯄ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯆꯨꯝꯂꯦꯞꯁꯨ ꯇꯥꯔꯦ ꯆꯨꯝꯂꯦꯞꯅ ꯈꯜꯂꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯆꯣꯏꯉꯥꯡꯗ ꯃꯦꯟꯅꯔꯝꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯟꯅꯔꯝꯒꯅꯤꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯑꯣꯛꯇꯨ ꯍꯟꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯣꯛ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯇꯥꯇꯥ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯤꯔꯒ ꯍꯟꯗꯣꯛꯆꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯑꯣꯛꯇꯤ ꯅꯍꯥꯟꯅ ꯌꯣꯟꯊꯣꯛꯇꯨꯅ ꯀꯛꯇꯨꯅ ꯌꯣꯟꯈ꯭ꯔꯦꯅ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯁꯤꯗꯤ ꯈꯨꯜꯒꯤ ꯊꯧꯕ꯭ꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯒꯠꯆꯔꯒꯦ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯈꯨꯜ ꯊꯧꯕꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯒꯠꯆꯔꯝꯃꯤ ꯊꯧꯕꯨꯔꯦꯜ ꯅꯅꯥꯏ ꯑꯣꯛꯁꯤꯡ ꯑꯗꯨ ꯄꯤꯖꯕ ꯉꯝꯂꯣꯏꯗꯧꯔꯦ ꯁꯦꯜ ꯑꯣꯏꯅ ꯑꯣꯛꯀꯤ ꯃꯃꯜꯁꯤꯡ ꯑꯗꯨ ꯁꯤꯡꯖꯔꯒꯦ ꯑꯣꯛꯀꯤ ꯃꯃꯜ ꯑꯗꯨꯕꯨ ꯌꯣꯜꯂꯕꯗꯤ ꯀꯌꯥꯗ ꯌꯣꯟꯒꯅꯤ ꯑꯩ ꯑꯣꯛ ꯃꯄꯨ ꯑꯗꯨꯕꯨ ꯀꯧꯈꯠꯂꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯕꯅ ꯐꯔꯅꯤ ꯑꯣꯛ ꯃꯄꯨ ꯑꯗꯨ ꯀꯧꯈꯠꯂꯦ ꯑꯣꯛ ꯑꯃꯗ ꯂꯨꯄꯥ 700 ꯁꯤꯠꯀꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯨꯄꯥ 3,500 ꯄꯤꯌꯨ ꯍꯥꯏꯅ ꯑꯣꯛ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯨꯄꯥ 3,500 ꯑꯗꯨ ꯑꯣꯛ ꯃꯄꯨꯗ ꯄꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯗ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯀꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯆꯠꯊꯣꯛꯄ ꯈꯣꯠꯊꯣꯛꯄꯗ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯦ ꯑꯣꯛ ꯍꯨꯔꯥꯟꯕ ꯃꯤ ꯑꯥꯗ ꯆꯠꯂꯦ ꯑꯣꯛꯀꯤ ꯃꯃꯜ ꯍꯌꯦꯡ ꯄꯤꯅꯤ ꯍꯥꯏ ꯃꯇꯧ ꯃꯥꯟꯗꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯨꯔꯥꯜꯂꯒ ꯃꯇꯨ ꯃꯆꯥ ꯊꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯅꯣꯔꯣꯛ ꯂꯣꯏꯅ ꯇꯥꯔꯒꯗꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕꯅ ꯂꯛꯅꯔꯦ ꯑꯣꯛ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯗꯨ ꯆꯨꯝꯂꯦꯞꯇ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯨꯔꯥꯟꯕꯒꯤ ꯃꯃꯤꯡ ꯆꯣꯏꯉꯥꯡꯅ ꯐꯥꯎꯔꯛꯄꯗ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯇꯦ ꯁꯦꯟꯗꯤ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯨꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕꯅ ꯄꯟꯈꯩ ꯂꯣꯡꯈ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯆꯨꯝꯂꯦꯞꯀꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯆꯨꯝꯂꯦꯞ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯨꯝꯗ ꯍꯪꯂꯨꯕꯗ ꯃꯥꯗꯤ ꯆꯣꯏꯉꯥꯡꯒ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯄꯨꯗ ꯁꯦꯜ ꯄꯤꯒꯗꯕ ꯑꯗꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯅꯔꯒ ꯆꯣꯏꯉꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯃꯣꯏꯅ ꯐꯨꯒꯠꯂꯒ ꯑꯣꯛ ꯃꯄꯨꯗꯨꯗ ꯑꯣꯛꯀꯤ ꯃꯃꯜ ꯑꯗꯨ ꯁꯨꯅ ꯍꯜꯂꯝꯃꯤ ꯑꯣꯛ ꯃꯄꯨꯗꯨꯁꯨ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯗ ꯍꯔꯥꯎꯅ ꯂꯥꯛꯇꯨꯅ ꯗꯈꯤꯅꯥ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯆꯣꯏꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯊꯤꯕꯗ ꯍꯨꯔꯥꯟꯕ ꯆꯨꯝꯂꯦꯞꯀ ꯋꯥꯄꯟ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯂꯥꯛꯇꯨꯅ ꯑꯣꯛ ꯃꯄꯨꯗꯨꯗ ꯋꯥꯄꯟ ꯃꯈꯣꯡꯗ ꯂꯩꯍꯧꯏ ꯇꯝꯂꯝꯃꯤ ꯑꯣꯛ ꯃꯄꯨꯗꯨ ꯍꯦꯛ ꯎꯕꯗ ꯆꯨꯝꯂꯦꯞ ꯁ꯭ꯋꯥꯏ ꯂꯥꯎ ꯏꯇꯥꯎ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯈꯨꯔꯥꯁꯤꯒ ꯋꯥꯔꯤ ꯇꯧꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥꯎ ꯍꯣꯏ ꯆꯠꯂꯣ ꯏꯇꯥꯎ ꯈꯨꯔꯥ ꯁꯣꯝꯗ ꯀꯔꯝ ꯇꯧꯔꯤ ꯈꯨꯔꯥ 이붕어, 어떡나 누가이저래다. 아이 이붕어기다 기나 떠고 락서리버니. 아이코기 이붕어세 하이버디 어떡나 하이버스 아니고. 뭐빨라이때 이붕어금나 강하이버스. 쿠라 이붕어, 나나이 아이디 따시행나 까리무드 강자바 나때. 아이 따시행나 강하이바 밍셀 깡론 예행바 하이바 미슈 나때 쿠라. 방무 방라버디 파레 하이 따옴니니 쿠라. ꯅꯪ ꯈꯨꯔꯥꯗꯤ ꯑꯣꯛꯕꯁꯦ ꯐꯪꯂꯔꯣꯏꯗꯅ ꯈꯜꯂꯝꯕꯅꯤ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯁꯦ ꯉꯁꯤꯗꯤ ꯀꯣꯛꯆꯔꯦ ꯑꯁ
이봉어디 어떡나 정글. 쿠라, 이쇼나 짠비바 하이드니. 오고이나버디 방드레. 마말로이나 방레. 모두수 오기 마말라두다기 카라디 힐리벤. 난 쿠라네 이봉어다 오빠니 마말 까짜라기. 세, 리싱아마가 사미리니 이봉어. 아실로. 아씨, 야만 크레다 쿠라. 땅카 핵 예나바가 마나레. 이봉아, 마코이 시덕이디 후란거기 타박 떠오니 타자들. 아캉 해엄마 토락바닥이디 또 크라가니 마코이 소이다나. 쿠라, 후란 바히나바 미디 똑라기 하이나 마신 강다나 와락자라바수 아둠 후란 가니다. 어디디 거리기노 이봉아. 쿠라, 후란 바이브시디 실렙 야우드나 떠우바 깔바니니 쿠라. 호이네. 모두수 좀 미네. 마코이다 어망 바하이바 두디 어머때 라이브 나띠에바. 파드레 렘호우니 파레 마웃 망마 나띠에바. 누가이레. 이봉아, 난 쿠라 얌나 누가이레. 아두디 난 쿠라 무짜짜라게고. 호이 쿠라. 나사 레이자우레고 쿠라. 옥 마푸도 핵 잣키바가 좀 렙아도 조잉앙기 마낙달라니. Itaw, dakinabadi tawra male. Itawgi nasagi na hini. Nungay na palo ko itaw. Aduga, karino hawjik kuragawari sang sari baduna. Itaw, karisu leba wanatida. O huran basing aduna, huran minaba mi masing wali, makoy mangani, mi ama wali, haram bagi watan. Itaw na karidi kungkre. Mi ama dudi, magi tamoy da kya yaning da bugot mali. Aduna, ubang amdri haina, kumkibani da itaw. Itaw, nangi wahido, patay he. Chumba mali. Ay di, yaning daman. Ay naso, kaya hajarabani. Swingang da hana na melaw si Haina. Aduda makoy ni yadabani. Ay na itawag da hana medyadrabade itaw. Ay suwap pa nang lamgan. Hoy si pare si itaw. Yung ginipinalakti haram na ni. Saan na ba tawrasi? Hoy itaw. Ay mateng tawi bagi. Itaw bu pansi chupa kaubangam na ro. Chumliap susat kre. Choingang susat kre. Laikay sarasan kre. Laikay amadagi laikay amada. Kulamada chumthang langgon chumba haina wari na kre. Angang dagi hauraga ahan phawbana choingang gi ming tadaba yaudre. Choingang mayum makai phajana saduna taru tanana ingkhol samban ningthina semjandana haiphet mawom tare. Choingang gi nupi haujikti mahok saga manadre. Phijet saksa wangang sangang thawai usitana tawbiramba adu hangoi na bapoknare. Langgon mangbagi mathangda ok mangbagi warina mathang warina duna choingang gi maming khangchat chatkre. Nongmagi mi amagi machindagi mi amada mi aduna amuk mathang paudamnaduna choingang gi maming tadaba leitre. Choingang bu yamna thawai wawoidana pakhang laisaringaida chahiba khotpa tawbikhiba laikhubagi nupina taksi soli. Choingang na kayara thengnaba numit khuding aingonda chai phajai pami ko nusi ko haibada aina he chaibiduna thambirambado ningam kijeda aisi wakal thenmali miyoibagi punsi kari oini haiba tambangam banate. Choingang na ngasi asumna tawrukani haiba thajarude. Ngasidi leibak na sakhangba mi haibadu oikredo hausik ta onthop na nungsirakre. Mayam jangduna magi nupida nangna choingang da nayum palido ngawbra haina ngangkhibada hausikti aikhoiga lamba tawba yadre. Set pasaba mamal yamna bangakta sanalupana yomle. Laikhubagi nupida nate masung mamanabi kyaso mabu kalaknare. Choingang gi mama mapaso masagi haraba mahay ama isorna pibiduna
ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯦ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯔꯦ ꯅꯍꯥꯟ ꯃꯈꯩ ꯌꯥꯝꯅ ꯋꯥꯔꯝꯕ ꯑꯗꯨ ꯋꯥꯗ꯭ꯔꯦ ꯑꯋꯥꯠꯄ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯆꯥ ꯅꯤꯉꯣꯜ 12ꯗꯁꯨ ꯃꯈꯣꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯂꯥꯏꯒꯨꯝꯅ ꯈꯟꯈ꯭ꯔꯦ ꯃꯈꯣꯏ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯔꯦ ꯆꯣꯏꯉꯥꯡ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯍꯨꯔꯥꯟꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯒꯗꯕ ꯈꯧꯇꯛ ꯆꯥꯔꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯂꯩꯔꯗꯕꯅꯤ ꯃꯁꯤꯁꯨ ꯏꯁꯣꯔꯅ ꯁꯤꯜꯂꯛꯄ ꯄꯥꯈꯣꯜꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ ꯃꯤꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯃꯥꯅ ꯇꯧꯖꯔꯛꯄ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯗꯤ ꯅꯤꯔꯒ ꯆꯥꯎ ꯅꯪꯗꯤ ꯍꯨꯔꯥꯜꯂꯒ ꯅꯆꯥꯅꯁꯨ ꯊꯥꯎ ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯌꯨ ꯅꯪꯗꯤ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯔꯒ ꯉꯟꯅ ꯂꯥꯏꯔꯣꯛꯇ ꯆꯠꯂꯨ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯏꯁꯣꯔ ꯃꯥꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯄꯥꯎ ꯄꯤꯅꯗꯨꯅ ꯂꯣꯟꯅ ꯑꯆꯤꯛꯄ ꯂꯝꯍꯥꯡꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯆꯣꯏꯉꯥꯡ ꯈꯪꯍꯟꯗꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯒꯗꯧꯔꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯆꯨꯝꯂꯦꯞꯇꯁꯨ ꯄꯤꯔꯛꯂꯦ ꯆꯨꯝꯂꯦꯞꯅ ꯃꯗꯨꯒꯤ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯌꯥꯎꯔꯨꯔꯕꯗꯤ ꯆꯣꯏꯉꯥꯡꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯍꯥꯛ ꯌꯥꯎꯔꯔꯣꯏ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯎꯔꯔꯣꯏ ꯈꯟꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯣꯏꯉꯥꯡꯗ ꯍꯥꯏꯕꯤꯒꯗꯕꯁꯨ ꯃꯥꯅ ꯀꯅꯥꯗꯒꯤ ꯄꯥꯎ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯔꯝꯃꯤ ꯃꯍꯧꯁꯥꯒꯨꯝ ꯆꯣꯏꯉꯥꯡ ꯇꯦꯟꯗꯣꯟ ꯈꯨꯟꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯣꯊꯥꯕꯒꯤ ꯊꯕꯛ ꯍꯦꯛ ꯇꯧꯕ ꯑꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯂꯩꯄꯨꯡ ꯃꯅꯥꯛꯇ ꯃꯔꯤ ꯂꯥꯛꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯆꯣꯏꯉꯥꯡꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯅꯥꯀꯜ ꯑꯃꯗꯨꯗꯅꯤ ꯃꯤꯌꯥꯝ ꯐꯝꯕ ꯍꯤꯞꯄ ꯇꯨꯝꯕ ꯄꯣꯊꯥꯕ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯑꯁꯤ ꯃꯤꯁꯤꯡꯅꯁꯨ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟ ꯑꯗꯣꯝꯗ ꯆꯪꯅꯗꯦ ꯉꯁꯤꯁꯨ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯄꯣꯠ ꯍꯨꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯂꯩꯄꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯈꯪꯗꯅ ꯊꯨꯡꯂꯅꯤ ꯆꯣꯏꯉꯥꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯄꯨꯡꯗ ꯅꯞꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯂꯩ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯕ ꯍꯧꯔꯛꯏ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕ ꯃꯤꯁꯛ ꯑꯃ ꯊꯣꯔꯛꯂꯕꯅꯤꯅ ꯏꯇꯥꯎꯁꯤꯡ ꯅꯨꯄꯥꯁꯦ ꯃꯍꯥꯛ ꯍꯥꯟꯅ ꯍꯥꯠꯇꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯥꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯦꯔꯥ ꯐꯥꯗꯨꯅ ꯄꯨꯔꯒ ꯑꯁꯨꯞꯄ ꯃꯐꯝ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯅꯅꯕ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯆꯣꯏꯉꯥꯡꯗꯤ ꯃꯄꯥꯟ ꯀꯌꯥꯁꯨ ꯊꯣꯛꯄꯁꯨ ꯇꯧꯗ꯭ꯔꯦ ꯃꯌꯨꯝꯗꯒꯤꯁꯨ ꯂꯥꯞꯅ ꯆꯠꯊꯣꯛꯇ꯭ꯔꯦ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯈꯨꯟꯗꯒꯤ ꯂꯥꯟꯅ ꯆꯠꯄꯁꯨ ꯎꯗꯦ ꯃꯌꯨꯝ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯣꯏꯉꯥꯡꯕꯨ ꯇꯔꯥꯏꯅ ꯐꯥꯗꯨꯅ ꯄꯨꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯦ ꯊꯕꯛꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏꯀꯣ ꯑꯩꯈꯣꯏꯁꯦ ꯆꯣꯏꯉꯥꯡ ꯃꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯍꯨꯔꯥꯟꯕ ꯑꯁꯦ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯑꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯁꯤ ꯏꯇꯥꯎꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯨꯕꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯃꯤ ꯑꯃꯕꯨ ꯁꯥ ꯉꯥꯁꯨ ꯅꯠꯇꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯐꯜꯗꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦꯀꯣ ꯏꯍꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯣꯛꯄ ꯇꯥꯔꯦꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯑꯃ ꯍꯦꯛ ꯃꯥꯡꯕꯒ ꯆꯣꯏꯉꯥꯡꯗ ꯍꯦꯛꯇ ꯊꯤꯅꯔꯦ ꯃꯥ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯣꯏ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯑꯣ ꯀꯔꯤꯅꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯀꯔꯝ ꯇꯧꯁꯤꯗꯤ ꯑꯩꯒꯤ ꯋꯥꯗꯤꯀꯣ ꯏꯇꯥꯎꯁꯤꯡ ꯇꯟꯖꯥꯕꯨ ꯍꯦꯛ ꯐꯪꯂꯕ ꯆꯣꯏꯉꯥꯡ ꯃꯥꯁꯦ ꯐꯥꯔꯒ ꯃꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯑꯁꯤꯅꯤꯀꯣ ꯃꯁꯤꯗ ꯈꯜꯂꯦ ꯑꯩꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ ꯏꯀꯣꯟ ꯀꯣꯟꯅ ꯂꯩꯍꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯅꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯆꯨꯝꯂꯦꯞ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ ꯑꯁꯤ
ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯄꯥꯎꯁꯨ ꯄꯤꯔꯒꯨꯝ ꯇꯧ ꯋꯥ ꯈꯟꯅꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯈꯟꯅꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤꯅ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯗꯤ ꯆꯣꯏꯉꯥꯡꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯆꯨꯝꯂꯦꯞꯁꯨ ꯌꯥꯎꯔꯒꯗꯕ ꯆꯣꯏꯉꯥꯡ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯦ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯦꯡꯗꯅ ꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯣꯏꯉꯥꯡ ꯑꯃꯝ ꯑꯊꯦꯡꯗ ꯅꯨꯡꯊꯤꯟ ꯇꯥꯂꯛꯇ ꯃꯇꯣꯝꯇ ꯍꯦꯛ ꯆꯠꯄ ꯑꯗꯨ ꯆꯠꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯅꯪ ꯊꯧꯔꯤ ꯑꯃ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯊꯧꯔꯤ ꯂꯩꯗꯧꯔꯤꯕꯣ ꯑꯩ ꯂꯩꯗ ꯂꯩꯔꯨꯁꯣ ꯊꯧꯔꯤꯗꯣ ꯃꯤ ꯎꯍꯜꯂꯛꯄ ꯌꯥꯗꯦꯀꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯊꯧꯔꯤ ꯀꯥꯏꯅ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯗꯨꯕꯣ ꯅꯪ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂ ꯃꯥꯜꯂꯦ ꯃꯈꯣꯏꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯝꯒꯗ꯭ꯔꯣ ꯅꯪꯕꯨ ꯅꯪꯒꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯂꯩꯇ꯭ꯔꯣ ꯉꯥꯛꯊꯣꯛꯅꯕ ꯇꯧ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯑꯩꯅ ꯇꯧꯗꯧꯔꯤꯕꯁꯦ ꯑꯩ ꯍꯤꯡꯅꯕꯅꯤ ꯅꯪ ꯑꯇꯣꯞꯄ ꯑꯇꯩ ꯑꯇꯩ ꯋꯥꯈꯜ ꯁꯨꯀꯟ ꯈꯜꯂꯅꯨꯀꯣ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯐꯨꯕ ꯉꯝꯒꯗꯕ ꯃꯇꯤꯛ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯆꯥꯎꯗ꯭ꯔꯤ ꯑꯩ ꯏꯇꯣꯝꯇ ꯅꯆꯥꯁꯤꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯅꯦ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩꯃꯥ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯧꯔꯤꯗ ꯂꯩꯔꯨꯗꯕ ꯌꯥꯗꯦꯀꯣ ꯌꯥꯝꯅ ꯁꯥꯡꯗ꯭ꯔꯕꯁꯨ ꯌꯥꯏ ꯅꯪ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯀꯅꯤ ꯆꯣꯏꯉꯥꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯤ ꯂꯝ 10ꯃꯨꯛ ꯁꯥꯡꯕ ꯑꯃ ꯂꯩꯔꯨꯔꯦ ꯆꯣꯏꯉꯥꯡꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯁꯦꯝꯗꯨꯅ ꯅꯤꯡꯊꯤꯅ ꯀꯣꯟꯁꯤꯜꯂꯦ ꯄꯤꯛꯅ ꯊꯧꯔꯤꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯃꯁꯥꯒ ꯊꯥꯗꯣꯛꯅꯗꯦ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯄꯥꯈꯠꯄꯣꯏ ꯉꯛꯄꯣꯏ ꯈꯟꯐꯝ ꯈꯪꯗꯦ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯆꯣꯏꯉꯥꯡꯕꯨ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯦ ꯊꯥꯏꯅꯗꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯀꯨꯝꯍꯩ ꯃꯈꯜ ꯑꯃ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯇꯧꯏ ꯃꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅ ꯑꯉꯛꯄ ꯐꯪꯅ ꯂꯝꯕꯤ ꯄꯨꯝꯕ ꯄꯨꯝꯊꯟ ꯊꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯣꯏꯉꯥꯡ ꯑꯗꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯈꯜꯂꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯆꯩꯈꯥꯏꯅꯗꯨꯅ ꯆꯣꯏꯉꯥꯡ ꯂꯥꯛꯄ꯭ꯔꯥ ꯊꯤꯅꯔꯦ ꯃꯈꯣꯏ ꯃꯨꯛꯅꯥ ꯌꯦꯡꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯆꯣꯏꯉꯥꯡ ꯊꯤꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯆꯣꯏꯉꯥꯡꯅꯁꯨ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯣꯏꯗꯅ ꯐꯥꯅꯅꯕ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯊꯧꯔꯤ ꯃꯀꯣꯜ ꯑꯗꯨꯕꯨ ꯐꯤ ꯃꯅꯨꯡꯗ ꯄꯥꯏꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯌꯥꯝ ꯆꯠꯂꯤꯕ ꯃꯔꯛꯇ ꯌꯥꯎꯔꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯤꯔꯛꯄꯗ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯨꯛꯅꯥ ꯌꯦꯡꯕ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯆꯠꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯦ ꯆꯣꯏꯉꯥꯡ ꯊꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯪꯅꯔꯤ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯀꯔꯣꯝ ꯆꯠꯂꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯗꯦ ꯃꯥꯏꯀꯩ ꯁꯨꯔꯦ ꯃꯨꯛꯅꯥ ꯃꯐꯝꯗꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯂꯕꯅꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄ ꯃꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦꯗ ꯃꯇꯠ ꯃꯔꯛ ꯃꯔꯛꯇ ꯃꯤ ꯑꯃ ꯑꯅꯤ ꯀꯥꯟꯅꯅ ꯆꯠꯄ ꯃꯁꯤ ꯃꯉꯥꯏ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯨꯛꯅꯥ ꯌꯦꯡꯕ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯎꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁ ꯉꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯨꯃꯤꯠꯅꯤ ꯈꯟꯕꯅꯤ ꯃꯤꯌꯥꯝ ꯌꯨꯝꯊꯣꯡ ꯁꯤꯠꯅ ꯃꯨꯛꯅꯥꯒꯤ ꯀꯨꯝꯍꯩꯗ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤ ꯈꯟꯕꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯨꯛꯅꯥ ꯃꯐꯝꯗꯒꯤ ꯍꯥꯏꯗꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯂꯥꯞꯇꯛꯅ ꯎꯔꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃ ꯐꯤ ꯑꯃ ꯏꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯥꯏ ꯑꯥꯗ ꯎꯔꯤꯕꯁꯤ ꯆꯣꯏꯉꯥꯡ ꯃꯥꯜꯂꯤꯗ ꯃꯥꯅꯤ ꯕꯥ ꯇꯥꯟ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯁꯤ ꯍꯧꯖꯤꯛ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯂꯦ
ꯃꯥ ꯃꯇꯣꯝꯇꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯅꯝꯅꯔꯕꯁꯨ ꯃꯥꯅꯗꯤ ꯉꯝꯂꯔꯣꯏꯗꯅ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤ ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯒꯀꯣ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯕꯣꯔꯥ ꯈꯥꯎ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯊꯔꯒ ꯂꯣꯏꯔꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯆꯣꯏꯉꯥꯡꯅ ꯎꯏ ꯑꯣ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯇꯦꯝꯁꯤꯡꯕ ꯅꯈꯣꯏ ꯑꯩꯅ ꯉꯥꯏꯔꯤ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯅꯪꯕꯨ ꯆꯣꯏꯉꯥꯡ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎꯗꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯌꯦꯡꯂꯣꯏꯗ꯭ꯔꯣ ꯑꯩ ꯃꯨꯛꯅꯥꯒ ꯌꯦꯡꯕ ꯆꯪꯗꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯕꯨ ꯅꯣꯏꯅ ꯐꯥꯔꯒ ꯄꯨꯒꯗꯧꯔꯦ ꯏꯇꯥꯎꯁꯤ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯂꯥꯛꯑꯣ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯁꯤ ꯃꯁꯤ ꯍꯩ ꯀꯩꯅꯣ ꯊꯥꯗꯣ ꯀꯩꯅꯣꯃꯤ ꯑꯣ ꯑꯩ ꯏꯊꯧ ꯇꯧꯒꯗꯕ ꯂꯩꯔꯤ ꯑꯃꯨꯛꯇ ꯊꯥꯗꯣ ꯍꯦ ꯏꯇꯥꯎꯁꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯥꯒꯤꯁꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯑꯃ ꯌꯥꯎꯔꯤꯅꯦ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎꯁꯤ ꯆꯩꯉꯥ ꯅꯪꯒꯤ ꯐꯤꯅꯨꯡꯗ ꯀꯣꯜꯂꯤꯗꯣ ꯀꯔꯤꯅꯣ ꯄꯨꯊꯣꯔꯛꯑꯣ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯕꯁꯨ ꯅꯇꯣꯝꯇꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯇꯨꯡꯈꯨꯟ ꯇꯥꯟꯕ ꯇꯥꯔꯦ ꯃꯁꯤ ꯅꯈꯣꯏꯗꯤ ꯌꯦꯡꯍꯟꯕ ꯌꯥꯗꯦ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯤ ꯆꯤꯛꯄ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤ ꯅꯪꯒꯤ ꯊꯕꯛ ꯀꯔꯤ ꯍꯩ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯅꯪ ꯆꯦꯟꯗꯨꯅ ꯍꯤꯡꯕꯁꯨ ꯌꯥꯔꯣ ꯅꯈꯣꯏ ꯐꯥꯗꯣꯛ ꯇꯥꯖꯅꯤ ꯑꯩꯁꯤ ꯉꯁꯤꯃꯛ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯩ ꯅꯪꯅ ꯀꯣꯜꯂꯤꯕ ꯑꯗꯣ ꯃꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯒꯦ ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯌꯦꯡꯉꯨ ꯊꯧꯔꯤꯅꯤ ꯎꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯐꯤꯅꯨꯡꯗ ꯇꯨꯃꯤꯟꯅ ꯀꯣꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯦ ꯇꯧꯔꯤꯕ ꯃꯤ ꯆꯠꯄ ꯂꯣꯏꯔꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯁꯤꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯅꯈꯣꯏꯗ ꯇꯥꯏꯅꯕꯤꯅꯤ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩꯒꯤ ꯄꯨꯡꯖꯥ ꯂꯥꯛꯀꯗꯧꯔꯦ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯃꯥ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯈꯒꯥꯟ ꯇꯧꯅꯣ ꯍꯣꯏꯅꯦ ꯗꯁꯥ ꯇꯥꯕ ꯇꯥꯔꯦ ꯑꯩꯅ ꯏꯇꯣꯝꯇ ꯁꯤꯖꯔꯕꯁꯨ ꯃꯤ ꯑꯇꯩꯅ ꯍꯥꯠꯄ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏ 10ꯃꯨꯛꯁꯤꯗꯤ ꯗꯟꯗꯤ ꯐꯪꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯑꯕ ꯅꯪ ꯅꯇꯣꯝꯇ ꯁꯤꯖꯕꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕ ꯐꯔꯦ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯅꯪꯅ ꯊꯧꯔꯤ ꯌꯥꯟꯒꯗꯕ ꯑꯗꯣ ꯌꯥꯟꯖꯍꯧꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯅꯈꯣꯏꯅ ꯐꯅ ꯅꯥꯊꯩꯗꯨꯅ ꯆꯦꯜꯂꯕꯁꯨ ꯃꯤꯁꯛ ꯑꯃꯅ ꯂꯣꯏꯅ ꯎꯔꯦ ꯅꯈꯣꯏꯅ ꯉꯥꯡꯅꯕ ꯃꯥꯅ ꯂꯣꯏꯅ ꯇꯥꯔꯦ ꯍꯩ ꯆꯣꯏꯉꯥꯡ ꯅꯪꯒꯤ ꯆꯣꯏꯉꯥꯡꯗꯨ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯤꯁꯛ ꯑꯃ ꯍꯥꯠꯀꯗꯧꯔꯦ ꯃꯤꯁꯛ ꯑꯗꯨꯅ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯨꯞꯅ ꯍꯤꯡꯊꯠ-ꯊꯠꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯅꯃꯤꯡ ꯅꯊꯥ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯆꯣꯏꯉꯥꯡ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯗꯁꯥ ꯑꯗꯨꯕꯨ ꯇꯥꯗꯅꯕ ꯀꯔꯤ ꯇꯧꯍꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯃꯗꯨ ꯅꯣꯏꯒꯤ ꯋꯥꯅꯤ ꯑꯩꯒꯤꯗꯤ ꯉꯁꯤ ꯁꯤꯗꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯁꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯤ ꯑꯩꯅ ꯉꯁꯤ ꯁꯤꯍꯧꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯁꯤꯍꯧꯗꯕ ꯌꯥꯗꯦ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯗꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯁꯤꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯁꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯇꯧꯒꯗꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯀꯅꯥꯒꯤ ꯑꯈꯪ ꯑꯍꯩꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩꯅ ꯍꯦꯛ ꯁꯤꯈꯤꯕꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠ ꯑꯃꯠꯇ ꯍꯨꯕ ꯂꯥꯛꯄ ꯉꯝꯂꯣꯏ ꯀꯔꯤ ꯍꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠ ꯑꯃꯠꯇ ꯍꯨꯕ ꯉꯝꯗꯅꯅꯕ ꯅꯪꯅ ꯅꯇꯣꯝꯇ ꯁꯤꯗꯣꯛꯂꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯔꯤ ꯆꯣꯏꯉꯥ ꯀꯔꯤꯒꯤ ꯇꯣꯡꯖꯗꯅꯤ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯍꯜꯂꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯅꯤ ꯍꯨꯔꯥꯟꯕ ꯉꯝꯗꯅꯕ ꯑꯩ ꯁꯤꯕ ꯇꯥꯏ ꯅꯪꯅ ꯁꯤꯔꯒꯗꯤ
후란 찐팅함로. ꯑꯗꯨꯒ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠ ꯍꯨꯕ ꯉꯝꯒꯅꯤ. ꯃꯥꯅꯤ. ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯄꯣꯠ ꯃꯊꯪ ꯃꯥꯡꯒꯅꯤ. ꯑꯩꯅ ꯁꯤꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯣꯠ ꯍꯨꯕ ꯉꯝꯂꯣꯏ. ꯑꯦ, ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯋꯥ ꯂꯧꯗꯦꯍꯦ. ꯅꯪꯒꯤ ꯆꯉꯥꯡꯗ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯅꯦ. ꯑꯩꯅ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦ. ꯃꯤꯅ ꯍꯤꯡꯕ ꯄꯥꯝꯂꯤ, ꯅꯪꯅ ꯁꯤꯕ ꯄꯥꯝꯂꯤ. ꯅꯪꯒꯤꯗꯨ ꯆꯣꯏꯉꯥꯡ, ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯔꯝ ꯍꯥꯏꯕꯕꯨ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏ. ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯁꯤꯗꯣꯛꯄꯤꯒꯦ ꯇꯧꯕꯅꯤ. ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯍꯦꯛ ꯍꯨꯔꯥꯟꯕꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯇꯣꯝꯇ ꯄꯪꯁꯤꯗ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ? ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ, ꯏꯇꯥꯎꯁꯦ, ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯃꯅ ꯍꯥꯏꯕ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯃꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯃꯤꯅ ꯍꯥꯏꯕꯒ ꯅꯠꯇꯦ, ꯂꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯃꯁꯛꯁꯨ ꯎꯍꯟꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯕꯅꯤ. ꯅꯪꯅ ꯍꯥꯏꯕꯁꯦ ꯆꯨꯝꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ, ꯑꯗꯨꯒ ꯆꯨꯝꯒꯦꯁꯨ ꯇꯧ. ꯆꯨꯝꯕ ꯆꯨꯝꯗꯕ, ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥ ꯇꯥꯅꯐꯝ ꯂꯩꯄꯨꯡ ꯃꯈꯣꯡꯗꯅꯤ. ꯄꯣꯠ ꯍꯨꯔꯥꯜꯂꯝꯗꯥꯏꯗ ꯂꯩꯄꯨꯡ ꯃꯈꯣꯡꯗ ꯋꯥ ꯇꯥꯅꯈꯤ ꯍꯥꯏ. ꯑꯗꯨꯅ ꯑꯩ ꯁꯤꯍꯧꯗꯕ ꯌꯥꯗꯦ. ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯨꯅꯤꯡꯕ ꯄꯣꯠ ꯍꯨꯔꯥꯟꯕ ꯐꯪꯅꯤ ꯁꯤꯅꯤ. ꯍꯥꯏ, ꯏꯇꯥꯎ, ꯆꯣꯏꯉꯥꯡ ꯁꯤꯍꯟꯕ ꯌꯥꯗꯦ. ꯆꯣꯏꯉꯥꯡ ꯁꯤꯔꯒ ꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯌꯥꯔꯣꯏꯀꯣ. ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯦꯛ ꯁꯤꯕꯒ ꯃꯊꯪ ꯁꯤꯔꯅꯤ ꯍꯥꯏꯕ. ꯆꯣꯏꯉꯥꯡꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯐꯪꯒꯅꯤ. ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯇꯨ ꯏꯆꯥ ꯀꯔꯝꯅ ꯊꯥꯛꯀꯅꯤ? ꯑꯃꯨꯛꯇ ꯍꯥꯏꯁꯤ ꯏꯇꯥꯎ. ꯆꯣꯏꯉꯥꯡ, ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯁꯤ ꯌꯥꯎ. ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ. ꯅꯪꯅ ꯍꯦꯛ ꯁꯤꯕꯒ ꯑꯩꯈꯣꯏ ꯁꯤꯗꯕ ꯌꯥꯔꯣꯏ. ꯑꯩꯗꯤ ꯅꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯁꯤꯗꯕ ꯌꯥꯔꯔꯣꯏ. ꯑꯩꯒꯤ ꯊꯧꯔꯤ ꯑꯁꯤ ꯃꯃꯜ ꯄꯤꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯩꯍꯜꯂꯕꯅꯤ. ꯑꯩꯗꯤ ꯍꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏ. ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯤꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯃꯈꯩ ꯇꯨꯝꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯤꯅꯤꯡꯂꯦ. ꯍꯦ, ꯑꯄꯪ, ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯅꯦ. ꯁꯪꯁꯥꯔꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯔꯣꯏ. ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯅꯤꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ. ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯔꯗꯕꯅꯤ. ꯁꯤꯗꯧ ꯂꯩꯔꯕꯁꯤꯕꯨ ꯑꯩꯕు ꯍꯥꯠꯅꯤꯡꯂꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯇꯨꯝꯅ ꯁꯤꯔꯗꯧꯅꯤꯅ ꯑꯩꯅ ꯁꯤꯕ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯩꯅ ꯁꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯁꯤꯔꯣꯏ. ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯃꯔꯥꯏꯅ ꯃꯈꯣꯏꯁꯨ ꯁꯤꯖꯔꯅꯤ. ꯅꯪ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯆꯣꯏꯉꯥꯡ. ꯅꯪꯒꯤ ꯊꯧꯔꯤꯒꯤ ꯃꯃꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯒꯦ. ꯁꯦ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯤꯔꯒꯦ. ꯅꯪ ꯁꯤꯕ ꯌꯥꯗꯦ. ꯀꯗꯥꯏ? ꯊꯧꯔꯤꯗꯣ ꯄꯤꯔꯣ. ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ. ꯁꯦ, ꯂꯨꯄꯥ 500ꯅꯤ. ꯃꯇꯨꯡꯗꯁꯨ ꯄꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯈꯔ ꯇꯧꯈꯤꯒꯦ. ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯔꯨꯛꯁꯨ ꯑꯩꯈꯣꯏꯅ ꯁꯨꯀꯥꯏ ꯀꯥꯏꯗꯅ ꯄꯤꯔꯛꯀꯦ. ꯇꯝꯂꯛꯀꯦ. ꯃꯗꯨꯗꯤ ꯑꯩꯕꯨ ꯊꯦꯝꯕꯅꯤ. ꯑꯩ ꯌꯥꯔꯣꯏ. ꯑꯩꯒꯤ ꯊꯧꯔꯤꯗꯨ ꯄꯤꯔꯛꯑꯣ. ꯍꯩ, ꯅꯪꯗꯤ ꯁꯨꯡꯋꯥ ꯋꯥꯗꯅ ꯁꯦꯜ ꯇꯥꯜꯂꯕꯅꯤꯅꯦ. ꯅꯪꯅ ꯍꯦꯛ ꯁꯤꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯁꯤꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯂꯅꯤ. ꯀꯥꯟꯅꯗꯦ ꯆꯣꯏꯉꯥꯡ. ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯣꯏ. ꯁꯤꯈꯤꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯆꯣꯏꯉꯥꯡ. ꯅꯪꯒꯤ ꯁꯦꯜ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ. ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯔꯒꯦ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯩ ꯃꯁꯛ ꯎꯗꯕ ꯃꯤꯁꯛ ꯑꯗꯨꯗ ꯋꯥꯐꯝꯁꯤ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯨꯈꯤꯒꯦ. ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯂꯔꯣꯏ. ꯑꯩꯒꯤ ꯊꯧꯔꯤꯗꯨ ꯄꯤꯔꯛꯑꯣ. ꯅꯠꯇꯦ ꯆꯣꯏꯉꯥꯡ. ꯅꯪꯒꯤ ꯊꯧꯔꯤ ꯑꯁꯤꯗꯤ ꯄꯨꯈ꯭ꯔꯅꯨ. ꯑꯩ ꯊꯧꯔꯤꯗꯨ ꯄꯨꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ. ꯑꯩꯅ ꯁꯤꯗꯅ ꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯊꯧꯔꯤ ꯌꯥꯎꯅ ꯍꯟꯗꯕ ꯌꯥꯔꯣꯏ. ꯑꯦ, ꯃꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤ? ꯀꯅꯥꯅ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯑꯩꯅ ꯁꯤꯕ
ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯔꯤ ꯑꯗꯣ ꯄꯨꯖꯈ꯭ꯔꯣꯅ ꯑꯩꯈꯣꯏꯒ ꯅꯪꯒꯗꯤ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯆꯣꯏꯉꯥꯡ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯒꯦ ꯑꯩꯈꯣꯏ ꯅꯪꯁꯨ ꯋꯥꯗꯅ ꯁꯦꯟ ꯄꯥꯏꯅꯅꯕ ꯆꯣꯏꯉꯥꯡ ꯊꯧꯔꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯣꯏꯉꯥꯡꯒꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯔꯝꯒꯅꯤꯗ ꯍꯩ ꯆꯣꯏꯉꯥꯡꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯝ ꯋꯥꯔ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯥꯒꯤ ꯋꯥꯁꯤ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯟꯅꯕꯗꯤ ꯐꯩ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯑꯃꯇ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯄꯨꯡꯗ ꯋꯥ ꯈꯟꯅꯕ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯂꯣꯏꯅ ꯆꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯅꯤꯅꯦ ꯍꯩ ꯃꯉꯣꯟꯗ ꯏꯁꯣꯔ ꯑꯃꯅ ꯇꯥꯛꯄ ꯌꯥꯎꯔꯦ ꯑꯣꯛ ꯍꯨꯔꯥꯟꯕꯁꯨ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯆꯨꯝꯅ ꯍꯥꯏꯔꯤ ꯃꯁꯤꯁꯤꯡ ꯑꯁꯤꯗꯕꯨ ꯊꯥꯖꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯁꯦꯡꯅ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯄꯨꯗꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯊꯥꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯂꯩꯄꯨꯡ ꯑꯗꯨꯗ ꯏꯁꯣꯔ ꯑꯃ ꯂꯩꯔꯝꯕ ꯇꯥꯏ ꯂꯩꯄꯨꯡ ꯑꯗꯨ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯀꯅꯥꯅꯁꯨ ꯇꯦꯝꯈꯥꯏ ꯈꯣꯈꯥꯏꯕꯁꯨ ꯇꯧꯗꯦ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯩꯄꯨꯡ ꯑꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯇ ꯀꯥꯈꯠꯄ ꯐꯝꯕ ꯂꯦꯞꯄ ꯇꯧꯅꯕ ꯌꯥꯎꯗꯦ ꯃꯅꯥꯛ ꯅꯛꯅ ꯐꯥꯎꯕ ꯆꯠꯅꯗꯦ ꯑꯩꯈꯣꯏ ꯈꯔꯗꯅꯤ ꯆꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯔꯛ ꯃꯔꯛꯇ ꯃꯤ ꯇꯥꯗꯅꯕ ꯑꯆꯤꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯦꯛ ꯍꯦꯛ ꯈꯟꯅꯔꯤꯕ ꯑꯗꯨ ꯆꯣꯏꯉꯥꯡꯅ ꯅꯣꯡꯃꯇ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯒ ꯆꯠꯂꯝꯕꯁꯨ ꯎꯗꯦ ꯊꯦꯡꯅꯗꯦ ꯑꯗꯨꯅꯗꯤ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯆꯣꯏꯉꯥꯡꯗ ꯂꯣꯟꯅ ꯆꯤꯔꯣꯟ ꯇꯧꯕꯤ ꯃꯁꯤ ꯆꯨꯝꯒꯅꯤ ꯏꯇꯥꯎ ꯃꯔꯣ ꯆꯣꯏꯉꯥꯡꯁꯦ ꯂꯥꯏ ꯑꯃꯗꯤ ꯇꯣꯡꯂꯤꯕꯅꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕꯥꯗꯅ ꯂꯥꯏꯈꯨꯕ ꯀꯧꯕ ꯑꯃꯅ ꯊꯣꯟꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯣꯏꯉꯥꯡ ꯈꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯆꯣꯏꯉꯥꯡ ꯍꯥꯠꯄꯁꯨ ꯌꯥꯔꯔꯣꯏ ꯆꯣꯏꯉꯥꯡ ꯍꯦꯛ ꯁꯤꯕꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯁꯤꯒꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯆꯨꯡꯁꯤꯟꯅꯗꯨꯅ ꯆꯣꯏꯉꯥꯡꯒ ꯍꯌꯦꯡ ꯎꯅꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯁꯣꯝꯗꯅ ꯆꯣꯏꯉꯥꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯊꯧꯔꯤ ꯄꯨꯈ꯭ꯔꯤꯕꯗꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯅ ꯊꯧꯔꯤꯗꯨꯅ ꯀꯔꯤꯕꯨ ꯇꯧꯅꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯌꯦꯡꯂꯨꯔꯕ꯭ꯔꯣ ꯌꯦꯡꯗꯦ ꯁꯦ ꯂꯨꯄꯥ 500ꯅꯤ ꯊꯝꯖꯤꯜꯂꯣ ꯍꯩ ꯊꯧꯔꯤꯒꯤ ꯀꯥꯟꯅꯕ ꯐꯪꯂꯕꯅꯤꯅꯦ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯊꯥꯖꯗꯕ ꯉꯥꯛꯇ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯤꯅ ꯂꯨꯅ ꯆꯠꯅꯔꯝꯂꯅꯤꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯌꯨꯝ ꯄꯥꯜꯂꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯑꯩꯒ ꯊꯦꯡꯅꯕꯗ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯅꯗ꯭ꯔꯦ ꯅꯪꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯣꯏꯉꯥꯡꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯒ ꯃꯃꯥꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯎꯅꯔꯝꯃꯤ ꯏꯇꯥꯎ ꯆꯣꯏꯉꯥꯡ ꯀꯔꯤ ꯀꯔꯝ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯈꯔ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯦꯃꯥꯏ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯀꯞ ꯃꯌꯥꯛ ꯊꯣꯛꯏ ꯑꯩꯁꯦ ꯇꯟꯖꯥꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯅꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯑꯗꯨꯗ ꯑꯩꯅ ꯈꯨꯝꯃꯤ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯍꯥꯏꯖꯔꯦ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕꯒꯤ ꯄꯣꯠꯁꯨ ꯐꯥꯒꯅꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯤꯡꯁꯨ ꯐꯥꯒꯅꯤ ꯍꯥꯏ ꯅꯪꯉꯣꯟꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯃꯈꯩ ꯅꯪꯅ ꯂꯣꯏꯅ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯨꯒꯗꯕ ꯄꯣꯠ ꯃꯐꯝ ꯑꯗꯣ ꯂꯣꯏꯅ ꯇꯥꯛꯆꯔꯒꯦ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯖꯔꯒꯦ ꯏꯇꯥꯎ ꯅꯪ ꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯆꯣꯏꯉꯥꯡꯒ ꯍꯨꯔꯥꯟꯕꯁꯤꯡꯒ ꯌꯥꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ
ꯆꯣꯏꯉꯥꯡꯒ ꯀꯥꯏꯅꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯒꯗꯕ ꯄꯣꯠ ꯅꯨꯃꯤꯠ ꯃꯐꯝ ꯇꯁꯦꯡꯅ ꯆꯣꯏꯉꯥꯡꯗ ꯈꯪꯍꯟꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯦ ꯆꯣꯏꯉꯥꯡ ꯁꯨꯛꯋꯥ ꯋꯥꯗꯅ ꯁꯦꯜ ꯐꯪꯕ ꯂꯦꯞꯇꯦ ꯆꯣꯏꯉꯥꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯅ ꯁꯥꯈ꯭ꯔꯦ ꯌꯦꯡꯕꯗ ꯑꯉꯝ ꯑꯊꯧ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯆꯟꯁꯤꯡꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯍꯟꯈ꯭ꯔꯦ ꯑꯉꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯗꯥꯎ ꯍꯥꯏꯕꯗꯨꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯣꯏꯉꯥꯡ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯕꯤꯔꯝꯗꯕ ꯑꯗꯨ ꯆꯣꯏꯉꯥꯡꯕꯨ ꯆꯣꯏꯉꯥꯡ ꯍꯥꯏꯅ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯃꯅꯤꯡ ꯇꯧꯅ ꯍꯨꯔꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯣ ꯌꯨꯝꯁꯤꯕꯨ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯂꯣ? ꯀꯔꯤ ꯇꯥꯟꯅꯕꯒꯤꯗꯕ? ꯁꯣꯝꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯆꯣꯏꯉꯥꯡ ꯍꯥꯏꯔꯤꯕꯁꯦ? ꯃꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯪꯅ ꯇꯥꯟꯅꯗꯧꯔꯤꯕꯁꯤ ꯄꯣꯠ ꯃꯥꯡꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯥꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥꯗꯅ ꯌꯥꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯍꯥꯛ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯕ ꯁꯛꯇꯤꯗꯣ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯤꯈꯨꯜ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯔꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯌꯥꯎꯔꯕꯁꯨ ꯆꯣꯏꯉꯥꯡꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯕ ꯑꯗꯨ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ ꯆꯣꯏꯉꯥꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯤꯔꯛ ꯅꯔꯛꯇ ꯁꯦꯟ ꯄꯤꯔꯕꯁꯨ ꯂꯦꯞꯇꯦ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯄꯣꯊꯥꯕ ꯍꯛꯆꯤꯛ ꯂꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯦ ꯆꯣꯏꯉꯥꯡꯅꯁꯨ ꯍꯨꯔꯥꯟꯕꯁꯤꯡꯅ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯔꯩ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯃꯠꯇ ꯈꯪꯍꯟꯗꯦ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯃꯍꯧꯁꯥ ꯃꯔꯛꯇ ꯄꯣꯠ ꯃꯥꯡꯈ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯁꯤꯡꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯐꯪꯉꯤꯕ ꯁꯦꯜ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯣꯔꯦꯟꯗꯤ ꯍꯪꯗꯕ ꯌꯥꯗ꯭ꯔꯦ ꯐꯅ ꯀꯨꯏꯔꯦ ꯀꯅꯥ ꯑꯃꯠꯇꯅ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕꯒꯤ ꯌꯦꯡꯕꯤꯌꯨ ꯂꯥꯛꯄ ꯎꯈꯤꯗꯕ ꯅꯪꯗꯤ ꯆꯠꯊꯣꯛꯇ꯭ꯔꯦ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯋꯥꯈꯣꯡ ꯑꯁꯤ ꯐꯥꯎꯕ ꯃꯉꯥꯏ ꯆꯠꯂꯤꯕ ꯀꯔꯤ ꯀꯥꯏꯔꯕꯒꯦꯅꯦ ꯑꯩꯅ ꯋꯥꯄꯟ ꯃꯈꯣꯡꯗ ꯐꯝꯕ ꯄꯣꯊꯥꯕꯁꯤꯕꯣ ꯄꯣꯠ ꯃꯥꯡꯕ ꯌꯥꯎꯗꯅ ꯄꯣꯠ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯗ꯭ꯔꯣ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤ ꯁꯨꯗꯅ ꯁꯦꯜ ꯂꯦꯞꯇꯅ ꯐꯪꯉꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯉꯛꯄꯨ ꯉꯛꯁꯤꯜꯂꯛꯂꯦꯗ ꯍꯦ ꯑꯄꯪꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯊꯧꯔꯤ ꯑꯃꯠꯇ ꯂꯩꯔꯨꯆꯣ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤꯕꯗꯥꯏ ꯊꯧꯔꯤꯗꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯁꯦꯟ ꯂꯥꯛꯏꯕꯁꯦ ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯕꯒꯦꯅꯦ ꯃꯔꯝ ꯂꯩꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯊꯧꯔꯤ ꯂꯩꯍꯜꯂꯤꯕꯅꯤ ꯊꯧꯔꯤ ꯑꯃꯅ ꯁꯦꯟ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯊꯧꯔꯤ ꯃꯌꯥꯝ ꯂꯩꯔꯨꯒꯦ ꯁꯦꯜ ꯃꯌꯥꯝ ꯂꯥꯛꯅꯕ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯊꯧꯔꯤ ꯑꯃꯈꯛꯅ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯜꯂꯦ ꯊꯧꯔꯤ 10-20 ꯁꯨꯔꯕꯗꯤ ꯁꯦꯜ ꯚꯥꯔꯤꯗ ꯇꯥꯜꯂꯣꯏꯗ꯭ꯔꯣ ꯅꯪꯁꯤꯗꯤ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦꯍꯦ ꯀꯩꯅꯣ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦ ꯍꯥꯏꯔꯤꯕꯣ ꯑꯣ ꯅꯪꯁꯦ ꯆꯨꯝꯅ ꯆꯠꯄꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯕꯤ ꯁꯦꯟꯌꯥꯏ ꯆꯦꯟꯕꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯕꯨ ꯍꯔꯥꯎꯍꯜꯂꯤꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯅꯪ ꯍꯦꯛ ꯂꯧꯕꯗꯒꯤ ꯑꯩꯁꯨ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦ ꯁꯦꯟꯗ ꯄꯪꯂꯥꯛꯇ ꯂꯥꯛꯏ ꯅꯪꯁꯦ ꯄꯪꯗ ꯄꯪꯂꯝꯕ ꯁꯤꯡꯗ ꯁꯤꯡꯂꯝꯂꯕ ꯋꯥꯕꯅ ꯑꯉꯛꯄ ꯑꯣꯏꯗꯧꯅꯤ ꯆꯣꯏꯉꯥꯡꯅ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯗ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯈꯩ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕꯣꯏꯗ ꯈꯜꯂꯤ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤ ꯆꯣꯏꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯡ ꯇꯥꯔꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯆꯣꯏꯉꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤ ꯑꯋꯥ ꯑꯅꯥꯒꯤ ꯂꯩꯇꯕꯒꯤ ꯋꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯆꯣꯏꯉꯥꯡꯅ ꯊꯣꯛꯄ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ
मान हाइब येंगु हाइना हेक्ता खुम्बिनी मदुदनी चोइंगांगी नुपीना नोफेट तौरगा ताजारिबासी ngасꯤ디 चोइंगांग हाइफेट मायाय ओइना नुंगाइबा इना कैरा खुनबा मियोइसिंगि मरक्ता अमा ओइजारे चही अनि अहुम हौखरे चोइंगांगा यानबा हुरानबसिंगसु कनामतन फाबा ngamdre हुरानबसिंगसु खनै चोइंगांगा लोइनबदगी मखोइगी थबक माइ पाकजारे असि लेबाक अदुदा पालिबा निंथौना सना लुपागी पुकैदगी सना मखै मांखरे सना मांगबगी नुमित इनी सुबदा महारानीना सना मांखरे हाइबा खंगलकपनि महारानी स्वाइ लाउखरे मनाइ मसेन म्याम संगदुना येंगलम्मि सना हाइबदो अमत्त यारमद्रे लुपागी ओइबा लिक्कोन मंगाइरे लैरमलिबा हाइबबु कोनुंग मनुंग सना मांखिबगी मथा सानरे महारानीना निंथौदा सना अमत्त लैरमद्रे हाइबगी पाउ पीरे निंथौना सुवासि खंखरे करमना निंथौगी अरोनबा कादा संगदुना अदुक याम सना सिंगदबो हुरान खरिबा खनबदा अंगक हाइबदु ओइखरे महारानी सना लेरमद्रे हाइबसी कनाना इहान हाना खंगलकपना ननाई अइना नचानुपीगी याननबा सना अमा पीबीगे तौरुबनी सो हेक हांदोक्लुबदा पुमहांग हांगलंबदु उबदा अइ लवाइ लुतोन सात्ख्रे सोगी वाइखुदबु मफम काइदुना लेरमब्रा नत्रगना हांगलगा लेरमब्रा सो लेरमी अइना हांगमनी ngaiko nang nasada loinariba sudum sojayado amattara natragana animakla ननाइना सोजै अमममतनी सबुन ओइना मतम पुम्बदा लोइना जरिबसी सोजै अमममदी पुन्ना उपु अमदा याउरी अतोप सोजै चबुन्नदो मदुबु लैब्रा मुक्ते ये मदुदा सोयना खंगलन खुदक्ता सो सबुन थमलिबा उपुदो हांगदोकले महारानीना सो सबुनदो मफम कायदना लेरम्मि इनिंगथौ सो सबुनदो सिदा लैरिसिनी फरे नंगना सना लुपा हाप उपुदगी सोदा खंदो येंगसे हाइस उपुसिगी सोदुदी याउबा उदी मुन्ना येंगो कदाय नंगी सोदु पुथरो सिनी उपुगी सोदी सो मरक्सदा याउद्रा माले याउद्रे कनासु कासिदा संगबसु नत्ते सोसु नंगना पाइरिबन नंग नत्तना निंथौ अइना इमुंग मनुंग फावबा सो हांगबसु लैते नंग अमुक्तदि निंसिंग नंगना हांगबा नत्तना नसा सिंगदा सो पीरगा सना लुपा लौथौ हाइना हाइखिबा याउरा हाइबदो नाहक अमुक्ता निंसिंग महारानी याउखिदी मदु मसुक याउखिदी फरे अदु ओइरबदि कोनुंग मनुंग ngasida huranba changlaba फरे फरे निंथौ लनगैदगी पोत हुरानबा ngamba mi सोइदना लैरे असी यामना लुबा थबकनी कनाना करमना सना लुपा हापा उपुगी सो सबुन करमना थमफम खंगनी हुरानबा मी यदुदि मतम कुइनदगी अखोइ मसिबो सेनादुना लैरमगने सो अदु थुगाइरमसु नत्ते अदुगा सोजाइ अदुसु यारमद्रे निंथौना खुदक अदुदा दरबार अमखक फमलम हौजेक कोनुंग मनुंगदा लैरिबा अंगम मथौ मनाइ मसेन अपिकपदगी अचौबा फावबदा अइना खंगल्लिबा सिनी अइगी सनागी पुकैदगी सना लौथोकपा मी अदु महक थोरकलरोइ हंगलुबदा कनामतना अइना लौइ हाइदुना हारकपम थोकते सना सबुन ओइना मांखरे हाइबा सिमदि नखोइ लोइनमक खंगलेदना लेबाकी अखंग हई तानरगा हुरानबा फाबा ताइ सना अदुक यामबा मांगलगा तुमिन लसिंगदबा ए हक नत्ते मबुक सेंगदबा इनाइ सेन सोइदना यावरे मफम मसिदा तिल्लिबा कोनुंगी मियोइ खुदिमक फमनाइबा सिंग अदो
ꯃꯈꯣꯏ ꯂꯧꯖꯗꯦ ꯅꯣꯡꯃꯗꯁꯨ ꯆꯪꯂꯨꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯃꯅꯥꯏ ꯅꯨꯄꯤ ꯀꯌꯥꯁꯤꯡꯁꯨ ꯂꯧꯗꯦ ꯎꯗꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯉꯛꯇꯕ ꯌꯥꯎꯗ꯭ꯔꯦ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯋꯥꯔꯤꯅ ꯑꯃꯅ ꯑꯃꯗ ꯄꯪꯍꯪꯗ ꯍꯪꯅꯩ ꯑꯈꯪ ꯑꯍꯩꯅ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯅꯤ ꯉꯥꯡꯅꯔꯤꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯐꯥꯎꯕ ꯌꯦꯡꯕ ꯍꯩꯕ ꯃꯤꯑꯣꯏ ꯊꯤꯗꯨꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯅꯥꯒꯤ ꯂꯤꯈꯨꯟ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯑꯔꯩꯕꯈꯩ ꯇꯛꯅ ꯍꯨꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯁꯤꯠꯅ ꯈꯪꯅꯗꯕ ꯌꯥꯎꯗ꯭ꯔꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯅꯥ ꯑꯗꯨ ꯃꯥꯡꯈꯤꯕꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯑꯔꯥꯏꯕꯁꯨ ꯅꯠꯇꯦ ꯀꯌꯥꯗ ꯂꯥꯛꯆꯅ ꯍꯨꯕꯅꯣ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯅꯤꯡꯊꯧꯅ ꯌꯦꯡꯍꯟꯕ ꯌꯥꯕ ꯑꯈꯪ ꯑꯍꯩ ꯁꯨꯔꯦ ꯅꯤꯡꯊꯧꯅꯗꯤ ꯈꯜꯂꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤ ꯅꯠꯇꯅꯗꯤ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯌꯦꯡꯕ ꯍꯩꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯤꯍꯟꯕ ꯍꯧꯔꯛꯂꯦ ꯄꯥꯎ ꯑꯁꯤ ꯇꯦꯡꯗꯣꯡ ꯈꯨꯟꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯀꯥꯡꯕꯨ ꯈꯔꯗꯨꯁꯨ ꯇꯥꯔꯝꯃꯤ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣꯅꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯨꯔꯥꯟꯕ ꯉꯝꯂꯤꯕ ꯑꯁꯤꯕꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯊꯨꯡꯉꯥꯛꯄꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯪꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯛꯎꯕꯗꯤ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯦꯡꯗꯣꯡ ꯈꯨꯜꯗ ꯂꯥꯛꯂꯗꯨꯅ ꯍꯪꯂꯔꯕ ꯀꯥꯟ ꯑꯗꯨ ꯈꯛꯇꯗ ꯃꯤ ꯑꯃꯅ ꯃꯔꯥꯏꯅ ꯍꯥꯏꯖꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯛꯎꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎꯁꯤꯡ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯤꯡ ꯆꯣꯏꯉꯥꯡꯗ ꯄꯥꯎ ꯑꯃꯨꯛꯇꯪ ꯄꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯂꯥꯛꯑꯣ ꯆꯣꯏꯉꯥꯡꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯄꯤꯔꯨꯁꯤ ꯃꯗꯨꯗ ꯆꯣꯏꯉꯥꯡꯅ ꯍꯥꯏ ꯏꯇꯥꯎꯁꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯪꯂꯛꯄ ꯌꯥꯎꯔꯕꯁꯨ ꯃꯤꯅ ꯇꯥꯛꯁꯤꯜꯂꯛꯂꯕꯁꯨ ꯃꯥꯗꯤ ꯃꯍꯧꯁꯥ ꯌꯦꯡꯕ ꯈꯣꯠꯄ ꯍꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯗꯅ ꯍꯥꯏꯈꯣ ꯀꯣꯏꯇꯥꯎ ꯃꯗꯨꯗ ꯇꯥꯛꯊꯣꯔꯛꯑꯕꯗꯤ ꯁꯣꯏꯔꯦꯍꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯩꯕꯨ ꯅꯝꯗꯅ ꯀꯣꯅꯨꯡꯗ ꯑꯩꯕꯨ ꯄꯨꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯅꯅꯕ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯩ ꯀꯗꯥꯏꯗ ꯆꯦꯜꯂꯒ ꯂꯣꯠꯀꯅꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯒꯦ ꯌꯨꯝ ꯍꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕꯁꯨ ꯅꯨꯄꯤꯗ ꯏꯆꯥꯗ ꯏꯃꯥ ꯄꯥꯕꯗ ꯂꯝ ꯂꯥꯞꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯅ ꯀꯨꯝꯍꯜꯂꯒꯦ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯒꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯣꯏꯉꯥꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯅ ꯂꯩꯔꯦ ꯃꯃꯥ ꯃꯄꯥꯗꯁꯨ ꯃꯨꯟꯅ ꯁꯤꯟꯅꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯆꯠꯄ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯍꯜꯂꯦ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄ ꯀꯥꯟꯗ ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯩ ꯇꯨꯝꯗ꯭ꯔꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯃꯨꯡ ꯆꯪꯕꯒ ꯍꯦꯛꯇ ꯇꯨꯝꯕꯗꯨꯗ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯏꯅꯤ ꯃꯤꯠꯇꯤ ꯎꯏꯁꯤꯟꯕ ꯇꯨꯝꯗꯤ ꯇꯨꯝꯗꯅ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯋꯥꯄꯟ ꯃꯈꯣꯡꯗꯁꯨ ꯊꯣꯛꯇꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯦ ꯇꯨꯝꯃꯣ ꯆꯠꯂꯣ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯛꯀꯅꯨꯀꯣ ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯍꯧꯖꯤꯛ ꯐꯅ ꯊꯦꯡꯂꯕ ꯑꯁꯤꯕꯨ ꯀꯅꯥ ꯇꯥꯅꯤ ꯍꯥꯏꯔꯤꯅꯣ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯥꯛꯂꯕꯗꯤ ꯑꯩ ꯂꯣꯏꯔꯦ ꯅꯨꯄꯤ ꯀꯔꯤꯅꯣ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯃꯥꯡꯂꯒ ꯅꯪꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯍꯨꯔꯥꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯁꯅꯥ ꯃꯥꯡꯕꯗꯨ ꯌꯦꯡꯕ ꯍꯩꯕ ꯑꯈꯪ ꯑꯍꯩ ꯊꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯂꯣꯠꯇꯕ ꯌꯥꯗꯕꯅꯤ
ꯄꯣꯠ ꯃꯥꯡꯕ ꯌꯦꯡꯕ ꯍꯩ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯕꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯂꯣꯠꯇꯣꯏꯕ? ꯃꯗꯨ ꯌꯦꯡꯕꯒꯤ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯐꯪꯗꯣꯏꯗꯨꯗꯤ ꯅꯪꯕꯨ ꯉꯥꯎꯕ ꯍꯧꯔꯕꯣ? ꯑꯩ ꯁꯦꯟ ꯄꯥꯝꯗ꯭ꯔꯦ. ꯅꯪꯕꯨ ꯁꯦꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯁꯦꯟꯗꯨꯅ ꯏꯖꯠ ꯀꯟꯕ ꯌꯥꯕ ꯅꯠꯇꯦ. ꯁꯦꯟ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤꯅꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯖꯅꯤꯀꯣꯅ. ꯅꯪꯕꯨ ꯋꯥꯄꯟ ꯃꯈꯣꯡꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕ꯭ꯔꯣ? ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ. ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ? ꯁꯦꯡꯅ ꯍꯥꯏꯌꯣ. ꯅꯨꯄꯤ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ. ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯊꯦꯡꯉꯦ. ꯑꯩ ꯅꯪꯅ ꯍꯦꯛ ꯇꯨꯝꯗ꯭ꯔꯤꯕ ꯃꯈꯩ ꯇꯨꯝꯈꯤꯔꯣꯏ. ꯑꯩ ꯅꯪꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯔꯛꯂꯦ. ꯇꯨꯝꯂꯁꯤ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯧꯒꯠꯄ ꯉꯝꯖꯔꯣꯏꯀꯣ. ꯀꯣꯛ ꯉꯥꯎꯖꯅꯤ ꯅꯪ. ꯅꯍꯥꯟꯒꯤ ꯊꯧꯔꯤꯗꯣ ꯀꯗꯥꯏꯗ ꯊꯝꯃꯦ? ꯑꯩ ꯆꯤꯡꯅꯔꯛꯏꯀꯣ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯇꯨꯝꯈ꯭ꯔꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦ. ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯧꯔꯤ ꯊꯝꯐꯝꯗ ꯊꯧꯔꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ. ꯊꯧꯔꯤꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ. ꯊꯧꯔꯤꯗꯨ ꯅꯨꯄꯤꯗꯨꯅ ꯆꯣꯏꯉꯥꯡ ꯈꯪꯗꯅꯕ ꯃꯆꯤ ꯑꯃꯗ ꯂꯣꯠꯁꯤꯜꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯌꯦꯡꯕ ꯈꯣꯠꯄꯁꯨ ꯇꯧꯗꯦ. ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯤꯞꯂꯔꯦ. ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕꯗꯣ ꯆꯤꯡꯅꯔꯨꯅꯨ. ꯃꯤꯅ ꯍꯪꯕ ꯈꯣꯠꯄ ꯇꯧꯔꯛꯂꯒꯗ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯦ. ꯃꯁꯤꯗ ꯈꯨꯝ. ꯅꯨꯄꯥ ꯅꯪꯕꯨ ꯑꯩ ꯚꯥꯞ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯦ. ꯋꯥ 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 ꯂꯥꯎꯅꯔꯦ. ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯊꯤꯗꯨꯅ ꯁꯅꯥ ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏ. ꯁꯣꯏꯗꯅ ꯅꯪꯕꯨ ꯊꯤꯔꯛꯂꯅꯤ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯩ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯅꯤ ꯑꯩꯅ ꯂꯣꯠꯄ ꯍꯣꯠꯅꯔꯤꯕꯁꯤ. ꯊꯤꯔꯛꯁꯅꯨ ꯀꯩꯗꯧꯒꯦ? ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯃꯅꯥ ꯃꯊꯨꯝ ꯁꯦꯜ ꯌꯥꯝꯅ ꯐꯪꯗꯣꯏꯅꯤ. ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯅꯤꯡꯗꯦ. ꯀꯔꯤꯅꯣ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕꯣ? ꯅꯤꯡꯊꯧꯒꯤ ꯑꯁꯤꯃꯇꯪ ꯆꯨꯝꯅ ꯌꯦꯡꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯠꯇꯅ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯅ ꯂꯩꯔꯗꯧꯅꯤ. ꯑꯗꯨꯗ ꯈꯪꯗꯦꯀꯣ ꯅꯨꯄꯤ. ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯔꯝꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ. ꯑꯗꯨꯅꯔ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯃꯥꯡꯕꯒꯤ ꯌꯦꯡꯕꯤꯌꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯁꯦ? ꯃꯥꯅꯤ. ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯅꯅꯤ ꯂꯥꯛꯇ꯭ꯔꯤꯁꯦ. ꯑꯗꯨꯒ ꯅꯪꯅ ꯃꯔꯛ ꯃꯔꯛꯇ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯄꯤꯁꯤꯜꯂꯛꯏꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ? ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯌꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯗꯅꯤꯅꯦꯍꯦ ꯑꯩꯅ ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯗꯦ ꯁꯤꯡꯁꯨ ꯁꯤꯡꯗꯦ ꯍꯥꯏꯔꯤꯗꯣ. ꯈꯪꯗꯦꯗ ꯅꯪꯁꯦ. ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯒ ꯕꯨꯙꯤ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯩꯗꯤꯅꯦ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯜꯅꯤ ꯍꯦꯛ ꯍꯥꯏꯔꯕ ꯑꯁꯦꯡꯕ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯅꯤ. ꯅꯨꯄꯤ ꯅꯪ ꯚꯥꯞ ꯇꯥꯗꯦꯕꯣ. ꯑꯩꯕꯨ ꯆꯪꯁꯤ ꯍꯦꯛ ꯁꯦꯟꯗꯧꯔꯤ ꯅꯪꯅ. ꯅꯪꯅ ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯂꯩꯇꯦ ꯂꯥꯞꯅ ꯆꯠꯈꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯅꯪꯅ ꯍꯥꯏꯗꯥꯏꯅꯦ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯇꯧꯕ ꯐꯠꯇꯦ, ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯗꯦ ꯍꯥꯏꯗꯅ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯑꯩꯅ ꯇꯥꯏꯗꯨꯁꯨ ꯑꯆꯨꯝꯕꯅꯤ. ꯈꯔ ꯃꯔꯤꯡ ꯃꯔꯥꯡꯕꯒꯤ ꯋꯥꯅꯤ. ꯃꯔꯤꯡ ꯃꯔꯥꯡꯕ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯂꯥꯜꯂꯒꯅ ꯆꯨꯝꯂꯥꯟ ꯂꯥꯟꯕ, ꯆꯨꯝꯂꯒꯅ ꯑꯃꯨꯛ ꯂꯥꯟꯆꯨꯝ ꯆꯨꯝꯕ ꯍꯥꯏꯕꯅꯤ. ꯆꯨꯝꯂꯥꯟꯒ ꯂꯥꯟꯆꯨꯝꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯅꯣ? ꯑꯅꯤꯃꯛ ꯆꯨꯝꯁꯨ ꯆꯨꯝꯃꯤ, ꯂꯥꯟꯁꯨ ꯂꯥꯜꯂꯤ. ꯑꯗꯨꯅ ꯂꯥꯟꯁꯨ ꯂꯥꯜꯂꯤ, ꯆꯨꯝꯁꯨ ꯆꯨꯝꯃꯤ. ꯆꯨꯝꯃꯤꯗ. ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯃꯤꯅ ꯆꯣꯏꯉꯥꯡ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯧꯅꯔꯤꯕꯁꯦ ꯑꯗꯨꯗꯒꯤ ꯑꯃꯅ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯐꯔꯦ, ꯑꯩ ꯉꯥꯎꯔꯛꯀꯗꯧꯔꯦ. ꯇꯨꯝꯅꯕ ꯇꯧꯔꯒꯦ. ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯆꯣꯏꯉꯥꯡ ꯃꯇꯩ ꯃꯅꯥꯎ ꯃꯔꯩ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯅꯤꯃꯛ ꯇꯨꯝꯊꯅꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯃꯊꯪ ꯃꯊꯪ ꯍꯪꯕ ꯂꯥꯛꯄꯗꯒꯤ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯗ ꯆꯞ ꯆꯥꯅ ꯊꯨꯡꯂꯔꯦ. ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯪꯂꯨꯕꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯣꯏꯉꯥꯡꯗꯤ ꯂꯥꯞꯅ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯦ, ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ. ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯪꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯪꯍꯧꯗꯦ ꯃꯁꯤ ꯉꯥꯛꯇꯅꯤ. ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯣꯏꯉꯥꯡꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ. ꯏꯕꯦꯝꯃ, ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ
ꯅꯨꯄꯥꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯔꯤ ꯈꯨꯜꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯝꯕꯒ ꯇꯥꯕ꯭ꯔꯣ? ꯃꯍꯥꯛꯀꯤ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ. ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯂꯥꯞꯅ ꯆꯠꯊꯣꯛꯈꯤ ꯑꯁꯤꯅꯤ. ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ? ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯂ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯅꯤꯡꯊꯧꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯁꯦ. ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯝꯕ ꯁꯅꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯑꯈꯪ ꯑꯍꯩ ꯄꯨꯝꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯜꯂꯦ. ꯑꯈꯪ ꯑꯍꯩ ꯑꯃꯠꯇꯅ ꯈꯪꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯄꯣꯠ ꯃꯥꯡꯕ ꯈꯣꯠꯄ ꯌꯦꯡꯗꯕ ꯀꯨꯏꯔꯕꯅꯤ. ꯌꯦꯡꯕꯤꯌꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯗꯤ ꯍꯟꯗꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯄꯣꯠ ꯃꯥꯡꯕ ꯑꯁꯦ ꯃꯁꯤꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯅꯥ ꯃꯊꯨꯝ ꯐꯅ ꯆꯥꯎꯅ ꯀꯠꯀꯅꯤꯗꯅ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯔꯤꯕꯅꯤ. ꯑꯈꯪ ꯑꯍꯩ ꯌꯦꯡꯕ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ. ꯆꯠꯊꯣꯛꯄꯕꯨꯗꯤ ꯆꯠꯊꯣꯛꯈꯤ. ꯃꯐꯝ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯑꯣ. ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯥꯎ ꯄꯤꯔꯗꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦꯗꯅ ꯃꯊꯪ ꯆꯠꯃꯤꯟꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯅꯔꯒ ꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯑꯃꯨꯛꯇꯪ ꯀꯣꯛꯍꯟꯁꯤ ꯏꯕꯦꯝꯃ. ꯅꯤꯡꯊꯧ ꯑꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ. ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ. ꯉꯁꯤꯇꯅꯤ. ꯑꯊꯨꯕꯗ ꯂꯥꯛꯄꯤꯌꯨ. ꯑꯩ ꯃꯥꯕꯨ ꯀꯣꯏꯍꯪ ꯍꯪꯂꯒ ꯀꯧꯖꯒꯦ. ꯏꯕꯦꯝꯃꯅ ꯌꯥꯅꯅꯕ ꯁꯤꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ. ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯣꯏꯗꯧꯔꯦ. ꯂꯩꯄꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯈꯣꯏꯖꯪꯗ꯭ꯔꯦ. ꯄꯣꯠ ꯃꯥꯡꯕ ꯌꯦꯡꯕ ꯌꯦꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯒ ꯎꯅꯔꯒ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣ. ꯑꯩꯅ ꯈꯟꯕꯗꯗꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯐꯔꯦ ꯏꯕꯦꯝꯃ. ꯑꯩꯈꯣꯏ ꯉꯁꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯃꯍꯥꯛꯀ ꯎꯅꯍꯜꯂꯣ. ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯆꯠꯈ꯭ꯔꯦ. ꯆꯣꯏꯉꯥꯡꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ. ꯆꯣꯏꯉꯥꯡꯅ ꯍꯪꯉꯤ, ꯅꯨꯄꯤ, ꯅꯪ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ꯭ꯔꯥ? ꯊꯦꯡꯅꯔꯛꯑꯦ. ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯅ ꯆꯠꯊꯣꯛꯈꯤ. ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗꯦ ꯍꯥꯏ. ꯑꯩꯉꯣꯟꯗꯁꯨ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯑꯦ. ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ. ꯑꯩꯁꯨ ꯈꯪꯗꯦ. ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯕꯅꯤ. ꯅꯪꯅ ꯈꯨꯝꯂꯝꯕꯗꯣ ꯐꯔꯕꯅꯤ. ꯅꯤꯡꯊꯧꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯁꯣꯛꯂꯦ. ꯑꯈꯪ ꯑꯍꯩ ꯊꯤꯕꯗ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟ ꯊꯨꯡꯂꯦ. ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ. ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ? ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯥꯛꯄꯤꯌꯨ. ꯑꯩ ꯀꯣꯏꯍꯪ ꯍꯪꯂꯒ उननबा पाव फाउननबा होटनजगे हाइखि अइगी नुपाना चटखिबा मफमदो तंग ताबा खंगदे हाइखिबने करीबा ngasi numit humni subada law haikhiba nang wani yengoro aidi harisini ko ai sakti leite icham chamba mi sunate leba kini thawama gi thabak tarai ne lowa yade khangsu khangdana aina konungda chatlaga chaidum chadana tokani handaki sidang laibak yengsi kanna hairame yanaba tawhallu haidana nupa sel khas khara pirakadaba nate sana lupa khawsa oina pirakadoini aidi kari su khangdana sana adu adudale mana lowani huran magi mingduna aduni adani as ai haiba ngamloi nangi soinga ngangbido angangda ngangselo chumba chumdaba haibadudi laibakta leire akhang ahai mayam ama hana yengliba dusu chai saraga halaklamgadro ningthaubu angawba miro kari su khang haiba natabaibu sumthang langon chumba haina mingthon pisinduna yamna haiba apawa mi haina sandok pinido adoiraga nangi na haido aingonda pirodana nahan makhai pot mangkhibagi yengba lakpasingdo loina sumidudi as nupi nangsi pathongna bap ta khideda aina haibadi asiguma yenguse yengba yadre haibani ne nangbo asimadi yengdaba subya yaroi hek yadabada aidi thauri yalaga thoksi jakhini taningde nang siblai ai hoina ana sijakini ko aine nupa na hada onsenduna chinda pawdana ba pamjade mi ate ate na haibasu nate nangi hek nupi mangna haijaraba phawba tabidrabadi aina kari taropagi yengo nupa nang ningam jauroi
ꯑꯩꯅ ꯍꯩꯅꯗꯕ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯛꯂꯤꯅꯤ ꯀꯞꯀꯅꯨ ꯋꯥꯅꯤ ꯅꯪꯕꯣ ꯑꯩꯁꯨ ꯀꯞꯅꯤꯡꯂꯛꯑꯦꯃꯤ ꯅꯪꯕꯣ ꯌꯦꯡꯉꯣ ꯑꯩ ꯀꯞꯀꯦ ꯇꯧꯔꯛꯏꯁꯦ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯅꯪꯕꯣ ꯍꯦ ꯑꯩꯒꯤ ꯃꯤꯠꯇ ꯄꯤꯔꯥ ꯆꯦꯜꯂꯤꯁꯤ ꯎꯕ꯭ꯔꯥ ꯍꯧꯖꯤꯛꯅ ꯄꯤꯔꯥ ꯆꯦꯟꯕꯗꯅꯤ ꯍꯌꯦꯡꯗꯤ ꯅꯥꯄꯤꯗꯣ ꯅꯣꯡꯆꯨ ꯑꯀꯟꯕꯒꯨꯝ ꯆꯨꯊꯍꯟꯒꯦ ngasi yungni subada lakani haiba natro pare laklasanu ai yare hoida thua ba ma laksani ado nang sikibadi yaroi ko adu maina haigano to hoide napi nang yaugdrabadi ai di karam haina lehogdui ba ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯃꯥꯡꯖꯗꯧꯔꯤꯁꯦ Namit humni subadani manai ani choingangi yumda ngantana thunglari mi lakli haiduna choingangi nupi du mapanda thoktuna phida ningthina thaduna phamallammi Oza sumthang langon chumbadi I pau phongna birabra ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯖꯗꯨꯅ ꯁꯣꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ Masabu yumda laibirabra ꯑꯍꯣꯏ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯣ ꯃꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣ choingang masana khangna thore ningthaugi manai singna aibu thirakpagi pawse ai nupina pirakpani madudagi laktaba yadi haiduna ai lakcharibani ai athapada thabak amagi chattaba yadaduna chatlubani Aisu oza haidun hekta kaujarake Ozabu ining thawng konungda lakpidaba yadedana yamna kanna sinabirai aisu tababudi hana tajare ningthaugi sana mayam ama mangkhre haiba madugi pottu phangnaba aibu thirakpani aisu khangle aduda Hadakse sangni sangde haidina sonbiba yadreko Aikhoigi ining thawado wakhal yamna soksil Aikhoina mit kayani changna adomu thijarakliban Ozagi mingdi mi khudingna loina makhang Ozadi yamna maming chitpa mi ni takpiraido aduda aidi asigama potmang chaimang yengmasi yenglaroi khanduna tokpusu koi aduga aingonda yaramba sakti dusu loina mangkhre aidi yengdi yengningdrabani Ahoy oza yengba yengdaba haiduna amani konungdadi yobidaba yadreko Laibaki ningthau amana haibasisu hikdokpa yaba natteda ai soidana lakchage laibiramlo Aikhoiga punna chatminarasi Aikhoina amuk thinjaraki sungsoi soidana ining thawda ngasi nini humni asida soidana unaragani yadana tamlubada Aikhoiga punna lakmina wadana yamna kanna sinabirakpani ꯑꯗꯨꯅ ꯐꯅꯤꯌꯦ ꯅꯪꯅ ꯇꯣꯝꯇ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯣꯏ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯂꯩꯅꯕꯅꯤ ꯅꯐꯤꯅꯔꯣꯟꯗꯣ ꯍꯣꯡꯂꯨꯔꯁꯤ Mane maduna achumba oigani Aikhoisu mai pakjare Ozagi mangon oibo oirsano karino aina tawdoisibo aidi kapningnede isase leipam khangdre nupi nangna maron ama thawai yawbani ko ꯀꯔꯤꯅꯣ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯕꯕꯨ ꯃꯤ ꯀꯅꯥꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯕ ꯐꯪꯕ ꯅꯠꯇꯦ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯇꯥꯟ ꯆꯥꯔꯒꯅ ꯁꯦꯜ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ nangi pianaba tawada aibudi yumda halaktabadi lairadana kaisum sangda adam leibrasu khangdi choingang phirol hongba loiraduna ningthau manai ani duga punna sagol gari tongduna chatkhe ningthau manai singa choingang punna chakhiba uhoba singna asum nangang sana mangbagi yanghannabagi damak choingang konungda manai singa loinana chatkhe choingang bu chatkhabadi soidana phanglani choingang dagi hen haibasu kanasu laite kanagi akhang ahi surabani yengba yaba yenglabani kananasu sanagi likhun takpa ngamdrabani choingang puduna chatkhe haiba pausina sana konung manung yaukhre mayam haraunare choingang haiba nupa adu laklabadi ining thaugi amadi maharani gi nungai taba pumba koklani
ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯣꯏꯗꯅ ꯃꯁꯛ ꯃꯃꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯆꯣꯏꯉꯥꯡꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯣꯏꯉꯥꯡꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯇꯧꯗꯨꯅ ꯑꯣꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯔꯨꯕ ꯑꯁꯦꯡꯕ ꯐꯤꯔꯣꯟ ꯄꯨꯊꯣꯛꯇꯨꯅ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯏꯔꯨꯖ ꯃꯥꯏꯊꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯇꯧꯕ ꯕꯦꯕꯥꯔ ꯑꯗꯨꯗ ꯆꯣꯏꯉꯥꯡꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯈ꯭ꯔꯦ꯫ ꯍꯦꯛ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯕꯒ ꯆꯥꯅ ꯊꯛꯅꯕ ꯍꯩꯔꯥ ꯑꯃꯨꯛ ꯇꯩꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯥꯛꯇ ꯃꯤ ꯑꯇꯩ ꯑꯇꯩ ꯆꯪꯍꯟꯗꯦ꯫ ꯀꯔꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯕ ꯌꯥꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯆꯣꯏꯉꯥꯡꯒꯤ ꯃꯅꯥꯛꯇ ꯄꯩꯔꯒ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯣꯏꯉꯥꯡꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯌꯧꯕꯤꯗ ꯍꯥꯎꯅ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯄꯤꯖꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯂꯥꯡ ꯂꯪꯅꯗꯨꯅ ꯁꯦꯝ ꯁꯥꯅꯔꯤꯕ ꯑꯗꯨ ꯎꯕꯗ ꯆꯣꯏꯉꯥꯡ ꯃꯤꯍꯨꯜ ꯆꯣꯡꯕꯗ ꯂꯣꯏꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯕꯨ ꯑꯐꯥꯎꯕ ꯑꯈꯪꯕ ꯄꯣꯠ ꯃꯥꯡꯕ ꯌꯦꯡꯕ ꯍꯩꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯅꯥꯏꯃꯛꯅ ꯀꯧꯗꯨꯅ ꯂꯥꯛꯂꯒ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯣꯠꯅ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯂꯩꯔꯒ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯋꯥꯕ ꯍꯦꯛꯇ ꯍꯜꯂꯤꯗ꯫ ꯑꯩꯕꯨ ꯊꯥꯖꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯇꯧꯔꯤꯕ ꯁꯦꯕꯥ ꯑꯩ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯆꯦꯜꯍꯧꯕꯅ ꯐꯒꯗ꯭ꯔꯥ? ꯂꯣꯏꯔꯦꯗꯅ ꯆꯣꯏꯉꯥꯡꯒꯤ ꯄꯨꯟꯁꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯗꯧꯔꯤꯕ? ꯑꯩ ꯂꯣꯏꯔꯦꯀꯣ꯫ ꯆꯣꯏꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯀꯨꯞꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ꯫ ꯃꯁꯥꯗꯨ ꯊꯀꯠꯄ ꯆꯥꯅꯤꯡ ꯇꯥꯗꯕ ꯋꯥꯈꯜꯅ ꯂꯥꯛꯍꯠꯂꯕ ꯃꯥꯏꯊꯣꯡꯅꯤ ꯍꯥꯏꯕ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯗꯤ ꯆꯣꯏꯉꯥꯡ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯤꯍꯨꯟ ꯆꯦꯡꯒꯥ ꯆꯤꯡꯉꯨꯝꯅꯔꯦ꯫ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯍꯩꯕ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥ ꯀꯥꯏꯗ ꯂꯩ ꯀꯅꯥꯅ ꯍꯨꯔꯥꯟꯕꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯐꯣꯡꯗꯣꯛꯂꯛꯂꯅꯤ꯫ ꯀꯔꯤ ꯇꯧꯒꯅꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯁꯣꯔ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯏꯃꯛꯃꯛꯁꯤꯅ ꯑꯅꯥꯕꯒꯤ ꯁꯛꯐꯝꯗ ꯌꯦꯟ ꯑꯅꯥꯕ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯆꯣꯏꯉꯥꯡꯒꯤ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯄꯨꯟꯅ ꯄꯔꯦꯡ ꯑꯃꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯁꯨꯔꯦ ꯃꯊꯦꯜꯒꯤ ꯃꯈꯜ ꯉꯧꯕ ꯇꯥꯎꯕ ꯑꯊꯣꯡꯕ ꯑꯃꯦꯠꯄ ꯀꯣꯠꯅꯕ ꯃꯆꯜ ꯁꯨꯔꯦ꯫ ꯆꯣꯏꯉꯥꯡꯅ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯄꯅ ꯆꯥꯐꯝ ꯈꯪꯗꯅ ꯃꯕꯨꯛ ꯑꯗꯨ ꯏꯊꯟ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯆꯣꯏꯉꯥꯡꯅ ꯍꯔꯥꯎꯅ ꯈꯣꯏꯖꯪꯅ ꯆꯥꯕ ꯊꯛꯄ ꯇꯧꯗꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯍꯥꯕ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯥ? ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯁꯤ ꯑꯣꯖꯥꯅ ꯊꯋꯥꯏꯅ ꯇꯥꯕ ꯋꯥꯠꯄ ꯃꯥꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯑꯅꯧꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯑꯃꯨꯛ ꯂꯥꯡꯖꯒꯦ꯫ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯃꯤꯅ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯤꯡꯊꯧ꯫ ꯍꯥꯎꯇꯅ ꯆꯥꯕꯁꯨ ꯃꯥꯜꯂꯝꯒꯅꯤ꯫ ꯌꯥꯝꯅ ꯐꯖꯅ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤꯗ꯫ ꯏꯅꯤꯡꯊꯧ ꯑꯩ ꯇꯞꯅ ꯂꯧꯈꯠꯆꯒꯦ꯫ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯌꯥꯎꯕꯒꯨꯝ ꯑꯣꯖꯥꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯃꯛ ꯍꯩꯅꯔꯛꯄꯅꯤ꯫ ꯑꯁꯨꯛ ꯍꯥꯎꯕ ꯃꯊꯦꯜꯁꯤꯕꯨ ꯅꯅꯥꯏ ꯑꯩꯅ ꯄꯨꯟꯁꯤꯗ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯆꯣꯏꯉꯥꯡ ꯑꯗꯨ ꯋꯥꯈꯜꯅ ꯀꯥꯍꯠꯇꯨꯅ ꯍꯨ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯌꯣꯠꯁꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯛ ꯍꯥꯎꯈ꯭ꯔꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨ ꯌꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯄꯥꯅꯥ ꯁꯦꯝꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯇꯨꯝꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯆꯣꯏꯉꯥꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯆꯣꯏꯉꯥꯡꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯒꯦ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯗꯤ ꯂꯨꯝꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯛ ꯆꯥꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯟꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ
ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯥꯗ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯁꯨ ꯐꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯈꯜꯂꯨꯕ ꯂꯩꯇꯦ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯆꯣꯏꯉꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯑꯣꯖꯥꯗꯤ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯁꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯗꯨꯅ ꯁꯦꯒꯥꯛ ꯀꯥꯏꯗꯨꯅ ꯈꯪꯅꯔꯤꯕꯅꯤ ꯃꯁꯤꯕꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯊꯣꯟꯕꯤꯈꯤꯕꯅꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖ ꯍꯩꯖꯕ ꯅꯠꯇꯦ ꯑꯩꯒꯤꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯁꯛꯇꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯆꯝꯂꯕ ꯃꯥꯜꯂꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯏꯕꯨꯡꯉꯣ ꯑꯣꯖꯥꯁꯤ ꯐꯖꯅ ꯆꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯇꯝꯅꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯍꯦꯛꯇ ꯐꯪꯍꯜꯂꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯔꯛꯄꯁꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯦ ꯍꯥꯏꯅꯩꯗꯣ ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯌꯦꯡꯖꯔꯛꯄꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯁꯤ ꯆꯣꯏꯉꯥꯡ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡꯅꯤ ꯆꯣꯏꯉꯥꯡ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯧꯅꯔꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯃꯈꯛꯅ ꯀꯔꯤꯗꯒꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯑꯗꯨꯅ ꯊꯣꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯁꯝꯂꯞꯅ ꯈꯖꯤꯛꯇ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯑꯃ ꯃꯥꯡꯈꯤꯗꯨꯅ ꯂꯧ ꯈꯣꯏꯒꯅꯔꯛꯄ ꯂꯧ ꯄꯥꯟꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯡꯒꯣꯜ ꯑꯗꯨ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯐꯪꯍꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤꯕꯅꯤ ꯍꯟꯗꯛꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥꯁꯤꯡ ꯏꯕꯨꯡꯉꯣꯅ ꯐꯪꯍꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯑꯈꯪ ꯑꯍꯩ ꯁꯨꯔꯦ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣꯅꯕꯨ ꯌꯦꯡꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯏꯅꯥꯏ ꯏꯁꯦꯟ ꯊꯥꯗꯣꯛꯇꯨꯅ ꯏꯕꯨꯡꯉꯣꯕꯨ ꯊꯤꯍꯟꯖꯕꯅꯤ ꯑꯩ ꯂꯥꯏꯕꯛꯇ ꯀꯔꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯣꯔ ꯃꯥꯅꯕ ꯌꯥꯝꯅ ꯃꯨꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ ꯄꯣꯠ ꯈꯨꯃꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯃꯁꯤꯕꯨ ꯍꯦꯛ ꯆꯨꯝꯅ ꯐꯥꯎꯕꯤꯕꯗ ꯏꯕꯨꯡꯉꯣꯒꯤ ꯄꯦꯟꯕ ꯄꯦꯟꯗꯕꯗꯤ ꯈꯪꯗꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯦꯜꯍꯟꯕ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯍꯜꯂꯒꯦ ꯈꯜꯂꯤ ꯑꯩꯅ ꯅꯤꯡꯊꯧꯗꯒꯤ ꯄꯤꯕꯤꯔꯛꯄ ꯄꯥꯝꯖꯕꯒꯤ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ ꯍꯦ ꯅꯤꯡꯊꯧ ꯑꯣꯏꯅ ꯌꯥꯗꯦ ꯏꯕꯨꯡꯉꯣꯗꯤ ꯑꯔꯥꯏꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯔꯣꯟꯕ ꯑꯄꯨꯝꯕ ꯂꯣꯏꯅ ꯎꯕ ꯈꯪꯕ ꯃꯤꯅꯤꯗꯣ ꯏꯕꯨꯡꯉꯣꯅ ꯌꯦꯡꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯏꯅꯤꯡꯊꯧ ꯉꯁꯤ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯡꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯁꯅꯥꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯗ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯐꯪꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯕꯗꯤ ꯑꯩꯅ ꯌꯦꯡꯕ ꯍꯧꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯆꯣꯏꯉꯥꯡꯒ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯃꯀ꯭ꯂꯥꯛ ꯅꯤꯛꯈ꯭ꯔꯦ ꯃꯈꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯒꯗꯕꯁꯨ ꯊꯦꯡꯂꯕꯅꯤꯅ ꯑꯇꯣꯞꯄ ꯀꯣꯅꯨꯡꯒꯤ ꯃꯤꯅ ꯎꯈꯤꯕ ꯌꯥꯎꯔꯕꯗꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯆꯤꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯂꯦ ꯀꯔꯝ ꯇꯧꯅꯤ ꯉꯁꯤ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯆꯣꯏꯉꯥꯡꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ ꯁꯦꯡꯕ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯏꯇꯥꯎ ꯀꯥꯕ ꯑꯩꯈꯣꯏꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄꯒꯤ ꯋꯥꯅꯤ ꯆꯣꯏꯉꯥꯡꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯂꯩꯄꯥꯛꯀꯤ ꯑꯐꯥꯎꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯨꯝꯕꯅ ꯀꯔꯤꯗꯤ ꯈꯪꯒꯗꯧꯔꯤꯕꯅꯣ ꯁꯦ ꯏꯇꯥꯎ ꯅꯤꯡꯊꯤꯅ ꯍꯤꯞꯄꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥ ꯑꯗꯨꯕꯨ ꯄꯪꯅꯤꯛꯇ ꯅꯤꯛꯂꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯅꯤꯛꯄꯗꯣ ꯑꯩꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦꯕ ꯅꯤꯡꯊꯤꯅ ꯍꯤꯞꯄꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯁꯦꯡꯕ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯔꯦꯗꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯄꯣꯛ ꯍꯧꯋꯦꯗ ꯇꯧꯔꯅꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯇꯥꯕꯅꯤꯅꯦ
ꯅꯍꯥꯋꯥꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯗꯟꯗꯤ ꯐꯪꯅꯤꯀꯣ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯦꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯉꯥꯏꯁꯤ ꯆꯣꯏꯉꯥꯡ ꯃꯥꯅ ꯀꯔꯤ ꯈꯪꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯃꯥꯕꯨ ꯂꯥꯏꯔꯣ ꯃꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯩ ꯐꯥꯎꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯈꯔꯁꯨ ꯊꯃꯣꯏ ꯆꯥꯎꯈꯠꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯁꯨ ꯃꯤꯍꯨꯟꯁꯦ ꯐꯥꯊꯕ ꯉꯝꯂꯣꯏꯗꯧꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯍꯨꯕꯁꯨ ꯅꯠꯇꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯛ ꯍꯨꯕ ꯍꯥꯏꯕꯁꯦ ꯈꯔ ꯈꯟꯊꯍꯧꯗꯦꯗꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯄꯣꯊꯥꯒꯦ ꯍꯥꯏꯔꯒ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯁꯤꯔꯥ ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯅꯕ ꯊꯕꯛꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯣꯏꯉꯥꯡꯁꯤ ꯇꯨꯝꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯁꯤꯔꯥ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯁꯥꯔꯤꯕ ꯑꯗꯣ ꯆꯣꯏꯉꯥꯡꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯕꯅ ꯀꯗꯥꯏꯗꯒꯤ ꯆꯪꯒꯗꯧꯔꯤꯕ ꯃꯅꯥꯏ ꯃꯁꯤꯡ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯗ ꯁꯦ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯔꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯔꯣ ꯆꯣꯏꯉꯥꯡꯅ ꯇꯧꯒꯗꯧꯔꯤꯕ ꯑꯗꯣ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯣꯏꯁꯤ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯗꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯑꯁꯤꯕꯨ ꯅꯪꯅ ꯄꯪꯄꯥꯗ ꯄꯥꯈꯠꯇꯅ ꯂꯩꯔꯦ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤꯀꯣ ꯁꯨꯡꯈꯟ ꯍꯦꯛ ꯈꯜꯂꯨꯗ꯭ꯔꯕ ꯃꯁꯤꯗ ꯂꯣꯏꯔꯕꯅꯤ ꯏꯇꯥꯎ ꯄꯣꯠ ꯃꯆꯥ ꯈꯔ ꯍꯨꯔꯥꯟꯕꯗꯨꯅ ꯍꯦꯟꯅ ꯐꯔꯝꯕꯅꯤ ꯄꯣꯠꯆꯥꯎ ꯁꯣꯛꯂꯨꯕꯗꯒꯤ ꯑꯈꯪ ꯑꯍꯩ ꯊꯤꯔꯛꯂꯕꯅꯤ ꯆꯣꯏꯉꯥꯡꯁꯦ ꯆꯨꯝꯈ꯭ꯔꯦ ꯍꯥꯏꯅꯩꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯀꯥꯕ ꯆꯣꯏꯉꯥꯡꯁꯦ ꯀꯨꯏꯅ ꯍꯤꯡꯂꯣꯏꯃ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯁꯥꯊꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅ ꯃꯈꯣꯏꯅ ꯃꯔꯥꯏꯅ ꯍꯥꯠꯆꯈꯤꯒꯗꯧꯔꯕꯅꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯨꯊꯠꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯃꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯃꯛ ꯆꯠꯅꯔꯛꯂꯕꯅꯤꯅꯦ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯑꯁꯦ ꯃꯨꯠꯄ ꯂꯩꯔꯣꯏ ꯍꯟꯖꯤꯟ ꯐꯥꯔꯕꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯣꯛꯄ ꯉꯝꯗꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯁꯤꯔꯀꯥꯟꯗ ꯇꯣꯛꯀꯗꯕꯗꯨ ꯃꯉꯥꯏꯔꯦꯅꯦ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯅꯩꯅꯗꯅ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯅꯤ ꯏꯇꯥꯎ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯁꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯄꯣꯠꯇꯨꯕꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄꯒꯤ ꯃꯊꯧ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕꯅꯤ ꯆꯣꯏꯉꯥꯡꯅ ꯃꯐꯝ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦꯅꯦ ꯃꯐꯝꯗꯨꯗꯪ ꯇꯥꯛꯂꯕꯗꯤ ꯐꯩꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯃꯊꯥ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯣ ꯃꯗꯨꯗꯤ ꯈꯟꯗ꯭ꯔꯗꯅ ꯏꯇꯥꯎ ꯅꯪ ꯅꯠꯇ꯭ꯔꯒꯅ ꯆꯣꯏꯉꯥꯡꯅ ꯂꯩꯐꯥꯎ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯁꯅꯥꯗꯣ ꯍꯨꯔꯥꯟꯕ ꯈꯔꯅ ꯁꯒꯣꯜ ꯃꯊꯤ ꯃꯔꯛꯇ ꯐꯨꯝꯖꯤꯜꯂꯝꯕ ꯎꯍꯧꯏꯗꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯁꯤꯔꯥ ꯅꯨꯃꯤꯠ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯐꯥꯎꯕ ꯆꯣꯏꯉꯥꯡꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯀꯗꯧꯔꯕ ꯀꯥꯟ ꯑꯁꯤꯗ ꯃꯁꯥꯅ ꯈꯪꯅ ꯃꯔꯥꯜ ꯂꯩꯕ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ ꯇꯣꯛꯂꯁꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯌꯥꯔꯔꯣꯏ ꯄꯣꯊꯤ ꯁꯥꯊꯩ ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯗꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯏꯇꯥꯎ ꯂꯥꯎ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯣꯏꯅꯦ ꯇꯨꯝꯅꯕꯗꯤ ꯇꯧꯅꯤ ꯇꯨꯝꯕꯕꯨ ꯌꯥꯈꯤꯗ꯭ꯔꯣ ꯏꯇꯥꯎ ꯀꯥꯕ ꯏꯕꯥꯅꯤ ꯋꯥ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ ꯇꯨꯃꯤꯟꯅ ꯂꯩꯅꯕꯤ ꯀꯣ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕ ꯋꯥꯈꯟꯅꯣ ꯁꯅꯥ ꯃꯌꯥꯝ ꯄꯨꯝꯂꯪꯕꯗ ꯍꯦꯛ ꯎꯕꯗ ꯉꯥꯎꯔꯕꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯪꯕ ꯑꯗꯣ ꯄꯨꯡꯀꯥ ꯀꯥꯔꯕꯅꯤ ꯅꯃꯤꯡꯒ ꯅꯁꯥꯒ ꯀꯣꯟꯅꯅ ꯀꯥꯕ ꯑꯗꯣ ꯃꯗꯨ ꯀꯧꯔꯕꯅꯤ ꯀꯨꯆꯨꯗꯨꯗꯕꯨꯗꯤ ꯀꯥꯕ ꯀꯧꯕꯅ ꯄꯛꯆꯩꯗꯣ ꯏꯇꯥꯎ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯅꯨꯀꯣ ꯏꯇꯥꯎꯁꯨ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯆꯦꯡꯕ ꯑꯗꯨꯗꯒꯤ ꯆꯦꯡꯕ ꯍꯦꯟꯕ ꯇꯥꯔꯦꯗ ꯅꯁꯥꯗꯨ ꯎꯟꯁꯥ ꯉꯥꯛꯇ ꯃꯇꯣꯡ ꯌꯥꯎꯗꯅ ꯄꯣꯛꯂꯕꯅꯤꯅ ꯆꯦꯡꯕ ꯀꯧꯗꯅꯗꯤ ꯀꯔꯤ ꯀꯧꯔꯨꯅꯤ ꯆꯦꯡꯕꯒ ꯀꯥꯕꯒ ꯑꯗꯨ ꯋꯥ ꯍꯦꯟꯖꯤꯟꯅꯗꯦ ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯐꯅ ꯀꯨꯏꯅ ꯋꯥꯊꯤ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯥꯡꯅꯩ ꯍꯨꯔꯥꯟꯕꯁꯨ ꯐꯥꯔꯅꯤ ꯁꯅꯥꯁꯨ ꯐꯪꯂꯅꯤ ꯀꯅꯥꯅ ꯑꯣꯏꯔꯤꯒꯗꯕ ꯉꯥꯏꯕꯗ ꯃꯌꯥꯝ ꯂꯥꯡꯇꯛꯅꯔꯤ ꯆꯣꯏꯉꯥꯡꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯐꯃꯨꯡꯗ ꯎꯡꯂꯤ ꯆꯣꯏꯉꯥꯡꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ
ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯇꯩ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯂꯔꯣꯏ ꯈꯟꯅ ꯊꯋꯥꯏ ꯋꯥꯅ ꯎꯡꯂꯤ ꯆꯣꯏꯉꯥꯡ ꯃꯌꯨꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯁꯦꯟ ꯈꯥꯎꯖꯥꯎ ꯄꯨꯔꯛꯂꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯏꯁꯩ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯩꯒꯤ ꯃꯥꯟꯖꯅ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯆꯥꯅꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯄꯨꯔꯛꯂꯅꯤ ꯀꯩꯗꯧꯉꯩꯅꯣ ꯂꯥꯛꯀꯗꯕ ꯆꯣꯏꯉꯥꯡ ꯂꯥꯛꯂꯒ ꯁꯦꯟꯕꯨꯟ ꯄꯥꯏꯕꯗꯣ ꯎꯅꯤꯡꯈ꯭ꯔꯦꯗ ꯃꯁꯛ ꯊꯤꯅ ꯃꯥꯏꯊꯣꯡ ꯉꯥꯟꯕ ꯁꯨꯛꯋꯥ ꯋꯥꯗꯅ ꯂꯛꯁꯃꯤꯅ ꯆꯥꯟꯕꯤꯕ ꯃꯁꯛꯀ ꯌꯦꯡꯅꯕꯗ ꯃꯒꯨꯟꯅ ꯍꯦꯟꯕ ꯅꯪꯒꯤ ꯆꯣꯏꯉꯥꯡꯗ ꯅꯨꯡꯁꯤ ꯃꯤꯇꯥꯔꯨꯔꯦꯗꯣ ꯑꯁꯤꯡꯕ ꯁꯥꯕ ꯏꯇꯥꯔꯣꯏ ꯀꯌꯥꯗꯣ ꯃꯌꯥ ꯀꯨꯝꯗꯨꯅ ꯇꯣꯛꯏꯅꯤ ꯀꯝꯗꯧꯏ ꯆꯣꯏꯉꯥꯡꯅ ꯋꯥꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯕꯒ ꯆꯥꯡ ꯇꯝꯅꯕꯗ ꯍꯦꯟꯅꯔꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯃꯅ ꯋꯥꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯅꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏꯂꯝ ꯐꯖꯅ ꯇꯩꯊꯣꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯣꯏꯉꯥꯡꯅ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯊꯣꯡꯕ ꯑꯉꯧꯕ ꯑꯇꯥꯎꯕꯒꯤ ꯃꯅꯝꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯥꯏꯕ ꯇꯤꯜ ꯀꯥꯡ ꯀꯨꯔꯥꯛ ꯆꯔꯥꯡ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯒꯅꯤ ꯀꯥꯎꯈ꯭ꯔꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯜꯂꯛꯄꯗ ꯆꯣꯏꯉꯥꯡꯅ ꯅꯤꯡꯊꯧꯒꯤ ꯐꯖꯈ꯭ꯔꯕ ꯀꯧꯅꯥ ꯐꯛ ꯑꯃꯗ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯗꯨꯅ ꯐꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯇꯨꯜꯁꯤꯕꯣꯡꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯝꯃꯦꯟꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯆꯣꯏꯉꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯉꯝ ꯃꯊꯧ ꯃꯔꯤ ꯃꯉꯥꯗꯤ ꯁꯨꯃꯥꯡꯗ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯁꯅꯥ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯦꯅꯈꯥꯗ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯣꯏꯉꯥꯡꯅ ꯀꯔꯤ ꯐꯥꯎꯔꯛꯄ ꯍꯥꯏꯅ ꯇꯥꯅꯅꯕ ꯉꯥꯏꯔꯤ ꯆꯣꯏꯉꯥꯡꯗꯤ ꯃꯁꯥꯗꯨ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕꯇ ꯉꯥꯏꯔꯤ ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯉꯣꯟꯗ ꯄꯪꯊꯔꯕ ꯃꯤ ꯑꯃꯒꯨꯝ ꯄꯨꯡꯄꯪ ꯄꯪꯊꯈ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯥꯅ ꯐꯝꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯒꯣꯟꯗꯅꯤ ꯁꯅꯥ ꯍꯨꯔꯥꯟꯕꯁꯤꯡ ꯐꯥꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯦ ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯖꯤꯒꯨꯝ ꯃꯥꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕ ꯁꯥꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯃꯁꯥꯗꯨ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯕ ꯅꯠꯇꯦ ꯄꯨꯡꯄꯪ ꯄꯪꯊꯔꯕꯅꯤ ꯆꯣꯏꯉꯥꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯁꯣꯠ ꯃꯦꯠ ꯂꯥꯎꯗꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯤ ꯅꯤꯡꯊꯧꯅ ꯈꯜꯂꯤ ꯑꯉꯛꯄ ꯆꯣꯏꯉꯥꯡꯒꯤ ꯂꯥꯏꯅꯤꯡꯅꯤ ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛ ꯑꯐꯥꯎꯕ ꯑꯣꯏꯔꯤꯕꯅꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯇꯧꯈꯤꯕ ꯌꯦꯡꯈꯤꯕ ꯈꯨꯌꯦꯡ ꯑꯗꯨꯒ ꯄꯨꯡꯈꯦꯠ ꯈꯦꯠꯅꯕꯤ ꯃꯍꯥꯔꯥꯅꯤꯁꯨ ꯈꯜꯂꯤ ꯆꯣꯏꯉꯥꯡꯒꯤ ꯃꯃꯤꯠ ꯑꯁꯤꯅ ꯁꯨꯡꯀꯨꯞ ꯀꯨꯞꯇꯅ ꯄꯨꯡ ꯀꯌꯥ ꯑꯌꯦꯡꯕ ꯃꯥꯏꯀꯩ ꯑꯁꯤꯗꯒꯤ ꯍꯣꯡꯕ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯅꯥꯒꯤ ꯂꯩꯐꯝ ꯎꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕ ꯉꯛ ꯂꯩꯕ ꯌꯥꯗꯕ ꯃꯁꯥ ꯄꯨꯝꯕ ꯁꯛꯇꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯄꯥꯡꯇꯨꯝ ꯇꯨꯝꯂꯤꯕ ꯆꯣꯏꯉꯥꯡ ꯐꯅ ꯀꯨꯏꯅ ꯃꯄꯣꯞ ꯀꯥꯏꯗꯅ ꯐꯝꯗꯨꯅ ꯂꯩ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯀꯔꯝ ꯇꯧꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯉꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯒ ꯂꯣꯟꯅ ꯌꯦꯅꯈꯥꯗ ꯂꯨꯝꯂꯒ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯉꯥꯏꯕꯒꯤ ꯋꯥꯕ ꯄꯟꯗꯣꯝ ꯂꯣꯝꯂꯦ ꯈꯔ ꯑꯃꯗꯤ ꯎꯏꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯄꯨꯝꯅꯃꯛ ꯃꯁꯥꯗꯨ ꯍꯧꯒꯠꯅꯤꯡꯕ ꯃꯈꯨꯠ ꯇꯤꯡꯊꯣꯛꯅꯤꯡꯕ ꯃꯈꯣꯡ ꯇꯤꯡꯊꯣꯛꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯄꯤ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯧꯗꯦꯝꯅꯤꯡꯕ ꯂꯣꯛ ꯈꯨꯅꯤꯡꯕ ꯈꯥꯡꯅꯕꯗ ꯋꯥꯕꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯈꯜꯂꯤ ꯆꯣꯏꯉꯥꯡꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯦꯡꯕ ꯍꯥꯏꯕ ꯍꯨꯝꯕ ꯇꯧꯗꯦ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤꯅꯅꯤ ꯍꯨꯔꯥꯟꯕ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯂꯤꯕ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯅꯤ ꯆꯣꯏꯉꯥꯡꯅ ꯆꯞ ꯌꯨꯡꯅ ꯉꯁꯥꯏ ꯃꯈꯩ
ꯐꯝꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯈꯜꯂꯤꯕꯅ ꯆꯣꯏꯉꯥꯡꯅ ꯃꯥꯒꯤ ꯑꯔꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯐꯥꯅꯅꯕ ꯁꯅꯥ ꯂꯣꯠꯐꯝ ꯈꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯈꯜꯂꯤ ꯆꯣꯏꯉꯥꯡꯗꯤ ꯁꯣꯔ ꯍꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕꯅꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯇꯞꯊꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯏꯪꯊꯔꯛꯂꯦ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯧꯒꯨꯝ ꯄꯪꯁꯤꯟꯈ꯭ꯔꯦ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯎꯗ꯭ꯔꯦ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯝꯂꯤ ꯈꯪꯗ꯭ꯔꯦ ꯆꯣꯏꯉꯥꯡꯒꯤ ꯃꯇꯧꯗꯨꯅ ꯀꯅꯥꯃꯠꯇꯅ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯇꯞꯅ ꯉꯥꯡꯅꯕꯁꯨ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯧꯅ ꯍꯥꯛꯊꯤ 5-6ꯂꯛ ꯀꯟꯅ ꯀꯟꯅ ꯈꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯣꯏꯉꯥꯡ ꯃꯪꯐꯥꯎꯅꯔꯛꯏ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯐꯝꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯛꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯛꯏ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯈꯜꯂꯗꯨꯅ ꯆꯣꯏꯉꯥꯡ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯄ ꯇꯧꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯛꯏ ꯑꯣ ꯀꯔꯤ ꯍꯥꯏꯔꯒ ꯑꯩ ꯏꯇꯧꯁꯤ ꯃꯥꯜꯍꯟꯒꯅꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ ꯇꯟꯖꯥ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯊꯣꯛꯑꯕ ꯑꯃ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯡꯁꯦ ꯂꯣꯏꯔꯦꯗ ꯁꯪꯁꯥꯔꯒꯤ ꯃꯩ ꯆꯨꯗꯨꯅ ꯏꯁꯥꯁꯤ ꯀꯥꯕ ꯍꯧꯔꯛꯂꯦ ꯏꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯁꯤꯕ ꯉꯝꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯆꯣꯏꯉꯥꯡ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥ ꯍꯪꯂꯛꯇꯦ ꯍꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯆꯣꯏꯉꯥꯡꯗ ꯀꯔꯝ ꯇꯧꯔꯤ ꯍꯪꯂꯛꯂꯝꯃꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯀꯔꯝ ꯇꯧꯔꯕꯒꯦ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯧꯖꯤꯛꯇ ꯃꯆꯤꯟꯗ ꯄꯨꯛꯅꯤꯡꯗ ꯁꯣꯟꯈꯤꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯦ ꯃꯩꯊꯛꯇ ꯀꯥꯗꯨꯅ ꯆꯥꯛꯂꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯟꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯆꯦꯡꯕ ꯀꯥꯕ ꯃꯉꯛ ꯇꯨꯕꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤꯁꯨ ꯆꯣꯏꯉꯥꯡꯒꯤ ꯋꯥꯗꯨꯕꯨ ꯍꯪꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯤ ꯃꯍꯥꯔꯥꯅꯤꯅ ꯀꯔꯤ ꯍꯪꯂꯛꯂꯤꯕꯅꯣ ꯆꯣꯏꯉꯥꯡ ꯈꯪꯗꯦ ꯃꯆꯤꯟꯗ ꯑꯉꯥꯎꯕꯒꯨꯝ ꯆꯣꯏꯗ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯆꯦꯡꯕ ꯀꯥꯕ ꯃꯉꯛ ꯇꯨꯕꯠ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯣ ꯃꯁꯝ ꯂꯋꯥꯏ ꯆꯞ ꯌꯨꯡꯉꯤ ꯃꯁꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯃꯀ꯭ꯂꯥꯛ ꯊꯛ ꯅꯤꯛꯂꯛꯏ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯞꯅ ꯆꯦꯡꯕ ꯀꯥꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯐꯝꯊꯔꯅꯤ ꯆꯣꯏꯉꯥꯡꯁꯨ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯗꯒꯤ ꯏꯔꯨꯞꯂꯒ ꯀꯥꯔꯛꯄꯒꯨꯝ ꯍꯨꯃꯥꯡꯅ ꯃꯁꯥꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯟꯒꯤ ꯙꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯅꯥꯏ ꯐꯝꯅꯥꯏꯕꯁꯤꯡ ꯆꯣꯏꯉꯥꯡꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯍꯧꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯃꯁꯤ ꯃꯥꯒꯤ ꯇꯣꯞ ꯈꯨꯠꯌꯦꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅꯔꯝꯃꯤ ꯆꯣꯏꯉꯥꯡꯗꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯗꯣꯝꯗ ꯆꯦꯟꯐꯝ ꯊꯣꯛꯐꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯅ ꯃꯐꯝ ꯆꯠꯇꯨꯅ ꯊꯤꯔꯤ ꯀꯗꯥꯏꯗ ꯑꯇꯣꯞꯄ ꯊꯣꯛꯐꯝ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯃꯐꯝ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯥꯟꯅꯒꯨꯝ ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯐꯝꯊꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯍꯌꯦꯡꯁꯤ ꯁꯣꯏꯗꯅ ꯃꯈꯨꯟ ꯑꯃꯗꯤ ꯈꯪꯂꯒꯅꯤ ꯉꯁꯤ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯐꯥꯔꯒꯅꯤ ꯅꯤꯡꯊꯧ ꯑꯣꯖꯥ ꯍꯨꯔꯥꯟꯕꯗꯪ ꯐꯥꯕꯤꯒꯗ꯭ꯔꯥ ꯁꯅꯥꯗꯤ ꯐꯪꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯁꯅꯥ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯅꯥꯗꯤ ꯐꯪꯍꯟꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯌꯥꯝꯂꯕ ꯁꯅꯥꯗꯨꯒꯤꯅꯤ ꯁꯅꯥ ꯐꯪꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯨꯔꯥꯟꯕ ꯐꯥꯔꯒ ꯂꯣꯏꯔꯦ ꯍꯨꯔꯥꯟꯕ ꯐꯥꯔꯕꯗꯤ ꯁꯅꯥꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯛꯆꯔꯛꯂꯅꯤ ꯑꯣꯖꯥ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯅꯋꯥꯍꯩ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩ ꯄꯪꯄꯦꯟ ꯄꯦꯜꯂꯦ ꯐꯝꯅꯥꯏꯕꯁꯤꯡ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯇꯥꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈꯤ
ꯃꯈꯣꯏ ꯑꯃꯒ ꯍꯥꯏꯅꯩ ꯍꯩꯈ꯭ꯔꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯤꯅꯤꯗ ꯂꯥꯏꯄꯣꯛꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯈꯨꯠꯌꯦꯡ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯄꯨꯡ ꯀꯌꯥ ꯋꯥ ꯉꯥꯡꯗꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯡꯒꯠꯇꯨꯅ ꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ 마기 사진에도 와디 와름가니? 하인디 소해로 사나후라도 파라가니 밤나이바 싱는 강나라가 쩌키바도 찡부가 까방나 따오라미 이따 까름떡시게 이바니보 아이코의 아니기 마밍 소해발라 있다나 땅 라우나 했다하락 이바시보 그래다 하이디 하이고 자니고 이따오 시름다 여우라바디 까이다오바따이 조잉앙도 콩꾸누나 깝두나 하이저오바따레다나 있다 이디 까이크레다 시키바나 헤나동 파레야 이디 폭남나는 뽁푸마 뽁니 있다 이토위자 이마이 빨라이디 빠링아이다 하잉 파원 논자이 하이바 와 레이바니 꼬있다 아두부 루리바디 까람바간다 까다이다 마기 마팜다 아이코이나 랄레 하이자가도리바 시보 이따오 미네 칸키 우키바 묵톡로 샤나우 후란부기 쬐낭다 마콩 꼬드나 하이자크레 헥다 하이가도리바니다 아이코이 아니나 마기슈 세바 또리바시디 단자 잉라가 마콩 꼬라가 깝라로가 로이레이다 까리노 낭나 하이리바다보 깝라오라바디 꼬농기 미마카이나 따로이드로 낭세 로나 뽀 라우바다니 하이바꼬 둥기 뽀 티디 하이게 낭세 호렌 마나 사이 타람다이다 아이코이 아니나 마기 마 피마론 피홍나바 시엠 사도이드나 마두다 이루자밤다디 까나수 오레로 꼬농기 까싱다기수 카라 탑톡레이다 허이 마두야 마두수엔 미아드레이다 아이코이니 시레로 쇼르세 레이디 레이브 자니고 아두다 마네 하락트라바디 하이슈 하이리금 또 하이레 까다이 하이드레 까다이 하이마 야다바 야로이니 시엘 삐르가 야다바 호나브로 야다바 레이브로 쇼르 파워 시엘 자우나 깠라바디 마이 삐리바니네 아두디 시엘디 꺄 삐그니다 루파 정아 삐르가 로이르잖아 얌디 얌 크레다 어톡나 빠무이 오빠무이 하이두네 에코이애니부 쌍시 시르시 하이리브라 이까이바기 와디 까리슈 칼로드 본시슈 빡까 슝슝다 라이가다리바 아도네 아이나 라이만 오리바스 이뚜이자 이마이파 우나바가 방로 까슝상다 아도막 시방 하이가다리바 아두디 따오 소이비야디 루파 정아 피레디 예뻐 가오니코 아솜나 시행바가 까바가 와랩나라드나 미훈 카라마카이디 냄타레 고농 마농다 조잉앙기 싸나나바 마칼 마티엘기 엔상 아요비다 통타그레 닝타옥수 조잉앙이 마타오드다 벤자그레 강간이 후란무 싱나다 마코이 파라가 마루 싱나도 북곡 톡라가 수누 양엉 따이리 하이라가 레박 신마통 람자오 서록다 마코이보 서로 싱레 하이라가 그심 쌍다 번디 웬 강간이가 쉔앙 하이브 누바하세 누바하시브 레람드라바디 샤나 후란 수파방감다 샤나 수팡다 하이에시 똑가도리바니까 하이는 마기다 먹다 삐내나봐 소이드네 떠오가니 조잉앙기 이루 마이타나바 마나이 아니 하이브디 찌행바가 까바가다 시나레 조잉앙기 마통 이나드나 사이타팜 까드다 락람미 이싱 마싱 마랑 까이나 파트라 마리가 탐자레 이루자바다 쌍바마 뽀트마사이 마팜 짜나 탐레 조잉앙 이루자나바 까드 짱크레 얌나 투나 찌행바가 까바가소 조잉앙기 핵 마통다 삿짱실레 조잉앙 잉앙나이 너코이니쇼 이루자가다브라 라올라 이루르지 조잉앙나 하이브수 쿰마 떠오드나 찌잉바가 까바가도 뿔랍
ꯆꯣꯏꯉꯥꯡꯒꯤ ꯃꯈꯣꯡꯒꯗ ꯀꯣꯜꯂꯗꯨꯅ ꯅꯣꯏꯕꯒꯨꯝ ꯇꯧꯏ ꯀꯔꯤꯅꯣ ꯈꯣꯡꯗꯤ ꯍꯥꯝꯕꯤꯔꯛꯀꯅꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯇꯧꯖꯒꯦꯕ ꯁꯦ ꯑꯝꯇ ꯆꯠꯊꯣꯛꯄꯤꯌꯨ ꯆꯣꯏꯉꯥꯡ ꯍꯥꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯆꯦꯡꯕꯒ ꯀꯥꯕꯒ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯣꯏꯉꯥꯡꯒꯤ ꯃꯈꯣꯡ ꯀꯣꯟꯅꯕ ꯍꯣꯠꯅꯩ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ 이봉호는 하이바 뽐바에 거의 로이는 떡자기 세 빠신비요 루파 상화세 시에도 빠신비요 ꯆꯦꯡꯕꯁꯨ ꯂꯨꯄꯥ 500 ꯁꯠ ꯄꯤꯁꯤꯜꯂꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯂꯧꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯍꯜꯂꯤ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯜꯂꯨ ꯌꯥꯗꯦ ꯆꯣꯏꯉꯥꯡ ꯑꯗꯨ ꯆꯣꯏꯉꯥꯡ ꯉꯛꯄꯒ ꯂꯣꯏꯅꯅ ꯆꯣꯏꯉꯥꯡ ꯉꯥꯡꯂꯛꯏ ꯀꯣꯅꯤꯡꯒꯤ ꯑꯔꯣꯟꯕ ꯊꯣꯡ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏ ꯊꯥꯛꯆꯒꯦ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯀꯟꯕꯤꯌꯨ ꯍꯣꯏꯅꯦ ꯀꯟꯕꯤꯒꯦꯅꯦ ꯊꯣꯡꯗꯣ ꯍꯥꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯕ ꯍꯥꯟꯅ ꯏꯜꯂꯨ 이루ꯖꯕ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯦ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛꯅꯤ ꯄꯥꯟꯅꯖꯔꯤꯕꯁꯦ 마는 통항라이 바시 사나tamam 따가도리 까랑나 떠리시디 오자 이봉어 그리기 오이비라버너 나나의 과연이고 아목대디 간비요 깐마 깐다바 하이브드디 아이는 건 만났대 아이부 까나나 깐감리게 쪼잉앙나 마토하이와나 마기 쪼잉앙아도 낭바 하월리버니 이붕어디 자갓기 소르기서 헬리 하이비 이붕어는 야비라버디 닝타오기 사나도기 레파마도 이타오 까봐 낭시 밥 어통아 따기드레다 까이노이 떡징바 오자신 하나 캉라버니 아이쿠에니기 밍수 이라이라이나 닝타오 마하니기 마망다 하웅나 라우나 파나이바싱 따나마 라우크라버니 시다보 목 롯기드로이바니보 아도나보 하이제논 자호나바 따싱따싱나 캉드나 통파와 항라이바시니 아이쿠에는 롯바시야로이 오 까리노 마코이 아니나 아이 이루자famda 짱락라가 콩코누나 깐비요 하이 루파 500수 빠이실로 하이나 삐리 아이나 아이 찐팜 레이브라 하이드나 캉나바 아론마 통항라가 마코이 아니나 사나두기 레팜도 오 아이 캉레 오 아스 아이 히솔 아이는 와자르마 마야마도 코코이다 뭉시다 아이게 누피다 라이나 땀마 라까니 라이박다우 땀남나바디 마학나 하이키바다 아이 로이니 강독라게 노연이기 밍도 까리 해봐 이붕어는 로이나 강리와드디 호이니 강무디 강이니 밍아니도 까람마나 까리 밍노 까람마나 까리 밍노도 강다바기 와니 오자 아이기나 까바 아두가 보자 나나의 애기나 찡바 오 아이는 망웨 하와이 하이도키바 징바 까바 망악 뚜밭뚜밭 호호호 아이 이루자버로 실라게 나코이 토크로 구이나 레라가 닝타우나 까리 나타바 칼라니 아이쿠에 아니버 깐비요 오자다 아이쿠에는 비자리바도 루파 장마니 루파 리싱 아마니 하이페 잠라바니 마시나 뱀비드라바디 카라아목 합자라케 오자 아이코에니기 밍두당디 아니락 수나 빤비라도 닝타오 앙엄마 타오나 쇼와이드나 강그라가니 아이 사나리팜 티락바니 후란도 파다바 아이 로이나 아이기 밑도이 사나싱도 뿐나 로리우지 아이 마칭 실락라바디 후란 마두다나타나 이뭉 마농 훗나 똠나 망한가니 준비 오자 오자나 하이바다 야암나 준비 통마두부 핵항바가 샤골마 티빠이 팜마두다 사나싱하다 로또나 탐제리 아두부 오자 사나빠이 팜마두부 딱 톡라바수 나나의 코에니기 밍두당디 마두다디 빤비라카나 하이앵디 아이기 밑다 오리바 뿜나막 아마따 시타다나 퐁독라가니 마시 아이기 니엄니 아이디 미부
ꯍꯥꯠꯄ ꯄꯥꯝꯕ ꯅꯠꯇꯦ ꯀꯟꯕ ꯄꯥꯝꯃꯤ ꯀꯟꯗꯨꯅꯇ ꯂꯥꯛꯂꯤ ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯕ ꯌꯥꯗꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯅꯅꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯈꯣꯏ ꯀꯔꯤꯃꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯋꯥꯔꯨꯔꯅꯨ ꯅꯁꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯇꯧꯖꯔꯨꯕ ꯐꯟꯁꯨ ꯃꯍꯩ ꯆꯥꯔꯒꯅꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯅ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯏꯔꯨꯐꯝꯗꯒꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯆꯦꯡꯕ ꯀꯥꯕ ꯑꯅꯤꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯣꯖꯥ ꯅꯅꯥ ꯑꯩꯈꯣꯏ ꯁꯦꯜ ꯈꯔꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯞꯆꯈꯤꯅꯤ ꯑꯣꯖꯥ ꯏꯁꯣꯔꯅ ꯁꯥꯈꯤ ꯍꯣꯏ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤ ꯇꯋꯥꯏꯒꯟꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯆꯣꯏꯉꯥꯡ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯐꯖꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯈꯨꯗꯩ ꯍꯣꯡꯂꯗꯨꯅ ꯂꯨꯛ ꯍꯥꯅꯅꯕꯒꯤꯗꯃꯛ ꯐꯝꯊꯔꯦ ꯅꯤꯡꯊꯧꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯅꯕ ꯃꯅꯥꯏꯁꯤꯡꯗ ꯇꯣꯏꯅ ꯁꯤꯟꯅꯔꯤ ꯆꯣꯏꯉꯥꯡꯅ ꯇꯧꯕ ꯁꯦꯕꯥꯁꯤ ꯅꯤꯡꯊꯧꯗ ꯐꯥꯎꯕ ꯇꯧꯕ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯥꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯂꯨ ꯅꯥꯟꯅ ꯐꯝ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ ꯃꯅꯥꯛꯇ ꯃꯤ ꯀꯅꯥ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯇꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ ꯆꯣꯏꯉꯥꯡ ꯆꯥꯛꯌꯥꯏ ꯀꯥꯗꯨꯅ ꯍꯤꯞꯊꯔꯦ ꯍꯧꯖꯤꯛ ꯆꯣꯏꯉꯥꯡꯒꯤ ꯑꯋꯥꯕ ꯗꯁꯥ ꯂꯣꯏꯅ ꯀꯣꯛꯂꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯂꯝꯗꯕ ꯀꯣꯅꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯜꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯝꯂꯕ ꯆꯣꯏꯉꯥꯡ ꯍꯨꯔꯥꯟꯕ ꯑꯅꯤꯁꯨ ꯃꯁꯛ ꯈꯪꯂꯦ ꯁꯅꯥ ꯂꯣꯠꯐꯝꯁꯨ ꯈꯪꯂꯦ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯊꯔꯨꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯆꯦꯠꯅ ꯅꯤꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯉꯁꯤ ꯆꯣꯏꯉꯥꯡꯅ ꯃꯥꯡꯈꯤꯕ ꯁꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯁꯔꯥꯁꯟꯅ ꯉꯥꯡꯅꯔꯤ ꯆꯦꯡꯕ ꯀꯥꯕ ꯑꯅꯤꯗꯤ ꯆꯣꯏꯉꯥꯡꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯨꯔꯕꯁꯨ ꯆꯣꯏꯉꯥꯡꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯆꯣꯏꯉꯥꯡꯒ ꯌꯥꯅꯕ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯁꯨ ꯁꯅꯥ ꯃꯥꯡꯕꯒꯤ ꯄꯥꯎ ꯏ ꯂꯣꯏꯅ ꯇꯥꯏ ꯆꯣꯏꯉꯥꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕ ꯉꯁꯤ ꯁꯅꯥ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯗꯕ ꯌꯥꯎꯗꯦ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯅꯩ ꯆꯣꯏꯉꯥꯡꯅ ꯌꯦꯡꯕꯗ ꯁꯣꯏꯗꯅ ꯁꯅꯥ ꯂꯩꯐꯝ ꯆꯨꯝꯅ ꯇꯥꯛꯀꯅꯤ ꯀꯔꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯕꯖꯥꯠꯅꯣ ꯆꯣꯏꯉꯥꯡꯒꯤ ꯃꯤꯡ ꯍꯥꯟꯅ ꯇꯥꯗꯕ ꯖꯥꯠꯂꯥ ꯃꯤ ꯂꯥꯏꯅ ꯌꯦꯡꯊꯤꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯒꯤ ꯃꯄꯣꯛ ꯄꯣꯛꯂꯤꯕ ꯆꯣꯏꯉꯥꯡꯗꯨꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯗꯧꯅ ꯄꯣꯔꯝ ꯍꯥꯟꯅ ꯌꯥꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯠꯇꯦꯅꯦ ꯃꯈꯣꯏꯗꯣ ꯄꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯣꯏꯉꯥꯡ ꯀꯣꯅꯨꯡꯗ ꯊꯨꯡꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯆꯣꯏꯉꯥꯡꯗ ꯃꯥꯡꯖꯧꯅꯅ ꯋꯥꯗꯕ ꯃꯦꯜꯍꯧꯅꯕ ꯍꯣꯠꯅꯒꯦꯗꯤ ꯅꯤꯡꯗꯦ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏꯗꯣ ꯌꯥꯝꯅ ꯄꯪꯉꯦ ꯃꯣꯏꯗꯣ ꯆꯣꯏꯉꯥꯡꯒꯤ ꯃꯒꯨꯟ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯍꯜꯂꯕꯁꯤꯗ ꯈꯪꯗ꯭ꯔꯕꯁꯤꯕꯨꯗꯅ ꯇꯔꯥꯏꯅ ꯂꯩꯊꯣꯛꯂꯝꯒꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯇꯥꯔꯒꯅꯤ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯀꯃꯥꯏꯅ ꯂꯣꯠꯂꯝꯕ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯐꯝꯗꯤ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗꯒꯤ ꯍꯨꯕ ꯁꯅꯥꯕꯨ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯨꯔꯥꯟꯒꯅꯤ ꯅꯨꯃꯤꯠ ꯋꯥꯇꯣꯝ ꯂꯣꯝꯂꯛꯂꯦ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯐꯥꯎꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯉꯝ ꯃꯊꯧ ꯀꯌꯥ ꯁꯨꯅ ꯇꯤꯜꯂꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯆꯣꯏꯉꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯣꯏꯉꯥꯡ ꯆꯟꯗꯣꯟ ꯆꯋꯥ ꯆꯕꯥꯛ ꯊꯤꯟꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯃꯣꯜꯂꯕ ꯐꯤꯗꯥ ꯃꯊꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯅ ꯐꯝꯂꯦ ꯉꯁꯤꯗꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯤꯍꯨꯟ ꯅꯥꯔꯛ ꯈꯨꯟꯕ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯗꯨ ꯆꯨꯝꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ